ꯍꯥ ꯀꯥꯏꯗ ꯁꯤꯒ ꯉꯝꯖꯔꯔꯣꯏ ꯇꯣ ꯑꯩ ꯑꯗꯨꯝ ꯇꯨꯝꯒꯅꯤ ꯑꯩ ꯂꯣꯏꯁꯟꯒꯅꯤꯗꯅ ꯊꯣꯏꯕꯤꯁꯅꯥ ꯂꯥꯛꯑꯦ ꯐꯥꯔꯁ ꯊꯣꯏꯕꯤꯁꯅꯥꯅ ꯐꯥꯔꯁ ꯇꯥꯔꯦ ꯉꯁꯤ ꯊꯣꯏꯕꯤꯁꯅꯥ ꯆꯥꯛ ꯆꯥꯔꯕꯣ ꯀꯩꯅꯪ ꯆꯥꯒꯦ ꯑꯩ ꯃꯥꯏꯁꯦ ꯌꯥꯝ ꯅꯛꯁꯜꯂꯣꯏꯒꯦ ꯀꯤꯖꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯗꯣ ꯇꯥꯔꯦ ꯂꯥ 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 ꯊꯣꯏꯕꯤꯁꯅꯥ ꯀꯩꯅꯪ ꯆꯥꯔꯛꯀꯦ ꯏꯪꯉꯦ ꯌꯥꯝꯅ ꯊꯣꯏꯕꯤꯁꯅꯥ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯛꯀꯦ ꯏꯅꯥꯎ ꯅꯨꯡꯁꯤꯕꯤ ꯏꯆꯟ ꯏꯅꯥꯎ ꯅꯠꯇꯦꯅꯦ ꯏꯆꯟ ꯍꯥꯏꯗꯣꯏꯅꯤ ꯏꯆꯟ ꯅꯨꯡꯁꯤꯕꯤ ꯀꯩꯅꯣ ꯗꯥ ꯑꯩ ꯀꯣꯃꯦꯟꯁ ꯑꯃꯨꯛ ꯄꯥꯕ ꯌꯥꯗ꯭ꯔꯤꯁꯦ ꯑꯣ ꯂꯥꯛꯑꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯏꯅꯝꯃ ꯀꯩꯅꯣ ꯃꯦꯔꯥꯃꯦꯁꯅꯤ ꯃꯤ ꯌꯥꯝ ꯃꯥꯡꯉꯦ ꯏꯅꯝꯃꯗꯤ ꯃꯤ ꯌꯥꯝ ꯑꯣꯏꯖꯨ ꯃꯥꯡꯉꯦ ꯏꯅꯝꯃꯗꯤ ꯍꯥꯏꯕ ꯑꯣꯀꯦ ꯑꯩ ꯉꯁꯤꯅꯦ ꯑꯩ ꯉꯁꯤ ꯀꯩꯅꯣ ꯇꯧꯋꯦ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦꯕꯀꯣ ꯊꯣꯏꯕꯤꯁꯅꯥ ꯑꯗꯩꯗꯤ ꯈꯔ ꯇꯞꯍꯜꯂꯨꯃꯤꯗ ꯅꯪꯕꯣ ꯅꯪ ꯃꯦꯔꯥꯃꯦꯁ ꯆꯥꯏ ꯍꯥꯏꯗꯣ ꯀꯩ ꯃꯤ ꯁꯤꯕꯩꯔꯥ ꯊꯣꯏꯕꯤꯁꯅꯥ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯇꯜꯂꯦꯗ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯁꯦ ꯃꯌꯥꯝ ꯑꯩ ꯀꯨꯃꯥꯔꯣꯅ ꯍꯦꯜꯂꯣ ꯍꯥꯏ ꯀꯨꯃꯥꯔꯣ ꯍꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯊꯣꯏꯕꯤꯁꯅꯥꯅ ꯑꯍꯥꯎꯕ ꯆꯥꯊꯔꯦꯅꯦ ꯗꯥꯕꯨꯡꯗꯤ ꯍꯥꯏ ꯗꯥꯕꯨꯡ ꯆꯥꯛ ꯆꯥꯔꯤ ꯏꯕꯦꯝꯃ ꯉꯁꯤꯗꯣ ꯉꯥ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯗꯨꯒꯅꯦ ꯆꯥꯛꯈꯠꯂꯀꯥꯟꯗꯅꯦ ꯊꯨꯝ ꯌꯥꯎꯔꯝꯗ꯭ꯔꯦꯕ ꯏꯟꯖꯥꯡꯁꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯑꯦꯜꯕꯤꯁꯦ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯅꯅꯦ ꯑꯦꯜꯕꯤ ꯇꯧꯕꯁꯦ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯅ ꯍꯤꯟꯖꯥꯡꯗꯣ ꯊꯣꯡꯕꯗꯅꯦ ꯊꯨꯝ ꯌꯥꯎꯔꯝꯗ꯭ꯔꯕ ꯈꯪꯕ꯭ꯔꯥ ꯍꯥꯎꯔꯦ ꯑꯗꯨꯅ ꯉꯥ ꯊꯣꯡꯕꯗ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯖꯦꯁꯤꯅ ꯆꯦ ꯅꯣꯏꯗꯨꯒꯤ ꯄꯩꯁꯥ ꯈꯔ ꯈꯥꯏꯅꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯇꯦꯡ ꯈꯔ ꯇꯧꯕꯤꯔꯛꯑꯣ ꯖꯦꯁꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯃꯇꯦꯡ ꯌꯥꯝ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯃꯇꯦꯡꯒꯤ ꯑꯗꯨꯝ ꯇꯧꯅꯔꯛꯀꯅꯦꯕꯀꯣ ꯃꯃꯥꯡꯗꯁꯨ ꯃꯃꯥꯡꯒꯤ ꯏꯔꯥꯡ ꯌꯥꯝ ꯀꯟꯈꯤꯕ ꯃꯇꯝꯗꯣ ꯑꯗꯨꯒꯁꯨ ꯑꯩꯈꯣꯏ ꯑꯅꯤꯔꯛ ꯃꯇꯦꯡ ꯇꯧꯈꯤꯕꯀꯣ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯏꯅꯅꯦ ꯑꯗꯣ ꯍꯟꯗꯛꯀꯁꯨ ꯑꯃꯨꯛꯀ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯅꯦꯠꯁꯤꯗꯤ ꯅꯦꯠ ꯆꯞꯄ꯭ꯔꯣ ꯑꯗꯣ ꯑꯩꯗꯤ ꯀꯨꯃꯥꯔꯣꯅ ꯂꯥꯏꯛ ꯇꯧꯔꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯀꯨꯃꯥꯔꯣ ꯂꯥꯏꯛꯇꯤ ꯑꯃꯈꯛꯇ ꯂꯩꯌꯦ ꯑꯩꯒꯤꯁꯦ ꯂꯥꯏꯛ ꯈꯔ ꯇꯧꯁꯤꯟꯕꯤꯌꯣ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯑꯗꯨꯒ ꯑꯩꯗꯤ ꯑꯥꯔ ꯀꯦ ꯀꯩꯅꯣꯅ ꯀꯩ ꯍꯥꯏ ꯄ꯭ꯂꯤꯖ ꯏꯁꯄꯤꯛ ꯏꯟ ꯏꯪꯂꯤꯁ ꯍꯥꯏ ꯏꯪꯂꯤꯁꯁꯦ ꯉꯥꯡꯕ ꯉꯝꯗꯦꯅꯦ ꯋꯥꯔꯤ ꯍꯥꯏꯕꯨ ꯁꯤꯅꯤ ꯋꯦꯌꯥꯔ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯋꯤ ꯑꯥꯔ ꯐ꯭ꯔꯣꯝ ꯁꯤꯜꯆꯔ ꯑꯗꯒꯤꯗꯤ ꯂꯤꯡꯖꯦꯜꯅ ꯍꯥꯏꯕ ꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯑꯗꯨꯁꯨ ꯑꯦꯟꯁꯥꯡꯗ ꯊꯨꯝ ꯍꯥꯞꯄꯝꯗ꯭ꯔꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯔꯣꯃꯤꯇꯥꯅ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯔꯣꯃꯤꯇꯥ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯋꯦꯜꯀꯝ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯍꯥꯎꯔꯝꯂꯅꯤꯗꯨꯗꯤ ꯌꯦꯟꯖꯥꯡꯗꯣ ꯍꯥꯎꯕꯅ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯣ ꯑꯩꯗꯤ ꯍꯌꯦꯡꯉꯩꯗꯤ ꯂꯥꯏꯚ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏ ꯂꯥꯛꯀꯅꯤ ꯊꯣꯏꯕꯤꯁꯅꯥ ꯑꯩꯈꯣꯏ ꯗꯥꯅꯗꯤ ꯂꯥꯏꯚꯀ ꯇꯧꯔꯔꯣꯏꯁꯦ ꯍꯥꯏꯌꯦꯕꯀꯣ ꯑꯩꯗꯤꯅꯦ ꯈꯪꯕ꯭ꯔꯥ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯗꯥꯅ ꯍꯥꯏꯕ ꯂꯥꯏꯚ ꯇꯧꯔꯔꯣꯏ ꯁꯤ ꯇꯧꯔꯨꯔꯅꯨ ꯍꯥꯏꯌꯦ ꯑꯩꯉꯣꯟꯗ ꯑꯩꯅꯅꯦ ꯃꯇꯝꯁꯦ ꯌꯧꯔꯛꯄꯗꯅꯦ ꯂꯥꯏꯚꯁꯦ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯒꯤ ꯉꯁꯤꯗꯣ ꯊꯕꯛꯁꯨ ꯌꯥꯝꯅ ꯀꯟꯕ ꯑꯩꯁꯦ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯕ ꯑꯗꯨꯗꯨꯒꯤ ꯕ꯭ꯂꯥꯎꯁ ꯇꯨꯕꯒꯤꯅꯦ ꯕ꯭ꯂꯥꯎꯁꯇꯣ ꯍꯌꯦꯡꯁꯦ ꯑꯌꯨꯛꯇ ꯄꯤꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯗꯣ ꯇꯨꯕ ꯅꯪꯅꯕꯒꯤ ꯂꯣꯏꯕ ꯅꯪꯅꯕꯒꯤ ꯍꯣꯠꯅꯕꯗꯅꯦ ꯀꯩꯅꯣ ꯇꯧꯔꯦ ꯀꯩꯕ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯗꯣꯛꯈ꯭ꯔꯕ ꯈꯪꯕ꯭ꯔꯥ ꯑꯗꯒꯤ ꯍꯣꯕꯦ ꯇꯧꯅ ꯆꯥꯛꯇꯣ ꯊꯣꯡꯉꯦ ꯑꯗꯨꯒꯅꯦ ꯑꯦꯜꯕꯤ ꯊꯥꯗꯣꯏꯅꯤ ꯍꯥꯏꯅ ꯑꯩꯅ ꯄꯨꯔꯞ ꯍꯣꯠꯅꯕꯁꯤꯒꯅꯦ ꯑꯦꯟꯁꯥꯡꯗ ꯊꯨꯝ ꯍꯥꯞꯄꯝꯗ꯭ꯔꯦ ꯑꯗꯨꯒ ꯍꯥꯎꯔꯦ ꯑꯩꯗꯤ ꯈꯇꯪ ꯆꯥꯔꯒ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯆꯥꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯗꯤ ꯆꯥꯍꯧꯔꯤ ꯀꯣꯃꯦꯟꯁ ꯂꯥꯛꯇ꯭ꯔꯗ ꯑꯩ ꯁꯤꯗꯗꯤ ꯂꯥꯛꯇꯦ ꯀꯩꯒꯤꯅꯣ ꯑꯗꯣ ꯉꯁꯥꯏ ꯁꯟꯗꯥꯗ ꯑꯩꯈꯣꯏ ꯗꯥꯅꯅꯦ ꯀꯩꯅꯣꯗꯨ ꯂꯦꯞꯍꯟꯗꯦ ꯑꯗꯨ ꯀꯩꯒꯤꯅꯣ ꯂꯥꯛꯇꯦ ꯄꯨꯔꯥ ꯂꯦꯞꯈ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯦꯕ ꯄꯤꯔꯣꯗ ꯅꯪ ꯃꯣꯕꯥꯏꯜꯗ ꯄꯤꯔꯣ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯀꯣꯃꯦꯟꯁ ꯂꯥꯛꯇ꯭ꯔꯦ ꯑꯩꯉꯣꯟꯗ ꯑꯩ ꯁꯤꯈꯩ ꯄꯥꯔꯛꯀꯦ ꯈꯪꯕ꯭ꯔꯥ
ꯑꯗꯨꯒꯒꯤꯗꯤ ꯄꯄꯨꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯄꯄꯨ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩꯁꯦ ꯎꯔꯤꯡ ꯑꯆꯧꯕ ꯑꯃ ꯊꯨꯡꯉꯦ ꯀꯝꯃꯨ ꯑꯩ ꯇꯟꯕ ꯂꯩꯕ ꯃꯥꯒꯤ ꯎꯔꯤꯡ ꯃꯌꯥꯝ ꯇꯨꯀꯠꯆꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒꯒꯤꯗꯤ ꯂꯤꯡꯖꯦꯜꯅ ꯍꯥꯏꯕ ꯏꯇꯩꯗꯤ ꯏꯆꯦ ꯎꯗꯦꯅ ꯍꯥꯏ ꯏꯇꯩ ꯆꯥꯛ ꯆꯥꯔꯤꯌꯦ ꯑꯩ ꯄꯨꯔꯥ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯅꯦꯅ ꯄꯨꯂꯞ ꯆꯪꯉꯦꯀꯣ ꯑꯗꯣ ꯏꯇꯩꯗꯤ ꯃꯥ ꯆꯥꯛ ꯆꯥꯔ ꯂꯩꯍꯧꯔꯤꯗꯨꯁꯨꯅꯦ ꯊꯨꯝ ꯌꯥꯎꯗꯕ ꯌꯦꯟꯁꯥꯡꯅꯤ ꯃꯥ ꯆꯥꯍꯧꯔꯤꯁꯦ ꯌꯥꯝ ꯍꯥꯎꯕ ꯌꯦꯟꯁꯥꯡꯅꯤ ꯅꯆꯦꯅ ꯃꯈꯜ ꯃꯈꯜ ꯄꯤꯖꯩꯑꯕ ꯑꯩꯈꯣꯏ ꯗꯥꯗꯀꯣ ꯑꯗꯨꯗꯣ ꯉꯁꯤꯁꯦ ꯑꯍꯥꯎꯕ ꯑꯦꯟꯁꯥꯡ ꯑꯃ ꯄꯤꯖꯔꯝꯃꯦ ꯊꯨꯝ ꯌꯥꯎꯗꯕ ꯑꯗꯩ ꯂꯤꯡꯖꯦꯜꯅ ꯍꯥꯏꯕ ꯏꯇꯩꯗꯤ ꯏꯆꯦ ꯎꯗꯦꯅ ꯍꯥꯏ ꯑꯗꯩ ꯔꯣꯃꯤꯇꯥꯅ ꯑꯥꯂꯨ ꯄꯔꯥꯊꯥ ꯆꯥꯁꯜꯂꯦ ꯏꯆꯦ ꯍꯥꯏ ꯑꯁ ꯍꯥꯎꯅꯤꯌꯦ ꯑꯗꯒꯤ ꯊꯧꯅꯥꯎꯖꯝ ꯁꯪꯀꯔꯖꯤꯠꯅ ꯍꯥꯏ ꯏꯆꯦꯅꯨ ꯍꯥꯏ ꯍꯦꯜꯂꯣ ꯁꯪꯀꯔꯖꯤꯠ ꯍꯦꯜꯂꯣ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯑꯗꯨꯗꯒꯤꯗꯤ ꯊꯧꯔꯥꯎꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯝ ꯍꯔꯥꯎꯋꯤ ꯑꯗꯨꯗꯤ ꯑꯩꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯦ ꯍꯥꯏ ꯑꯗꯩ ꯄꯨꯁꯄꯥꯅ ꯆꯦꯅꯨ ꯍꯥꯏ ꯋꯦꯜꯀꯝ ꯄꯨꯁꯄꯥ ꯑꯗꯒꯤꯗꯤ ꯑꯅꯨꯗꯨ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯕꯣ ꯑꯗꯩ ꯁꯔꯁꯅ ꯍꯥꯏ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯁꯨꯔꯁ ꯀꯨꯃꯥꯔꯣꯅ ꯑꯦꯜꯕꯤꯁꯦ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯍꯥꯏ ꯌꯦꯁ ꯌꯦꯁ ꯀꯨꯃꯥꯔꯣ ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯑꯩꯈꯣꯏ ꯗꯥꯅꯗꯤ ꯇꯧꯔꯔꯣꯏꯁꯦ ꯍꯥꯏꯌꯦꯕꯀꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯇꯝ ꯆꯨꯔꯒ ꯑꯗꯨꯝ ꯇꯧꯅꯤꯡꯉꯦꯕ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜꯅ ꯆꯦ ꯁꯥꯞ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏ ꯋꯦꯜꯀꯝ ꯏꯃꯣꯏꯅꯨ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯀꯣ ꯑꯗꯩꯗꯤ ꯕꯣꯕꯤꯇꯥꯅ ꯆꯦ ꯑꯩ ꯍꯧꯖꯤꯛꯇ ꯂꯥꯛꯑꯦ ꯂꯥꯏꯔꯤꯛ ꯇꯧꯔꯨꯕ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯍꯥꯏ ꯕꯣꯕꯤꯇꯥ ꯆꯥꯔꯦ ꯅꯪ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯕꯣꯕꯤꯇꯥ ꯅꯪꯗꯤ ꯑꯗꯨꯒꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯉꯔꯥꯡ ꯂꯥꯏꯚ ꯊꯥꯔꯣꯏ ꯍꯥꯏꯕꯗꯣ ꯊꯋꯥꯏ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯉꯁꯤꯗꯤ ꯍꯔꯥꯎꯔꯦ ꯑꯗꯣ ꯍꯥꯏ ꯑꯗꯨꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯗꯥꯅ ꯊꯥꯔꯅꯨ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯅ ꯊꯥꯔꯛꯏꯅꯦ ꯅꯝꯅꯀꯣ ꯑꯗꯒꯤꯗꯤ ꯗꯣꯏꯗꯤ ꯀꯗꯥꯏꯅꯣ ꯑꯗꯨꯗꯒꯤꯗꯤ ꯃꯥꯡꯈ꯭ꯔꯦ ꯑꯗꯩ ꯏꯃꯣꯏꯅꯨꯅ ꯇꯨ ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯏꯃꯣꯏꯅꯨ ꯑꯗꯒꯤꯗꯤ ꯂꯤꯡꯖꯦꯜꯅ ꯏꯆꯦ ꯎꯔꯤꯡ ꯊꯨꯡꯕꯗꯣ ꯗꯥꯛꯇꯔ ꯃꯣꯅꯤꯀꯥꯗ ꯌꯦꯡꯉꯣ ꯑꯩꯁꯨ ꯐꯔꯒꯦ ꯍꯥꯏꯌꯦ ꯗꯥꯛꯇꯔ ꯃꯣꯅꯤꯀꯥꯁꯦ ꯀꯗꯥꯏꯗ ꯑꯣꯏꯗꯣꯏꯅꯣꯅꯦ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯂꯤꯡꯖꯦꯜ ꯑꯗꯒꯤꯗꯤ ꯅꯣꯃꯤ ꯕ꯭ꯂꯣꯛꯁ ꯍꯥꯏ ꯆꯦꯅꯨ ꯍꯦꯜꯂꯣ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯅꯣꯃꯤ ꯂꯥꯛꯑꯦ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯣꯃꯤ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤꯗꯤ ꯅꯣꯃꯤꯅ ꯍꯟꯗꯛꯁꯦ ꯂꯥꯏꯚ ꯌꯥꯝ ꯇꯣꯏ ꯑꯩꯈꯣꯏ ꯀꯁꯥꯔ ꯃꯤꯁꯦ ꯍꯥꯏ ꯑꯗꯨꯅꯦ ꯍꯥꯏꯕ ꯂꯥꯏꯚ ꯃꯦꯂꯥ ꯇꯥꯔꯦ ꯚꯤꯗꯤꯑꯣꯗꯤ ꯊꯥꯡꯒꯠꯅꯗ꯭ꯔꯦ ꯂꯥꯏꯚ ꯍꯥꯏꯅ ꯑꯗꯨꯝ ꯂꯣꯏꯔꯦ ꯍꯥꯏꯕ ꯃꯤꯁꯤꯡꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯉꯁꯥꯏꯗꯒꯤꯅꯦ ꯏꯅꯝꯃ ꯁꯦ ꯂꯥꯛꯂꯔꯣꯏꯗꯖꯥꯠꯂ ꯅꯦ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯑꯣ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯂꯩꯐꯝ ꯈꯪꯗ꯭ꯔꯤꯕ ꯑꯠꯆꯥ ꯑꯩꯁꯨ ꯈꯜꯂꯦꯕ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯅ ꯑꯗꯩ ꯄꯨꯁꯄꯥꯅ ꯆꯦ ꯉꯔꯥꯡꯗꯤ ꯂꯥꯏꯚ ꯌꯥꯍꯧꯗ꯭ꯔꯦ ꯋꯥꯃꯟꯗꯅ ꯍꯥꯏ ꯑꯣꯀꯦ ꯄꯨꯁꯄꯥ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯅꯪ ꯉꯁꯤ ꯂꯥꯛꯏꯁꯤꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦꯀꯣ ꯑꯗꯒꯤꯗꯤ ꯊꯣꯏꯊꯣꯏꯅ ꯅꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯁꯦ ꯀꯩ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯔꯤꯅꯣ ꯍꯥꯏꯌꯦ ꯑꯩꯅ ꯉꯁꯤ ꯑꯦꯜꯕꯤ ꯂꯥꯛꯏꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄ ꯅꯠꯇꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯄꯅꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯅꯤꯄꯨꯔꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡꯕꯒꯤ ꯇꯧꯔꯒ ꯂꯥꯛꯄꯅꯤꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯦꯜꯕꯤ ꯂꯥꯛꯏ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯤ ꯁꯤꯒꯩꯁꯤꯒ ꯀꯔꯤ ꯅꯨꯡꯉꯥꯏꯇꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯒꯦꯅꯦ ꯑꯗꯩꯗꯤ ꯅꯣꯃꯤꯅ ꯍꯥꯏꯌꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯆꯦ ꯍꯥꯏ ꯕꯕꯤꯇꯥꯅ ꯉꯥ ꯃꯆꯥ ꯊꯣꯡꯕ ꯍꯪꯒꯥꯝꯒ ꯆꯦ ꯍꯥꯏ ꯍꯥꯎꯅꯤꯌꯦ ꯑꯗ ꯂꯤꯡꯖꯦꯜꯅ ꯆꯦ ꯏꯟꯕꯣꯛꯁꯇ ꯍꯥꯏꯔꯛꯑꯒꯦ ꯍꯥꯏ ꯑꯣꯀꯦ ꯂꯤꯡꯖꯦꯜ ꯀꯩꯁꯨꯝ ꯇꯧꯗꯦ ꯀꯣꯃꯦꯟꯁ ꯂꯥꯛꯇ꯭ꯔꯦ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏ ꯇꯧꯔꯦ ꯃꯌꯥꯝꯗ ꯏꯃꯣꯏꯅꯨꯅ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ ꯑꯗꯣ ꯃꯌꯥꯝ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯦꯜꯕꯤꯒ ꯂꯥꯛꯏꯁꯦ ꯍꯥꯏꯗꯤ ꯊꯤꯅ ꯉꯥꯡꯉꯛꯄꯁꯨ ꯌꯥꯎꯔꯦꯕꯀꯣ ꯀꯩꯒꯤ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯂꯥꯟ ꯇꯧꯔꯒ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯅꯣꯛꯅ ꯈꯦꯅ ꯂꯩꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕ ꯑꯗꯣ ꯅꯣꯛꯅ ꯈꯦꯅ ꯂꯩꯕ ꯌꯥꯎꯔꯦ ꯍꯥꯏꯔꯛꯄꯗꯣ ꯁꯥꯎꯅꯤꯡꯉꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯅꯦ ꯑꯩꯈꯣꯏꯁꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯀꯃꯥꯏꯅ ꯇꯧꯕ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯋꯥꯔꯤ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯝ ꯁꯥꯟꯅꯕꯅꯦꯕꯀꯣ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯦꯕ ꯁꯤꯁꯤꯒ ꯅꯦꯒꯦꯇꯤꯞ ꯀꯩꯅꯣꯗꯣ ꯊꯥꯖꯤꯜꯂꯛꯄꯗꯣ ꯅꯠꯇ꯭ꯔꯅꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯒꯤꯗꯤ ꯂꯤꯡꯖꯦꯜꯅ ꯍꯥꯏꯕ ꯅꯦꯠ ꯑꯃꯨꯛ ꯆꯞꯄꯦ ꯍꯥꯏ ꯍꯤꯃꯥꯡꯁꯨꯅ MC ꯍꯥꯏ ꯑꯗꯣ ꯑꯗꯨꯅꯤꯗ
ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯥꯕꯗ ꯉꯥꯎꯖꯕꯤ ꯕꯦꯗꯅꯥꯗꯣ ꯑꯗꯣ ꯉꯁꯤ ꯃꯨꯛꯕꯥꯡ ꯊꯥꯡꯒꯠꯂꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯃꯨꯛꯕꯥꯡꯒ ꯊꯥꯡꯒꯠꯇꯦꯕ ꯑꯝꯇ ꯚꯤꯗꯤꯑꯣꯐꯧ ꯁꯦꯝꯅꯤꯡꯗꯗꯅ ꯁꯦꯝꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯨꯛꯕꯥꯡ ꯊꯥꯡꯒꯠꯂꯛꯑꯦ ꯉꯁꯤ ꯕꯦꯗꯅꯥꯗꯣꯀꯣ ꯑꯗꯣ ꯑꯃꯔꯣꯝꯗꯕꯨꯗꯤ ꯃꯥꯅ ꯍꯥꯏꯗꯣ ꯆꯨꯝꯃꯤ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯂꯥꯟ ꯖꯥꯎꯕ ꯉꯝꯗ꯭ꯔꯦ ꯅꯣꯡꯃꯩ ꯀꯥꯞꯄꯁꯨ ꯍꯩꯕ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯂꯥꯟ ꯖꯥꯎꯕ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯌꯨꯇꯨꯕꯇꯒꯤ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯖꯔꯒ ꯃꯌꯥꯝꯗ ꯄꯩꯁꯥ ꯑꯣꯏꯅ ꯁꯦꯜ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯗꯨ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦꯅ ꯃꯥꯅ ꯚꯤꯗꯤꯑꯣꯗꯣ ꯂꯦꯞꯇꯕꯅꯤ ꯚꯤꯗꯤꯑꯣ ꯅꯝꯖꯔꯤꯅꯦꯅ ꯍꯥꯏꯗꯣ ꯑꯗꯨꯁꯨ ꯂꯥꯟꯗꯦꯕꯀꯣ ꯆꯨꯝꯃꯦ ꯑꯗꯨꯁꯨ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯇꯤ ꯆꯦꯟꯅꯦꯜ ꯆꯥꯎꯖꯗ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯁꯦꯜ ꯊꯨꯝꯁꯨ ꯐꯪꯖꯗ꯭ꯔꯤꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏꯁꯨ ꯆꯦꯟꯅꯦꯜ ꯈꯔ ꯌꯥꯝꯅ ꯆꯥꯎꯍꯟꯕꯤꯔꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯁꯦꯜꯁꯤꯡꯗꯨꯅꯀꯣ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯖꯅꯤꯡꯉꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯌꯨꯇꯨꯕ ꯋꯥꯏ ꯇꯤꯗꯒꯤ ꯄꯩꯁꯥ ꯐꯪꯗ꯭ꯔꯤꯕꯀꯣ ꯑꯗꯩꯗꯤ ꯀꯣꯃꯦꯟꯁ ꯑꯃꯐꯥꯎ ꯂꯥꯛꯇꯦ ꯑꯣ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯒꯤꯗꯤ ꯀꯨꯃꯥꯔꯣꯅ ꯆꯦ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯀꯨꯃꯥꯔꯣ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯑꯗꯨꯁꯨ ꯌꯦꯟꯁꯥꯡꯗꯣ ꯊꯨꯝ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯁꯣꯅꯥꯂꯤꯅ ꯍꯥꯏ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯁꯣꯅꯥꯂꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯕꯨ ꯌꯥꯎꯒꯦ ꯁꯤꯗ ꯀꯩ ꯍꯥꯏꯅꯣ ꯉꯍꯥꯛꯇꯪ ꯅꯝꯕꯔ ꯂꯩꯅꯕꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯋꯥ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯔꯒ ꯂꯝ ꯑꯅꯤꯁꯤꯒꯤ ꯀꯃꯥꯏ ꯂꯩꯅꯔꯤ ꯍꯥꯏꯕꯗꯣ ꯈꯪꯅꯔꯤꯕꯅꯦ ꯁꯤꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯌꯥꯎꯗꯦ ꯍꯥꯏꯌꯦ ꯑꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯅꯦꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤꯗꯣ ꯅꯠꯇ꯭ꯔꯅꯦ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯒ ꯁꯨꯃꯥꯏꯅ ꯑꯦꯜꯕꯤꯒꯁꯦ ꯊꯥꯔꯒ ꯀꯁꯥꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯑꯗꯩꯗꯤ ꯃꯅꯤꯄꯨꯔꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯃꯔꯤꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯅꯛꯁꯟꯅꯔꯤꯅꯦꯕꯀꯣ ꯅꯨꯡꯁꯤꯗ꯭ꯔꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨ ꯈꯪꯗꯦꯗ ꯄꯣꯖꯤꯇꯤꯕ ꯈꯟꯕ ꯃꯤꯁꯤꯡꯅ ꯑꯗꯨꯝ ꯄꯣꯖꯤꯇꯤꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯩꯗꯤ ꯅꯦꯒꯦꯇꯤꯞꯀꯤ ꯀꯣꯛꯇ ꯑꯗꯨꯝ ꯅꯦꯒꯦꯇꯤꯞ ꯑꯣꯏꯅ ꯂꯩꯕꯗꯣ ꯃꯣꯏꯗꯨꯅ ꯑꯃꯨꯛ ꯑꯗꯨꯝ ꯐꯠꯇꯕ ꯉꯥꯛꯇ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯔꯕ ꯃꯣꯏꯁꯦ ꯑꯗꯨꯅꯦ ꯑꯩꯁꯨ ꯋꯥꯏ ꯇꯤꯗꯒꯤ ꯄꯩꯁꯥꯒꯁꯦ ꯖꯔ 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 ꯆꯪꯉꯝꯕ ꯇꯥꯔꯒꯗꯤꯕ ꯑꯩ ꯖꯔ 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 ꯑꯩ ꯃꯅꯤꯄꯨꯔꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩ ꯔꯤꯂꯤꯐ ꯀꯦꯝꯇ ꯂꯩꯔꯤꯕ ꯑꯗꯒꯤꯗꯤ ꯏꯕꯨꯡꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯂꯥꯟ ꯁꯣꯛꯅꯔꯤꯕꯁꯤꯡꯁꯤꯒꯤ ꯑꯩꯒꯤ ꯋꯥꯇꯤꯗꯒꯤ ꯐꯪꯉꯛꯄꯁꯦ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯊꯥꯊꯕ ꯉꯝꯒꯗꯅꯦꯕꯀꯣ ꯑꯗꯣ ꯀꯩꯗꯧꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯩ ꯐꯪꯗ꯭ꯔꯤꯕ ꯑꯗꯨꯅꯦ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯨ ꯑꯁꯤꯅꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯑꯉꯝꯕ ꯃꯇꯦꯡꯗꯤ ꯑꯁꯨꯝ ꯈꯔ ꯈꯔ ꯌꯥꯝꯅ ꯅꯠꯇ꯭ꯔꯒꯁꯨ ꯈꯔ ꯈꯔꯗꯤ ꯃꯇꯦꯡ ꯄꯥꯡꯖꯩꯑꯕꯀꯣ ꯍꯥ ꯑꯗꯣ ꯑꯩ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯀꯦꯀꯨꯌꯥ ꯅꯪ ꯍꯨꯏꯖꯗꯨꯅ ꯎꯈꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯒꯤꯗꯤ ꯍꯤꯃꯥꯟꯁꯨꯅꯦ ꯍꯦꯜꯂꯣ ꯍꯥꯏ ꯍꯤꯃꯥꯟꯁꯨ ꯑꯗꯒꯤꯗꯤ ꯂꯤꯡꯖꯦꯜꯅ ꯏꯇꯩ ꯂꯨꯝꯂꯤꯗꯣ ꯀꯩꯒꯤꯅꯣ ꯊꯣꯔꯒꯣ ꯉꯥꯏꯍꯥꯛꯇ ꯅꯣꯛꯁꯤꯕ ꯍꯥꯏ ꯏꯇꯩꯁꯦ ꯉꯁꯤꯁꯤꯅꯦ ꯊꯕꯛꯁꯦ ꯌꯥꯝ ꯀꯜꯂꯦꯕꯀꯣ ꯃꯥꯁꯦ ꯑꯗꯣ ꯃꯥꯁꯦ ꯊꯕꯛ ꯁꯨꯗꯣꯏꯅꯦ ꯆꯥꯛ ꯇꯣꯂꯛꯄꯒꯤ ꯉꯥꯏꯍꯥꯛ ꯌꯦꯡꯉꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯥ ꯊꯕꯛ ꯐꯪꯈꯤꯗꯧꯔꯕꯅꯦꯕ ꯊꯕꯛ ꯁꯨꯈ꯭ꯔꯅꯤ ꯃꯥ ꯍꯧꯖꯤꯛ ꯊꯕꯛ ꯌꯥꯝ ꯀꯜꯂꯦꯕ ꯑꯩꯈꯣꯏꯗꯥꯁꯦ ꯑꯗꯨꯅꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯅꯣꯃꯤꯅ ꯖꯤꯕꯟ ꯖꯣꯇꯤꯗ ꯂꯩꯕꯅꯤ ꯃꯣꯅꯤꯀꯥ ꯗꯥꯛꯇꯔꯗꯣ ꯖꯤꯕꯟ ꯖꯣꯇꯤꯗ ꯖꯤꯕꯟ ꯖꯣꯇꯤ ꯍꯥꯏꯁꯤ ꯑꯃꯨꯛ ꯀꯗꯥꯏꯗꯅꯣꯅꯦ ꯅꯣꯃꯤ ꯖꯤꯕꯟ ꯖꯣꯇꯤ ꯍꯥꯏꯁꯦ ꯀꯗꯥꯏꯗꯅꯣ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦꯁꯦ ꯅꯆꯦꯒꯤ ꯃꯥꯏꯁꯤꯗ ꯌꯦꯡꯉꯨꯁꯦ ꯎꯔꯕ ꯅꯛꯁꯜꯂꯛꯀꯦ ꯁꯦ ꯑꯗꯨꯗꯒꯤꯗꯤ ꯁꯣꯅꯥꯂꯤꯅ ꯍꯥꯏꯕ ꯆꯦ ꯅꯪꯁꯤꯗꯤ ꯋꯥꯕꯅ ꯁꯤꯗꯣꯔꯦ ꯃꯃꯥ ꯅꯥꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ ꯀꯤꯆꯦꯟ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯉꯁꯥꯏꯗꯩ ꯋꯥꯔꯦ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯗ꯭ꯔꯤ ꯉꯁꯤꯗꯤ ꯑꯌꯥ ꯁꯣꯅꯥꯂꯤ ꯃꯃꯥ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯑꯗꯒꯤꯗꯤ ꯁꯥꯄꯝ ꯈꯨꯃꯟꯅ ꯀꯩꯅꯣ ꯖꯒꯣꯏꯒ ꯁꯥ ꯂꯥꯛꯏꯁꯤꯕꯣ ꯑꯗꯒꯤ ꯅꯣꯃꯤꯅ ꯊꯃꯛꯇ ꯃꯦꯁꯦꯖ ꯆꯠꯈꯔꯦ ꯆꯦꯅ ꯄꯥꯈꯤꯗ꯭ꯔꯦ ꯍꯥꯏ ꯀꯗꯥꯏꯗꯅ ꯍꯥꯏꯅꯣ ꯃꯊꯛꯇ ꯍꯥꯏꯔꯣ ꯖꯤꯕꯟ ꯖꯣꯇꯤꯁꯤ ꯅꯠꯇ꯭ꯔꯣ ꯖꯤꯕꯟ ꯖꯣꯇꯤ ꯅꯠꯇꯕ ꯀꯔꯝꯕꯅꯣꯅꯦ ꯅꯣꯃꯤ ꯑꯗꯨꯗꯒꯤꯗꯤ ꯏꯅꯝꯃ ꯇꯣꯛꯑꯣꯗ ꯌꯥꯝꯕ ꯌꯥꯝꯗꯕ ꯈꯔ ꯄꯥꯡꯕ ꯉꯝꯂꯤꯕꯁꯤꯅ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯃꯦ ꯃꯔꯨꯗꯤ ꯏꯅꯝꯃꯒꯤ ꯃꯅꯤꯄꯨꯔꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗ
ꯄꯤꯕꯤꯔꯤꯕ ꯕꯣꯔ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯄꯤꯕꯤꯔꯒ ꯊꯧꯅꯥ ꯍꯥꯞꯄꯤꯕꯗꯨꯅ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯃꯤ ꯍꯥꯏꯗꯩꯗ ꯇꯤ ꯑꯦꯁ Megachandra I am back to see your live. I thank you Megachandra. Adoi Thebishana na kaino my ID maming se hai aying bi na nungsibi che kay sang sarage hai welcome aying bi welcome na segi LB da lapi bagi ngasido akoi karan tawre nga thongba chare nangdi ka jang sarake Kumaro na chegi LB se pung mapanda adum laktoiro hai hoi kumaro ai se adum pung mapanda lakke akhoi dana di LB ka tawroi si to se haibane bako ngasi dagi LB to tho si tawroi se na do matam se jawrakpada ne ai se leiba yada ba hai ta ichina mayang wari saraning bodo ngasi kamai tarongani keke tarongani asu awanu ngai wari du saraning ba hai tare ne adu du gi leiba yadi ha bai sa se adu Susikantana kai hai ba ai lakchare hai welcome Susikanta welcome Thebisana na ina manang kainom udro hai kaino kari uge kaino hai jibo adai nomina silchar dani che sum hai okay jiban jyoti da hai bana tra ai chat ke thi ge na ko mafam do adai gidi kaino khuda ka nur na hai batel like full support tomina se ichal comments paba se ngai hak tage ko hai thank you khuda ka nur thank you so much nasal gelbi da lapi bagi sapam na che nu khuman aigi mamingdo amta munna yengbiu ko sapam hai sidi sapam khuman thoibi kai no oi mai si sapam khuman thoibi kai no oi ma fajare bungo nanga tawreise kumaro na phare hai adagidi sapam khuman thoibina jiban jyoti doctor rani khali point hai okay adagi ts Megachandra na jaye hai thank you Megachandra thank you so much adai thebisana na khuman gi id do udro hai urene hujita urene adagidi Sonalina lok thungba aduga chak ising chaba thakpa yadaba adugine che hai hojik se Sonali ingbasinane ingjanba henbasinane naba na doine bako ahan asonba leibase hena nasandoini duna jamna khoina care to bagi mathau tai bako ahan leibasing se akoina jamna care to jaba taba nadana bigi hona bata ba hai tare ko ado injalak pasigadi na doini ba angang khangde ahan khangde do ahan asonba se injal jam kana na bane bako aduna jamna care to biko mama do ado aidi kai jaure ado ai nomina o lengjel aidi Monica haiba duga silchar gi oira male khalure aduga gi thobisana na hojikta ubra ha hai adune hojikta ui haba nagi lingjel na imphal gi ne che aina haiba doctor dudi online da yengbani hai okay aduga gi di online da jengdoi ni haira kamai toro jengdoi ba ne thajana ina chenu hai welcome thaja welcome na segel bidala pi bagi thank you thaja ado di sapam na nomi chal nungai ribo hai ado gi di lingjel na nomi hoi hai aing bina che nang na Supriya hoida jatbagi video do aduda che se yam phajaye hai thank you aing bi aigi Supriya jatbagi video ai thangalakani bako ado ai khatak tapna thangalake moina hangasi thangal khrabani ne aina mukhra tapna thangalake do content ni manaroi bako aiga moiga haidi video kapagi kendo manaroi bako ado mayamna du jengbi ko adagidi kumaro na chegi live gi notification thokpaga yam nungai hai thebisana na dabung lot pana kana roida live thara nu haibai nang nungai ni lakta lagu hai nomina che nu magi se imphal gi oira male online da yengba hai o adudi online da jengwa se kamai tau jengani heida ka ida di kamai tau ni kai de phangdono sibo adagi sapam na haiba nomi nungai ribo khum bide ko hai dai mani mubang na
like done hai thank you mani thank you na chei gel bidala pi bagi thank you so much nomina nungai sapam aina haire nangdi hai adagi mani mubang ne ibai di che hai ibai do ma thabakan bagi ne ngasi jawba ngamdre ne mani mubang nomi hai taw gare thajana khuman thoibi hai gare nomina che mani hai adagi di thajana nomi hai kaiba tumningi ba dai mani mubang na hai ba che kai mathel charage ngasi di nga thongba chai du thum jaw da ba jang thum jaw rom dre ba ko thum se kaw na tha am dra bai na aduga gi di sapam na khuman thoibi na nomi nungai ri hai thoibi sana na ina ma supriya gi blog ti yenge ina magi ngai ri ko okay thoibi sana ai nomani ni le la thagal lake ko ji thagal lakhi roi ge adagi di lingjel na ai asona chalo ai inbox ta akupa hairake che hidak oi phangbane hidak oi phangbane acha lingjel hairo aingon hairo ko aise uring thungba si jam phaninge ba ko aigi chahi matang siga uring hujik thungi siga sana raktre ba aise chahi se kasu angang natre ba khanga ba khawja ma bana ba ai chahi ado hoji se uring se adum continue thungba hai batare ama lorak ama thungna ne samaina handarak pa da ko ama mu thungak pa chau chau ba uring do macha su natia ba jam nae ba uring se khangbra aduna aise kari mai siga kari problem le rabano khangdre ba dogidi kaino दगी थाजना नोमी सापो तमिनसी है नोमीना थाजा हेलो है सपमना चे अहिंगी थाजा मानबी है दे नोमीना थाजा थैंक यू है थाजना दा मनी नंग nga thongi hai manina thum handa kaino thum thak da bana phai anirak थागलदी फजनी है हदे कुमारो न चे हंदक ती मुकबांगी वीडियो तौबियु है आई कुमारो वारो बजादे हंदक खरनी से आई मुकबांगी रिक्वेस्ट मुकबांगी जाम लेयबको अदो तौगिरोगे इमा लेबाक ता वाबा तारि बैना को इबुंग इपा मयाम चाबा थकपा फंगबोय फंगदबोय दौना वाना लेरगा अइना अहाउबा चाबदो उलकपदो आइसु नुंगाइजदबा आइगी वाखनी को सिसे अदुदुना मयाम सुम मुकबांग तौनिंगबा लेरे तौबियु कैसु कायदे को आई खक्की ओइबा वाखल लेबा सिसे अदो खतंग इरांग से नेमधरगा आई सोइदना मुकबांग दो तौजरके अदुगगिदी थोइबी सनाना इनम सापम खुमन हाइना अदुम पाउ थोइबी नबकनु बाय ओके दैनोमिना थागलो आइदी ngasai चेक तौरिमी चे सुप्रियाना गी वीडियो येंगबा लोइबगा हाय दे मनीना चे अनुगी दी 40 जौरमलनी जो कहबा जौरमलनी चुमरो चे है चे अनुगी दी 40 है दी कइनो चहीरो हाँ 40 जाउदी मनी आई 40 जाउदी खंगब्रा आई 37 या वा खंगब्रा 40 दी जाउदी आई दो जाउबगा दु मानने दना को चही दु जामे हाबा ले थाजना कयाबा थुम थाक से महाव अमा ओइरमनी दा मनी अदैदी मनी न थाजा हाउबना लोइरमलनी है दगिदी सापमना चे अनु खुमन से थुम थाकपदा हिंजांग यामना चंगी मसक फजरिनी अदो इदी थोबिसराने इनम्मा ngasai सुप्रिया गी वीडियो येंगबदा आयुसी दो कयाम नुंसी खंगबरा कयबा खुरंबदो माना है अदगिदी मनी बांगना चे मोनितागा कनाना हानगे चे मोनितागा कनाना हनगे है मोनिता है जे कनानो मोनिता ओ मोनितागा इगा जुम लेंगा पुदा अदमाने ओई अदुगगिदी कुमारोना चे से यामना नहा ओइरी है आई सक्सिना तविनीबा सक्सिना नहा खन मानजाबा सहीदी यामजरबा इसे खंगब्रा अदुना मी अंगांग मचानी काय खंजरीबा इसे आई सोनो रोक्सरीबा खंगब्रा मयामना इसे अंगांग माले गन हराउजरीबा सोंद इमोंदा सोनदी इसे आदाउजरबनेबा अदो मयाम प्लीज लाइक तो बजाओ लाइक तो सिनबियो मी सु जामखरे मी मापन खक्तनी लेइसे यामखरे बजानी 16K 15K जौबा अइना मी मापन खंग लै हाइबा सिबु कइनो मयाम शेयर खा तौबियो मयाम आई मी अमता लैत्रे थवाई नुंगाइते ngasi कमेंट्स को पानिंद्रे खोइ दासने सिगा थबक सुदर से वांधरगा लैसे कई हाइनो ज्ञानम तादे दे
ꯑꯣꯖꯥ ꯆꯠꯂꯣ ꯊꯕꯛ ꯁꯨꯔ ꯆꯠꯂꯣ ꯕꯗ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯜꯂꯤꯕ ꯇꯥ ꯅꯪ ꯇꯜꯂꯤꯕ ꯉꯥꯛꯇꯅꯤ ꯑꯩ ꯁꯨꯗꯣꯏ ꯑꯩꯅ ꯁꯨꯔꯗꯤ ꯅꯣꯡꯉꯥꯟꯕ ꯁꯨꯗꯣꯏ ꯑꯗꯨꯒꯒꯤꯗꯤ ꯃꯅꯤ ꯃꯨꯛꯕꯥꯡꯅ ꯑꯣ ꯍꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯁꯥꯄꯝꯅ ꯊꯣꯏꯕꯤꯁꯦ ꯑꯌꯨꯁꯤꯗ ꯍꯪ ꯂꯩꯔꯦꯅꯦ ꯍꯥꯏ ꯊꯣꯏꯕꯤꯆꯔꯥꯅ ꯏꯅꯝꯃ ꯉꯔꯥꯡꯒꯤꯗꯣ ꯐꯖꯕ꯭ꯔꯥ ꯍꯥꯏ ꯉꯔꯥꯡ ꯀꯔꯤꯅꯣ ꯊꯣꯏꯕꯤꯁꯤꯅ ꯅꯪ ꯐꯤꯗꯨꯞ ꯊꯥꯔꯛꯄ꯭ꯔꯣ ꯑꯩꯉꯣꯟꯗ ꯑꯩꯕꯨ ꯌꯦꯡꯕꯨ ꯌꯦꯡꯗ꯭ꯔꯤꯗꯨꯒ ꯍꯥ ꯑꯩ ꯌꯦꯡꯗ꯭ꯔꯤꯅꯦ ꯑꯩꯈꯣꯏ ꯗꯥꯅ ꯌꯦꯡꯉꯝꯃꯦ ꯑꯩꯉꯣꯟꯗꯒ ꯍꯥꯏ ꯂꯥꯛꯇꯦꯅꯦ ꯃꯥ ꯌꯦꯡꯉꯝꯃꯦ ꯑꯩ ꯅꯉꯣꯟꯗꯒ ꯍꯥꯏꯗꯦꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯟꯅꯒꯤ ꯀꯩꯅꯣ ꯍꯪꯉꯤꯅꯤ ꯀꯂꯛꯄ꯭ꯔꯥ ꯑꯣ ꯍꯪꯉꯤꯅꯤ ꯀꯂꯛꯄ꯭ꯔꯥ ꯍꯥꯏꯕ ꯃꯅꯤꯅ ꯆꯦ ꯑꯩ ꯂꯥꯏꯛ ꯇꯧꯖꯔꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯃꯅꯤ ꯑꯗꯒꯤꯗꯤ ꯁꯥꯄꯝꯅ ꯆꯦ ꯑꯅꯨ ꯈꯨꯃꯟꯁꯦ ꯑꯉꯥꯡꯅꯤ ꯑꯉꯥꯡꯗ ꯄꯣꯛꯄꯗ ꯉꯥꯏꯔꯤꯀꯣ ꯍꯥꯏ ꯈꯨꯃꯟꯅ ꯁꯤꯌꯔ ꯇꯧꯒꯦ ꯍꯥꯏ ꯑꯣꯀꯦ ꯀꯨꯃꯥꯔꯣꯝꯗ ꯁꯤꯌꯔ ꯇꯧꯕꯤꯕ ꯄ꯭ꯂꯤꯖ ꯑꯩ ꯃꯤ ꯑꯃꯐꯥꯎ ꯂꯩꯇꯦ ꯇꯧꯕꯤ ꯂꯥꯁꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥ 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 ꯍꯥꯏꯗ ꯅꯣꯃꯤꯅ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯑꯩ ꯄꯣꯊꯥꯔꯒꯦ ꯑꯣꯀꯦ ꯅꯣꯃꯤ ꯒꯨꯗ ꯅꯥꯏꯠ ꯅꯪ ꯆꯦꯛꯁꯟꯅ ꯂꯩꯌꯨꯀꯣ ꯑꯗꯨꯗꯒꯤꯗꯤ ꯁꯥꯄꯝꯅ ꯀꯣꯃꯦꯟꯠ ꯄꯥꯅꯤꯡꯗ꯭ꯔꯗꯤ ꯊꯣꯏꯕꯤꯒ ꯆꯠꯂꯣꯔꯥ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯍꯦꯛ ꯆꯠꯂꯨ ꯅꯪ ꯑꯗꯩꯗꯤ ꯄꯣꯠꯁꯕꯝꯅ ꯆꯦ ꯑꯅꯨ ꯑꯩ ꯂꯥꯛꯂꯦ ꯂꯩꯔꯝꯃꯨꯀꯣ 10 ꯃꯤꯅꯤꯠꯁꯇꯪ ꯉꯥꯏꯌꯨ ꯍꯥꯏꯌꯦ ꯑꯣꯀꯦ ꯄꯣꯠꯁꯕꯝ ꯉꯥꯏꯔꯝꯗꯣꯏꯅꯤ ꯂꯩꯗꯣꯏꯅꯤ ꯑꯗꯒꯤ ꯃꯅꯤꯅ ꯅꯣꯃꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯊꯥꯔꯛꯏꯗꯨꯗꯤ ꯑꯌꯥ ꯑꯩꯗꯤ ꯏꯅꯝꯃꯅ ꯌꯦꯡꯂꯤꯅꯤ ꯍꯥꯏꯔꯒ ꯍꯥꯏꯌꯦ ꯑꯗꯒꯤ ꯁꯥꯄꯝꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥ ꯑꯩꯗꯣ ꯌꯦꯡꯍꯧꯗ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯗꯥꯅ ꯌꯦꯡꯕ ꯑꯣꯏꯔꯝꯃꯦꯕ ꯑꯗꯣ ꯃꯥ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯨꯒ ꯃꯥ ꯍꯥꯏꯕꯅꯦ ꯊꯥꯔꯛꯑꯦ ꯑꯩꯉꯣꯟꯗꯒ ꯍꯥꯏꯕꯤ ꯂꯥꯛꯄꯤꯗꯦꯉꯣ ꯃꯥ ꯃꯇꯣꯝꯗ ꯌꯦꯡꯉ ꯂꯩꯔꯝꯃꯦꯕ ꯑꯩꯐꯥꯎ ꯈꯪꯗꯦꯕ ꯑꯗꯨꯒꯤꯗꯤ ꯁꯥꯄꯝꯅ ꯑꯩ ꯇꯜꯂꯛꯂꯦ ꯆꯦ ꯑꯅꯨ ꯈꯨꯃꯟꯒꯤ ꯁꯛ ꯎꯔꯒ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨꯗꯤ ꯗꯗꯥꯗ ꯍꯪꯉꯣ ꯍꯦꯛ ꯍꯥꯏ ꯑꯩꯒꯤ ꯁꯛ ꯎꯔꯒ ꯅꯪꯅ ꯀꯩꯒꯤ ꯇꯟꯕꯤꯔꯤꯕ ꯈꯨꯃꯟ ꯅꯪꯅ ꯀꯩꯒꯤ ꯇꯟꯕꯤꯔꯤꯅꯣꯕ ꯑꯩ ꯁꯛ ꯎꯔꯒ ꯅꯆꯦꯒꯤ ꯐꯖꯈ꯭ꯔꯕ ꯁꯛꯁꯦ ꯎꯕꯗ ꯅꯪꯕꯨ ꯇꯟꯕ ꯐꯥꯎꯔꯛꯏꯔꯣ ꯆꯦ ꯑꯅꯨ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯌꯦ ꯑꯗꯒꯤ ꯁꯥꯄꯝꯅ ꯊꯣꯏꯕꯤ ꯌꯦꯡꯒꯗꯕꯅꯤ ꯌꯦꯡꯅ ꯀꯩꯅꯣ ꯌꯦꯡꯅꯗꯕꯅꯤꯀꯣ ꯏꯕꯥꯏꯅ ꯍꯥꯏꯗ꯭ꯔꯤꯗꯣ ꯃꯔꯝ ꯂꯩꯀꯣ ꯍꯥꯏ ꯑꯩꯉꯣꯟꯗ ꯍꯥꯏꯗꯕꯗ ꯃꯥ ꯀꯥꯎꯇꯧꯕꯩꯅꯦ ꯊꯕꯛ ꯀꯟꯕꯒꯤꯅꯦ ꯃꯥ ꯀꯥꯎꯈꯤꯅ ꯇꯧꯔꯤꯅꯦꯕ ꯑꯗꯒꯤꯗꯤ ꯏꯕꯥꯏ ꯏꯁ ꯍꯥꯏ ꯑꯗꯩꯗꯤ ꯀꯨꯃꯥꯔꯣꯅ ꯀꯩꯅꯣ ꯕ꯭ꯔꯣ ꯀꯩ ꯂꯩꯒꯦ ꯍꯥꯏ ꯕꯤꯁꯤꯅ ꯏꯅꯝꯃ ꯅꯪꯒꯤ ꯁꯛꯇꯣ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦ ꯅꯣꯛꯐꯦꯠ ꯑꯝꯇ ꯇꯧ ꯍꯥꯏ ꯀꯥꯏ ꯇꯨꯝꯅꯤꯡꯗꯦꯍꯦ ꯀꯩꯁꯨ ꯇꯨꯝꯅꯤꯡꯗꯦꯕ ꯃꯤ ꯌꯥꯝꯗꯕꯗꯨꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦꯗ ꯈꯪꯕ꯭ꯔꯥ ꯃꯤ ꯈꯔ ꯌꯥꯝꯃꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯅꯀꯣ ꯋꯥꯔꯤꯗꯣ ꯅꯣꯏ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯑꯗꯨꯏꯁꯨ ꯃꯤꯗꯣ ꯈꯔ ꯌꯥꯝꯃꯒꯗꯤꯅꯦ ꯑꯗꯣ ꯑꯩꯗꯤ ꯁꯥꯄꯝꯅ ꯍꯥꯏꯕ ꯏꯕꯥꯏꯗꯣ ꯖꯣꯡ ꯍꯅꯨꯕ ꯃꯥꯜꯂꯁꯨ ꯅꯨꯡꯁꯤꯅꯦ ꯍꯥꯏꯁꯤꯅꯤ ꯏꯕꯥꯏ ꯆꯦꯡꯒꯦꯔꯥ ꯏꯕꯥꯏ ꯎꯔꯕ ꯇꯨꯝꯃꯤꯁꯤꯒ ꯑꯗꯨꯁꯨ ꯀꯣꯔ ꯅꯥꯈꯣꯔꯒ ꯊꯕꯛ ꯀꯜꯂꯦ ꯍꯥꯏꯅ ꯃꯥ ꯑꯦꯜꯕꯤ ꯌꯥꯎꯗ꯭ꯔꯤꯅꯦꯕ ꯑꯗꯨꯒ ꯀꯟꯅ ꯅꯥꯈꯣꯔꯤꯕ ꯁꯤꯕꯨ ꯀꯩ ꯃꯇꯧꯅꯣ ꯁꯤꯕꯨ ꯑꯩ ꯉꯥꯏꯍꯥꯛ ꯇꯨꯝꯗ꯭ꯔꯗꯤ ꯊꯕꯛꯇꯨ ꯀꯨꯏꯅ ꯁꯨꯉꯝꯃꯣꯏꯕ ꯄꯥꯝꯗꯣꯔꯤꯅꯦ ꯉꯁꯤ ꯒꯤꯇꯥꯟꯖꯂꯤꯅ ꯀꯩ ꯍꯥꯏꯕ ꯆꯥꯛ ꯆꯥꯔꯕꯣ ꯏꯆꯦ ꯍꯥꯏꯌꯦ ꯒꯤꯇꯥꯟꯖꯂꯤ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯛꯑꯕꯣ ꯋꯦꯜꯀꯝ ꯅꯆꯦ ꯒꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯒꯤꯇꯥꯟꯖꯂꯤ ꯊꯣꯏꯕꯤꯁꯅꯥꯅ ꯁꯞꯁꯨ ꯇꯧꯕꯤꯔꯝꯃꯣ ꯁꯞꯄꯣꯔꯠꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯂꯥꯏꯚꯇ ꯂꯩꯔꯤ ꯉꯩꯁꯦ ꯁꯤꯌꯔ ꯇꯧꯕ
ꯍꯥꯏꯔꯗꯤ ꯑꯝꯇ ꯇꯧꯕꯤꯌꯨꯕ ꯍꯥꯏ ꯑꯗꯒꯤꯗꯤ ꯀꯨꯃꯥꯔꯣꯅ ꯆꯦꯒꯤ ꯁꯝꯁꯦ ꯑꯣꯏꯂꯤ ꯍꯦꯌꯔ ꯇꯧꯔꯤꯔꯣ ꯍꯥꯏ ꯇꯧꯏꯅꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯅꯣ ꯗꯥꯕꯨꯡꯗꯨꯅ ꯁꯂꯥ ꯇꯥꯔꯤꯗꯨꯅ ꯁꯜꯂ ꯇꯥꯔꯤꯗꯨꯅ ꯅꯍꯥꯟ ꯄ꯭ꯔꯦꯡꯀꯤ ꯑꯗꯨꯃꯥꯏꯅ ꯁꯜꯂ ꯇꯥ ꯂꯩꯈꯔꯦꯅꯦ ꯑꯩꯈꯣꯏ ꯗꯥꯕꯨꯡꯁꯦ ꯀꯔꯤꯅꯣ ꯇꯧꯗꯣꯏꯕ ꯑꯩꯕꯨ ꯍꯧꯒꯠꯂꯣ ꯍꯥꯏꯁꯨ ꯌꯥꯗ꯭ꯔꯦꯕ ꯑꯗꯩ ꯁꯄꯝꯅ ꯍꯥꯏꯕ ꯏꯕꯥꯏꯖꯣꯡ ꯍꯅꯨꯕꯁꯦ ꯇꯨꯝꯈ꯭ꯔꯦꯀꯣ ꯇꯨꯝꯈ꯭ꯔꯦ ꯇꯜꯂꯦꯕꯣ ꯃꯤ ꯌꯥꯝꯗꯦꯕꯣ mi lao 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 mi miyam lao mi miyam lao mi miyam lao mi lao mi nuaite mi jam lao ꯊꯣꯏꯕꯤꯁꯅꯥꯅ ꯅꯣꯏꯅꯤ ꯇꯨꯝꯊꯣꯛ ꯀꯩ ꯍꯥꯏꯕ ꯅꯣꯏꯅꯤ ꯇꯨꯝꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯣꯃꯦꯟꯁ ꯄꯤꯅꯔꯒꯦ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯑꯗꯨꯗꯒꯤꯗꯤ ꯁꯨꯔꯖꯤ ꯂꯥꯛꯑꯦ ꯏꯇꯩꯃ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯋꯦꯜꯀꯝ ꯁꯨꯔꯖꯤ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯑꯗꯩꯗꯤ ꯒꯤꯇꯥꯟꯖꯂꯤꯅ ꯆꯥꯗ꯭ꯔꯤ ꯆꯦ ꯑꯩ ꯑꯦꯐ.ꯕꯤꯗ ꯃꯦꯁꯦꯖ ꯅꯣꯡꯃ ꯊꯥꯔꯛꯈꯤꯕꯅꯤ ꯑꯩ ꯆꯦ ꯍꯣꯏꯒ ꯑꯩ ꯆꯦ ꯍꯣꯏꯒ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯄꯥꯝꯃꯤ ꯑꯗꯨꯗ ꯃꯦꯁꯦꯖ ꯍꯟꯅ ꯊꯥꯖꯤꯟꯕꯗꯣ ꯏꯀꯥꯏꯕ ꯇꯣꯛꯑꯦ ꯑꯗꯨꯝ ꯊꯥꯖꯤꯜꯂꯣ ꯒꯤꯇꯥꯟꯖꯂꯤ ꯑꯩꯅ ꯃꯇꯝ ꯁꯪꯗꯕꯒꯤ ꯅꯉꯣꯟꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯄ ꯉꯝꯗꯕ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯦꯐ.ꯕꯤꯗ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡ ꯍꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨꯒ ꯑꯣꯏꯅ ꯂꯥꯛꯑꯣꯕꯀꯣ ꯑꯗꯨꯏ ꯁꯥꯄꯝꯅ ꯊꯣꯏꯕꯤ ꯆꯠꯁꯤꯔꯥ ꯀꯣꯃꯦꯟꯁ ꯄꯥꯕ ꯇꯜꯂꯦ ꯍꯥꯏꯅꯦ ꯍꯥꯏ ꯆꯠꯂꯦꯍꯦ ꯃꯁꯤꯅ ꯃꯥ ꯐꯔꯛ ꯇꯥꯕꯅꯤ ꯃꯁꯤ ꯃꯤꯁꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯃꯦꯀꯞ ꯐꯅꯦꯛ ꯐꯤ ꯁꯅꯥ ꯂꯤꯛ ꯀꯣꯟꯒꯤ ꯋꯥꯔꯤ ꯍꯧꯔꯁꯦ ꯔꯦꯗꯤ 1 2 3 1 2 3 ꯄꯣꯠꯁꯝꯕꯝ ꯂꯥꯛꯑꯒꯅꯤ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯄꯣꯠꯁꯝꯕꯝꯗ ꯑꯩ ꯍꯪꯗꯣꯏꯅꯤ ꯃꯌꯥꯝ ꯍꯪꯗꯣꯏꯅꯤ ꯃꯥ ꯅꯍꯥꯟꯒꯤ ꯃꯦꯂꯥꯗ ꯀꯩꯀꯩ ꯂꯩꯔꯛꯀꯦ ꯍꯥꯏꯅ ꯍꯪꯗꯣꯏꯅꯤ ꯀꯨꯃꯥꯔꯣꯅ ꯆꯦ ꯇꯨꯝꯈꯤ ꯅꯥꯏꯈꯣ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯃꯤꯅ ꯃꯤꯂꯤꯏꯕ ꯈꯨꯃꯟꯅ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯆꯦ ꯑꯅꯨ ꯈꯨꯃꯟ ꯃꯦꯀꯞ ꯐꯤꯔꯣꯜ ꯋꯥꯔꯤ ꯍꯧꯔꯛꯂꯕ ꯑꯩ ꯆꯠꯇ꯭ꯔꯣꯕꯅꯤ ꯍꯥꯏ ꯆꯠꯄ ꯌꯥꯔꯣꯏ ꯏꯕꯨꯡꯉꯣ ꯁꯦ ꯅꯪꯁꯨ ꯅꯣꯡꯃ ꯊꯦꯡꯅꯔꯛꯇꯣꯏꯅꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯗꯅꯀꯣ ꯍꯌꯦꯡ ꯅꯨꯄꯤ ꯊꯤꯔꯕ ꯀꯥꯟꯗꯅꯦ ꯈꯪꯖꯤꯜꯂꯧ ꯍꯥꯏꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯅꯣꯡꯃ ꯅꯠꯇꯦ ꯅꯣꯡꯃ ꯅꯪ ꯊꯦꯡꯅꯔꯛꯇ꯭ꯔꯣꯕꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯈꯪꯖꯤꯜꯂꯧ ꯁꯤꯡꯍꯧꯕ ꯄꯪꯒꯅꯨ ꯅꯣꯏ ꯏꯕꯥꯏ ꯍꯣꯏ ꯀꯔꯤꯝ ꯈꯪꯗꯕꯗꯒꯤ ꯍꯧꯖꯤꯛ ꯀꯌꯥꯝ ꯋꯥꯖꯔꯦ ꯑꯗꯨꯅ ꯁꯤꯡꯉꯨ ꯍꯥꯏꯕ ꯇꯥꯒꯗꯕꯅꯤ ꯁꯨꯝꯕ ꯋꯥꯔꯤꯁꯦ ꯇꯥꯒꯗꯕꯅꯤ ꯗꯥꯃꯦꯈꯥ ꯂꯥꯛꯑꯦ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯂꯥꯛꯂꯗꯤ ꯂꯝꯕꯥ ꯆꯥꯔꯅꯤ ꯍꯧꯔꯁꯦ ꯑꯗꯨꯒ ꯍꯥꯏ ꯑꯗꯨꯅꯦꯕ ꯑꯗꯒꯤꯗꯤ ꯃꯦꯘꯥꯅ 13 ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯗꯥ ꯃꯦꯘꯥ ꯊꯦꯡꯀ꯭ꯌꯨ ꯅꯆꯜꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯒꯤꯗꯤ ꯁꯨꯔꯖꯤꯅ ꯆꯥꯔꯦ ꯏꯇꯩꯃ ꯏꯔꯣꯝꯕ ꯑꯣꯏꯅ ꯏꯔꯣꯝꯕ ꯍꯥꯎꯕꯅꯤꯀꯣ ꯅꯤꯡꯊꯝꯊꯥꯁꯦ ꯑꯗꯒꯤꯗꯤ ꯀꯨꯃꯥꯔꯣꯅ ꯀꯩ ꯍꯥꯏꯕ ꯑꯩꯅ ꯁꯤꯌꯔ ꯇꯧꯕ ꯌꯥꯈꯤꯕ ꯇꯧꯔꯕꯅꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯀꯨꯃꯥꯔꯣ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯒꯤꯗꯤ ꯁꯥꯄꯝꯅ ꯀꯩ ꯍꯥꯏꯕ ꯏꯕꯥꯏ ꯀꯩꯅꯣꯝ ꯍꯥꯏꯈꯔꯦ ꯆꯦꯗ ꯍꯥꯏ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯑꯁꯤꯒꯤ ꯃꯑꯣꯡ ꯁꯨꯃꯥꯏ ꯇꯧꯕ ꯃꯤꯁꯤꯗꯅꯦ ꯑꯅꯧꯕ ꯊꯣꯛꯂꯤ ꯈꯨꯗꯤꯡ ꯂꯩꯍꯟꯅꯤꯡꯕꯁꯦ ꯑꯩꯅ ꯀꯥꯔꯛꯇꯅ ꯍꯥꯏ ꯑꯗꯩ ꯁꯥꯄꯝꯅ ꯃꯦꯀꯞ ꯐꯤꯔꯣꯜ ꯋꯥꯔꯤ ꯍꯧꯔꯛꯂꯕꯀꯣ ꯍꯥꯏꯅ ꯁꯪꯗꯣꯔꯛꯑꯦ ꯁꯥꯎꯈ꯭ꯔꯦ ꯒꯤꯇꯥꯟꯖꯂꯤꯅ ꯑꯩꯒꯤ ꯀꯣꯃꯦꯟꯁ ꯑꯝꯇ ꯄꯥꯗꯕꯤ ꯀꯟꯊꯣꯛꯑꯝꯃꯦ ꯍꯥꯏ ꯑꯩ ꯀꯣꯃꯦꯟꯁ ꯊꯥꯗꯣꯛꯑꯝꯃꯕ ꯒꯤꯇꯥꯟꯖꯂꯤ ꯑꯩ ꯎꯍꯧꯗ꯭ꯔꯦꯅꯦ ꯑꯗꯨꯒꯤꯅꯤ
ꯃꯔꯛꯇ ꯀꯣꯃꯦꯟꯁ ꯂꯩꯇꯦꯅꯦ ꯒꯤꯇꯥꯟꯖꯂꯤ ꯅꯪꯒꯤ ꯃꯦꯁꯦꯖ ꯑꯃꯗꯤ ꯈꯜꯂꯛꯈꯤꯕꯅꯤ ꯏꯆꯦꯅ ꯑꯗꯣ ꯐꯣꯟ ꯅꯝꯕꯔꯁꯨ ꯄꯥꯝꯃꯤ ꯍꯣꯏ ꯌꯥꯕ ꯄꯤꯔꯛꯀꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯄꯤꯔꯛꯀꯦ ꯅꯪ ꯑꯩꯒꯤ FBꯗ ꯆꯪꯉꯛꯑꯣ ꯂꯥꯛꯑꯣ ꯃꯦꯁꯦꯖ ꯊꯥꯔꯛꯑꯣ ꯑꯗꯨꯒ ꯑꯩꯒ ꯑꯗꯨꯝ ꯅꯝꯕꯔꯗꯣ ꯄꯤꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ ꯒꯤꯇꯥꯟꯖꯂꯤ ꯅꯪꯁꯦ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯄꯨꯛ ꯊꯤꯜꯂꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯇꯞꯇꯥꯏ ꯆꯥꯁꯜꯂꯒ ꯇꯧꯕꯤꯁꯦ ꯀꯩꯗꯧꯅꯣ ꯑꯩ ꯁꯥꯎꯅꯤꯡ ꯗꯥꯅ ꯊꯕꯛ ꯁꯨꯔ ꯆꯠꯂꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯤ ꯌꯥꯔꯣꯏꯕ ꯆꯠꯂꯣꯕ ꯍꯌꯦꯡ ꯊꯕꯛ ꯂꯣꯏꯗꯣꯏ ꯅꯠꯇ꯭ꯔꯥ ꯆꯠꯂꯣ ꯄꯨꯛ ꯑꯗꯒꯤꯗꯤ ꯊꯤꯜꯂꯦꯕ ꯑꯩ ꯃꯦꯘꯆꯟꯗ꯭ꯔꯅ ꯗꯥ ꯃꯦꯘꯅ ꯍꯥꯏꯕ ꯉꯁꯤꯗꯤ ꯐꯤꯔꯥꯜ ꯀꯠꯄ꯭ꯔꯣ ꯍꯥꯏ ꯀꯅꯥ ꯀꯅꯥ ꯉꯁꯤ ꯐꯤꯔꯥꯜ ꯀꯠꯂꯤ ꯍꯥꯏꯕꯤꯔꯛꯑꯣ ꯉꯁꯤꯁꯦ ꯐꯤꯔꯥꯜ ꯀꯠꯄ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅ ꯉꯔꯥꯡ ꯍꯥꯏꯅꯕꯗꯣ ꯉꯁꯤ ꯀꯅꯥ ꯀꯅꯥ ꯐꯤꯔꯥꯜ ꯀꯠꯀꯦ ꯀꯨꯃꯥꯔꯣꯅ ꯗꯥꯒꯤ ꯁꯝꯗꯣ ꯌꯦꯡꯒꯦ ꯍꯥꯏ ꯗꯥꯒꯤ ꯁꯝꯗꯣ ꯌꯦꯡꯒꯦ ꯑꯗꯨ ꯑꯩꯈꯣꯏ ꯗꯥꯁꯤꯒ ꯂꯩ ꯑꯗꯨ ꯄꯨꯛ ꯊꯤꯜꯂꯦ ꯃꯕꯨꯛ ꯊꯤꯜꯂꯤ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯦꯅꯦ ꯊꯤꯟꯕ꯭ꯔꯣꯡꯒꯤ ꯀꯥꯏ ꯊꯤꯜꯂꯤ ꯊꯤꯟꯗ ꯊꯣꯏꯕꯤ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯈꯣꯏ ꯉꯁꯤ ꯑꯣꯏ ꯀꯠꯂꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯁꯥꯄꯝꯅ ꯏꯕꯥ ꯏꯆꯦ ꯑꯅꯨ ꯈꯨꯃꯟꯅ ꯔꯥꯅꯤ ꯏꯅꯐꯤ ꯂꯩꯕꯤꯌꯨ ꯍꯥꯏꯔꯛꯂꯦ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯄꯒꯤ ꯍꯥꯏ ꯑꯗꯒꯤꯗꯤ BTSꯅ where are you from we are from Silchar ꯒꯤꯇꯥꯟꯖꯂꯤꯅ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤ ꯏꯆꯦ ꯍꯥꯏꯌꯦ ꯑꯗꯨꯒ BTSꯅ ꯑꯗꯨꯝ ꯍꯪ ꯂꯩꯔꯦꯅꯦ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏꯅ ꯑꯗꯒꯤꯗꯤ MDꯅ ꯀꯩ ꯍꯥꯏꯕ ꯏꯇꯩꯃ ꯀꯔꯤ ꯃꯊꯦꯜ ꯆꯥꯈꯤꯒꯦ ꯍꯥꯏꯌꯦ MD ꯉꯁꯤꯁꯦ ꯑꯩ ꯉꯥ ꯊꯣꯡꯕ ꯆꯥꯏꯗꯣ ꯉꯥ ꯊꯣꯡꯕꯗꯣ ꯉꯥꯗꯣ ꯊꯣꯡꯕ ꯂꯣꯏꯔꯒ ꯆꯥꯕ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤꯅꯦ ꯊꯨꯝ ꯌꯥꯎꯔꯝꯗ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯅꯅꯦ LBꯁꯦ ꯊꯦꯡꯈꯤꯗꯣꯔꯦ ꯍꯥꯏꯅ ꯆꯥꯛꯅ ꯆꯥꯛꯇꯣ ꯊꯣꯡꯕꯗꯅꯦ ꯀꯩꯅೋ ꯇꯧꯕ ꯊꯨꯝ ꯊꯥꯛꯄ ꯀꯥꯎꯔꯝꯗꯅꯅꯦ ꯆꯥꯛꯈꯠꯂꯒꯗꯤ ꯊꯨꯝ ꯌꯥꯎꯔꯝꯗ꯭ꯔꯦ ꯌꯦꯟꯁꯥꯡꯗꯣ ꯉꯥꯗꯣ ꯐꯖꯅ ꯊꯣꯡꯉꯒ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯆꯥꯕꯗꯣ ꯊꯨꯝ ꯌꯥꯎꯗꯕꯩꯅ ꯍꯥꯎꯇꯦꯗꯅꯀꯣ ꯑꯩꯗꯤ ꯆꯤꯜꯍꯥꯎ ꯈꯔ ꯊꯤꯑꯕꯀꯣ ꯍꯥꯎꯔꯒ ꯈꯔ ꯆꯥꯕ ꯍꯥꯎꯇꯗꯤ ꯆꯥꯕꯤꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯗꯥꯗꯤ ꯆꯤꯜꯍꯥꯎ ꯊꯤꯗꯦꯕ ꯃꯥꯗꯤꯅꯦ ꯆꯥꯛꯀ ꯏꯁꯤꯡꯒ ꯊꯨꯝꯒ ꯇꯧꯔꯒꯇꯁꯨ ꯃꯥꯗꯤ ꯆꯥꯂꯨꯛ ꯑꯃ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯆꯥꯖꯒꯗꯕꯗꯣ ꯃꯥ ꯆꯥꯕ ꯉꯝꯃꯦꯕ ꯑꯗ ꯑꯩꯅ ꯆꯤꯜꯍꯥꯎ ꯈꯔ ꯊꯤꯑꯕꯀꯣ ꯑꯗꯨꯒꯤ ꯊꯨꯝꯗꯣ ꯌꯥꯎꯔꯝꯗꯕꯗꯨꯒꯅꯦ ꯏꯇꯣꯝꯇ ꯁꯥꯎꯅꯤꯡꯉꯕ ꯈꯇꯪ ꯆꯥꯔꯒ ꯍꯧꯒꯠꯂꯦ ꯆꯥꯅꯤꯡꯗꯅ ꯗꯥꯗꯤ ꯃꯥ ꯐꯖꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯊꯣꯛꯂꯒ ꯁꯤꯗ ꯑꯗꯨꯝ ꯃꯕꯨꯛ ꯊꯤꯜꯂꯦꯅ ꯍꯤꯞꯄꯒ ꯂꯩꯈꯔꯦ ꯑꯗꯨꯒꯩꯗꯤ ꯁꯥꯄꯝꯅ ꯍꯥꯏꯕ ꯏꯕꯣꯛ ꯑꯅꯨ ꯈꯨꯃꯟ ꯍꯥꯏꯌꯦ ꯑꯗꯩ ꯀꯨꯃꯥꯔꯣꯅ ꯆꯦ ꯃꯤ ꯆꯥꯝ ꯌꯥꯡꯈꯩ ꯍꯥꯞꯄ ꯂꯩꯔꯤꯌꯦ ꯃꯤ ꯍꯧꯖꯤꯛ ꯈꯔ ꯍꯦꯟꯒꯠꯂꯛꯑꯦ ꯑꯃꯨꯛꯀ ꯑꯃꯨꯛ ꯖꯔ ꯂꯥꯎꯅ ꯀꯨꯝꯊꯈ꯭ꯔꯅꯤ ꯀꯨꯏꯅꯒ ꯂꯩꯕꯤꯗꯦ ꯃꯤꯁꯤꯡꯁꯦ ꯑꯗꯩ BTSꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯨꯒꯤꯗꯤ ꯗꯥ ꯃꯦꯘꯥꯅ ꯃꯩꯇꯩ ꯀꯣꯛ ꯌꯥꯎꯅꯕꯅꯦ ꯐꯤꯔꯥꯜ ꯀꯠꯂꯤꯗꯣ ꯍꯥꯏ ꯃꯥꯅꯦ PMꯅ ꯍꯥꯏ ꯅꯦꯅꯦ ꯔꯍꯃꯟ ꯂꯥꯛꯑꯦ ꯍꯥꯏ ꯅꯦꯅꯦ ꯍꯦꯜꯂꯣ ꯔꯍꯃꯟ ꯋꯦꯜꯀꯝ ꯅꯦꯅꯦꯒꯤ LBꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒꯤꯗꯤ ꯁꯥꯄꯝꯅ ꯆꯦ ꯀꯥꯅꯣꯟ ꯂꯥꯛꯂꯣ ꯃꯤ ꯑꯃ ꯉꯥꯏꯕꯗ ꯋꯥꯔꯦ ꯆꯦ ꯀꯥꯅꯣꯟ ꯂꯥꯛꯑꯣ ꯑꯗꯒꯤ ꯒꯤꯇꯥꯟꯖꯂꯤꯅ ꯑꯩꯁꯨ ꯇꯧꯋꯤ ꯏꯆꯦ ꯍꯥꯎꯇ꯭ꯔꯗꯤ ꯆꯥꯗꯦ ꯏꯁꯤꯡ ꯍꯥꯎꯗꯧ ꯃꯥꯟꯕ ꯏꯟꯁꯥꯡ ꯍꯥꯎꯗꯧ ꯃꯥꯟꯕ ꯅꯨꯃꯤꯠꯇꯤ ꯆꯥꯛ ꯍꯦꯟꯅ ꯊꯣꯡꯉꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯐꯤꯔꯥꯜ ꯀꯠꯄ꯭ꯔꯣ ꯍꯥꯏ ꯀꯠꯂꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅ ꯖꯦꯔꯤ ꯖꯥꯍꯤꯔ ꯏꯁꯇꯨꯗꯤꯑꯣꯅ ꯍꯥꯏ ꯍꯦꯜꯂꯣ ꯀꯨꯃꯥꯔꯣꯅ ꯀꯩ ꯍꯥꯏꯕ 200 ꯌꯧꯗꯣꯔꯦ ꯍꯥꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯣꯏꯅ ꯖꯔ ꯂꯥꯎ ꯍꯟꯊꯈꯤꯗꯣꯏꯅꯤ ꯀꯨꯃꯥꯔꯣꯁꯦ ꯈꯪꯕ꯭ꯔꯥ ꯀꯩꯁꯨ ꯀꯨꯏꯍꯧꯗꯕꯅꯤ ꯑꯗꯒꯤ ꯔꯍꯃꯟꯅ ꯀꯩ ꯍꯥꯏꯕ ꯀꯀꯥꯗꯣ ꯀꯩꯗꯧꯔꯒꯦ ꯋꯥꯟꯊꯔꯕꯣ ꯍꯥꯏ ꯀꯀꯥꯁꯦ ꯈꯪꯕ꯭ꯔꯥ ꯃꯥꯁꯦ ꯆꯥꯛ ꯇꯞꯇꯥꯏ ꯆꯥꯁꯟꯅ ꯂꯥꯛꯑꯒꯅꯦ ꯃꯕꯨꯛ ꯊꯤꯜꯂꯦ ꯍꯥꯏꯅ ꯁꯤꯗ ꯍꯤꯞꯄꯒ ꯂꯩꯊꯣꯛꯈ꯭ꯔꯦꯅꯦ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣꯅ ꯉꯥꯟꯀꯩꯆꯥꯎ ꯅꯪ ꯃꯩꯇꯩꯔꯣ ꯍꯥꯏꯌꯦ ꯃꯥꯅꯦ ꯃꯩꯇꯩꯅꯦ ꯑꯩ ꯑꯗꯣ ꯗꯤꯄꯛꯅ ꯏꯆꯦꯒꯤ ꯐꯥꯔꯁ ꯂꯥꯏꯚ ꯌꯦꯡꯖꯕꯅꯦ ꯍꯥꯏ ꯗꯤꯄꯛ ꯋꯦꯜꯀꯝ ꯅꯆꯦꯒꯤ LBꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯗꯤꯄꯛ ꯑꯗꯒꯩꯗꯤ इसरा जहन्ना कह है तुई है आमी अनु खुमन ꯈꯨꯃꯣꯟ ꯀꯥꯏ खुमन है कई है दोरी
ꯃꯣꯏ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈꯤꯗꯣꯔꯕꯅꯤ ꯀꯨꯃꯥꯔꯣꯅ ꯀꯔꯤꯅꯣ ꯃꯤꯁꯩ ꯍꯦꯛꯇ ꯅꯝꯊꯩꯌꯦ ꯃꯤꯁꯦ ꯍꯦꯛꯇ ꯅꯦꯝꯊꯩꯌꯦ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯃꯤꯁꯦ ꯑꯃꯨꯛ ꯖꯔ ꯂꯥꯎꯅ ꯅꯦꯝꯊꯈꯤꯅꯦꯕ ꯉꯥꯏꯍꯥꯛ ꯂꯩ ꯑꯃꯨꯛ ꯍꯥꯏꯒꯠꯂꯛꯀꯅꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯀꯨꯏꯅ ꯂꯩꯇꯕꯅꯦꯕꯀꯣ ꯃꯤꯁꯤꯡꯁꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯑꯣꯖꯥꯕꯨꯡꯁꯦ ꯆꯥꯛꯅ ꯅꯜꯂꯝꯃꯅꯦ ꯗꯥ ꯃꯦꯒꯥ ꯑꯩꯅꯁꯨ ꯉꯥꯗꯣ ꯆꯥꯕꯤꯗ꯭ꯔꯦꯗꯣ ꯆꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯈꯪꯕ꯭ꯔꯥ ꯊꯨꯝꯗꯣ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯩ ꯉꯥ ꯈꯛꯇ ꯆꯥꯔꯝꯗ꯭ꯔꯦꯕ ꯆꯥꯛꯇꯣ ꯈꯛꯇꯪ ꯆꯥꯔꯒ ꯉꯥꯗꯣ ꯃꯆꯦꯠ ꯑꯃ ꯆꯥꯔꯒ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯊꯅꯝꯃꯒ ꯂꯥꯛꯑꯦ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯥ ꯆꯥꯔꯒ ꯄꯣꯂꯣꯏ ꯈꯣꯝꯍꯧꯔꯦꯕ ꯃꯥꯗꯤ ꯐꯖꯅ ꯇꯧꯔ ꯆꯥꯈ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯆꯥꯁꯟꯕ ꯂꯣꯏꯔꯒ ꯃꯕꯨꯛ ꯊꯤꯜꯂꯦꯅ ꯁꯤꯒ ꯁꯜꯂꯒ ꯇꯥ ꯂꯩꯔꯤꯕ ꯍꯧꯒꯠꯈ꯭ꯔꯦ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯃꯥ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯁꯥꯄꯝꯅ ꯊꯣꯏꯕꯤ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯄꯣꯠꯁꯝꯕꯝꯅ ꯆꯦ ꯉꯁꯤ ꯆꯦ ꯅꯨꯡꯁꯤꯕꯤ ꯑꯩ ꯂꯥꯛꯑꯦ ꯆꯦ ꯆꯥꯛ ꯆꯥꯔꯨꯕꯅꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯄꯣꯠꯁꯝꯕꯝ ꯅꯪ ꯌꯥꯎꯗꯕꯁꯤꯁꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯉꯔꯥꯡ ꯆꯤꯆꯦ ꯍꯌꯦꯡꯗꯤ ꯂꯥꯛꯎꯅ ꯍꯌꯦꯡ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯍꯥꯏꯔꯛꯄꯗꯣ ꯈꯪꯕ꯭ꯔꯥ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯍꯥꯏꯕ ꯑꯦꯜꯕꯤꯒ ꯇꯧꯔꯅꯨ ꯇꯣꯛꯑꯣꯗ ꯇꯨꯝꯁꯤꯠ ꯐꯥꯕꯣꯏ ꯐꯥꯗꯕꯣꯏ ꯇꯣꯛꯑꯣ ꯍꯥꯏꯕ ꯑꯩꯅꯅꯦ ꯃꯇꯝꯁꯦ ꯌꯧꯔꯛꯄꯗꯅꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅ ꯐꯪꯉꯔꯣꯏ ꯑꯩ ꯑꯦꯜꯕꯤ ꯇꯧꯒꯦ ꯍꯥꯏꯅ ꯑꯗꯨꯒ ꯂꯥꯛꯏꯅꯦꯕ ꯊꯣꯏꯕꯤꯁꯅꯥꯅ ꯗꯗꯥꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯀꯣꯃꯦꯗꯤ ꯍꯧꯔꯁꯦ ꯂꯥꯛꯑꯣ ꯍꯥꯏ ꯗꯥꯗꯣ ꯉꯁꯤꯁꯦ ꯃꯥ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯒ ꯌꯥꯎꯒꯅꯤ ꯃꯥ ꯉꯁꯤꯁꯦ ꯃꯥ ꯊꯕꯛ ꯌꯥꯝ ꯀꯟꯕꯒꯤꯅꯦ ꯊꯣꯏꯕꯤꯁꯅꯥ ꯍꯌꯦꯡ ꯄꯣꯠ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯗꯩ ꯏꯆꯦ ꯀꯥꯅꯣꯟꯅ ꯍꯥꯏ ꯑꯅꯨ ꯀꯦꯝꯁꯤ ꯋꯦꯜꯀꯝ ꯏꯆꯦ ꯀꯥꯅꯣꯟ ꯋꯦꯜꯀꯝ ꯉꯁꯥꯏꯗꯒꯤ ꯗꯥ ꯃꯦꯘꯥꯅ ꯉꯥꯏꯕꯗ ꯋꯥꯔꯕꯅꯦꯕ ꯑꯩꯈꯣꯏꯅ ꯀꯧꯕ ꯇꯥꯗ꯭ꯔꯣ ꯏꯆꯦ ꯀꯥꯅꯣꯟ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯧꯕꯤꯅꯦ ꯏꯆꯦ ꯀꯥꯅꯣꯟ ꯂꯥꯛꯑꯣ 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 ꯍꯥꯏꯅ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯏꯆꯦ ꯀꯥꯅꯣꯟ ꯑꯗꯨꯁꯨ ꯊꯨꯝ ꯌꯥꯎꯗꯕ ꯊꯨꯝꯗꯣ ꯀꯥꯎꯅ ꯍꯥꯞꯄꯝꯗ꯭ꯔꯕ ꯑꯗꯒꯤꯗꯤ ꯁꯟꯗꯤꯞꯅ ꯀꯩ ꯍꯥꯏꯕ ꯂꯥꯏꯚ ꯌꯦꯡꯖꯔꯤ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡꯗ ꯍꯤꯞꯅ ꯍꯥꯏ ꯅꯣꯏꯗꯤ ꯍꯤꯞꯅ ꯌꯦꯡꯉꯤꯅꯤ ꯑꯩꯗꯤ ꯐꯝꯅ ꯀꯣꯃꯦꯟꯁ ꯄꯥꯔꯒ ꯑꯩ ꯇꯨꯝꯅꯤꯡꯕ ꯈꯥꯡꯉꯤꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯆꯠꯄ ꯌꯥꯗꯦ ꯐꯝꯅ ꯂꯩꯕꯤꯌꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ ꯑꯗꯩ ꯗꯤꯄꯛꯅ ꯍꯥꯏꯕ ꯏꯆꯦ ꯀꯣꯕꯤ ꯁꯥꯛ ꯆꯥꯏꯌꯦ ꯏꯆꯦꯒ ꯏꯕꯥꯏꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯗꯤꯄꯛ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯩ ꯗꯥ ꯈꯕꯥꯅꯤꯀꯣ ꯂꯩꯕ ꯂꯩꯇꯕ ꯂꯩꯔꯤꯕ ꯈꯔꯁꯤꯅ ꯄꯦꯟꯊꯣꯛꯑꯒ ꯇꯥꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯩꯗꯤ ꯁꯥꯄꯝꯅ ꯍꯥꯏꯕ ꯆꯦ ꯄꯣꯠꯁꯝꯕꯝ ꯐꯤꯔꯣꯜ ꯑꯦꯟ ꯃꯦꯀꯞꯀꯤ ꯋꯥꯔꯤ ꯍꯧꯔꯛꯄꯤꯅꯨꯀꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯅꯣ ꯇꯤꯃꯥꯏ ꯃꯨꯟꯅ योर क्या है बस स्वेटर इज नाइस है थैंक यू सो मच जो मेरे चैनल पे नए आए हो तो मेरे चैनल को सपोर्ट कीजिए प्लीज़ और लाइक भी कीजिए जो आज नए मेरे चैनल पे आए हैं सब लोग को मेरे चैनल को सपोर्ट कीजिए थोबिसनाना से सुशीला चाकतू फुलक्त्रो ꯐꯤꯒꯤ ꯋꯥꯔꯤ ꯇꯧꯔꯁꯦ ꯃꯤ ꯋꯥꯟꯊꯅꯕ ꯍꯥꯏꯌꯦ ꯄꯣꯠꯁꯝꯕꯝꯅ ꯆꯦ ꯑꯩꯗꯤ ꯉꯔꯥꯡꯅ ꯑꯦꯜꯕꯤ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯗ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯦ ꯑꯗꯨꯅꯦꯕ ꯑꯩꯁꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ ꯅꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅ ꯐꯪꯉꯔꯣꯏ ꯍꯥꯏꯅ ꯑꯗꯨꯒ ꯂꯥꯛꯏꯅꯦ ꯑꯗꯩꯗꯤ ꯐꯇꯤꯃꯥꯅ ꯋꯤꯁ ꯂꯦꯡꯒ꯭ꯋꯦꯖ ꯏꯁ ꯗꯤꯁ ꯍꯥꯏ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯗꯩ ꯀꯨꯃꯥꯔꯣꯅ ꯆꯦ ꯑꯗꯨꯗꯗꯤ ꯏꯔꯥꯡ ꯂꯩꯇꯕ꯭ꯔꯣ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯀꯨꯃꯥꯔꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯗꯤ ꯏꯔꯥꯡ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯃꯌꯥꯡ ꯂꯝꯗꯝ ꯑꯣꯏꯔꯒꯁꯨ ꯃꯌꯥꯡꯁꯤꯡꯒ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯌꯦ ꯑꯗꯣ ꯁꯤꯒꯗꯤ ꯏꯔꯥꯡ ꯀꯩꯁꯨꯝ ꯂꯩꯇꯦ ꯄꯣꯠꯁꯝꯕꯝꯅ ꯍ꯭ꯌꯨꯃꯦꯟ ꯅꯪ ꯀꯩ ꯍꯥꯏꯕ ꯍꯧꯔꯛꯀꯅꯨꯀꯣ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯀꯩ ꯍꯥꯏꯕ ꯀ꯭ꯔꯤꯃꯥꯏ ꯃꯨꯟꯅ ꯋꯥꯍꯥꯏ ꯍꯥꯏ ꯍꯦꯜꯂꯣ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨꯅꯦ ꯆꯦ ꯄꯣꯠꯁꯝꯕꯝ ꯀꯞꯅꯤꯡꯉꯦꯕ ꯃꯣꯏ ꯂꯥꯏꯚ ꯂꯥꯛꯂꯔꯣꯏꯅ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯅꯣꯏꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤꯀꯣ ꯑꯁꯤꯁꯦ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯩꯈꯣꯏ ꯗꯥꯗ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯦꯕ ꯅꯣꯏꯅ ꯅꯨꯡꯁꯤꯕꯤꯕꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯂꯥꯛꯅꯤꯡꯉꯤꯕ ꯅꯣꯏꯅ ꯅꯨꯡꯁꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯑꯦꯜꯕꯤꯒꯁꯦ ꯂꯥꯛꯅꯤꯡꯗꯣꯏ ꯅꯠꯇꯦꯕ
ꯅꯣꯏꯅ ꯅꯨꯡꯁꯤꯅ ꯂꯥꯛꯄꯤꯕꯗꯣ ꯑꯩꯈꯣꯏꯅ ꯑꯩꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅ ꯑꯩꯁꯨ ꯐꯝꯅ ꯂꯩꯔꯤꯅꯤ ꯅꯣꯏꯁꯨ ꯇꯨꯝꯅꯉꯩꯒꯤꯀꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗꯣ ꯂꯣꯏꯕ ꯐꯥꯎꯕ ꯌꯥꯎꯕꯤꯔꯒ ꯇꯨꯝꯅꯉꯩꯒꯤ ꯅꯣꯏꯁꯨ ꯂꯩꯕꯗꯣ ꯑꯩꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯅꯣꯏ ꯃꯌꯥꯝꯗ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯁꯤ ꯑꯗꯨꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨꯅꯦ ꯆꯦ ꯄꯣꯠꯁꯝꯕꯝ ꯀꯞꯅꯤꯡ ꯁꯤꯁꯦ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯗꯒꯤꯗꯤ ꯁꯥꯄꯝꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯄ꯭ꯂꯤꯖ ꯏꯅꯐꯤꯒꯤ ꯋꯥꯔꯤ ꯍꯧꯔꯛꯂꯕ ꯑꯗꯒꯤ ꯏꯆꯦ ꯀꯥꯅꯣꯅ ꯃꯦꯘꯥ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯀꯩ ꯁꯥꯎꯅꯔꯕꯣ ꯗꯥ ꯃꯦꯘꯥꯒ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯍꯧꯔꯁꯦ ꯔꯥꯅꯤ ꯐꯤꯒꯤ ꯍꯥꯏ ꯑꯗꯒꯤ ꯍꯨꯏꯔꯦꯝ ꯆꯅꯨꯅ ꯆꯤꯆꯦ ꯏꯁꯩ ꯑꯝꯇ ꯁꯛꯂꯒꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯁꯥꯄꯝꯅ ꯊꯣꯏꯕꯤ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯍꯥꯏ ꯑꯗꯒꯤ ꯀꯦꯔꯃꯥꯏ ꯃꯨꯟꯅ ꯑꯣꯀꯦ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯔꯣꯏ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯕ ꯅꯍꯤꯃꯥ ꯅ ꯍꯥꯏ ꯍꯦꯜꯂꯣ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤꯍꯦ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯖꯣꯀꯔ ꯒꯦꯃꯤꯡꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥꯅ ꯁꯣꯏꯕ ꯑꯣꯏꯔꯝꯅꯤꯕ ꯗꯥ ꯆꯦ ꯄꯣꯠꯁꯝꯕꯝ ꯆꯥꯛꯇꯨ ꯀꯃꯥꯏ ꯆꯥꯒꯦꯕ ꯐꯨꯟꯗ꯭ꯔꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯐꯍꯤꯃꯥꯅ आई एम बांग्लादेशी है थैंक यू मेरे एलबी पे आने के लिए थैंक यू सो मच अदगीदी मेघाचंद्रना उददी खंगदबनी खंगद्रदी उररोय है थोइबिसनाना कईबा ngасꯤꯗꯤ इनमा हायना हायगरे नुंसीदे इनमा हायबा अदगीदी क्रेमाई मुन्ना बाय है बाय अदगीदी रायू कनोना हायबा हेलो आई एम फ्रॉम जापान यू आर वेरी ब्यूटीफुल हाय थैंक यू रायू अदगीदी चे कानोन बलाना थोइबी केमसी एन हायगरे अदे कुमारोना चे अतोप फोन दा तौबने फोन अनीदा येंगिने थैंक यू कुमारो थैंक यू सो मच थोइबिसनाना इचे कानोन nga याउदबी चाय ngасꯤꯗꯤ हाय अदगीदी सिधुना अदगीदी इचे कानोना ओ थोइबी हाय अदगीदी सापमना थोइबी होइगी युम मांगबनीको nga हेनबनीको हाय पोसंबमना थोइबिसना चाक चाबा ज्ञान मेन ताबा जात नते एलबी नंगरोय हायना अखोय दादाना अई अनु खुमनदा ngaure हाय असेंमकीरो ननाय तबिरो असेंमकीराबा कुनुंगसिबा हाय कानादे हाबा असेंमैनी पोसम याम नुंसीको नंगी सिवासे ताबदैदी अदगीदी नहिमाना हायबा यू टॉकिंग हिंदी है अदगीदी अदगीदी थोइबिसनाना इचे पोसंबम नंग सुरो है अदगी कानो इचे कानोना इंग हायबा थाजदबगी इंगी हायबा थाजदबगी हायबा जोकरना कह हायबा अखोय लेबाक से कुकीना महाराज ओइरे हायको अदुगीदी मोइना महाराज ओइबा याब्रने रंजना नावरेमना बाबाय हाय बाबाय रंजना गुड नाइट स्वीट ड्रीम पोसंबमना थोइबी रानी फीगी वारी सारकनी खनबदा किनरी से कईगिनो हाय कहीं लेरगा लेगरेने दो कहीं लेरगा लेगरे नंगीदर ꯑꯩꯒꯤꯗꯣ ꯂꯩꯌꯦ खंगदेदा लोई मांगरेदा कईनो ग्यान अम तादेदा काय नंगी वाईटी कदाई लेगे सिबु आई कोका साजरीरा पीटुका कदाई मयाम आई कनोसे लेइरबा जेंगुने लेइरबा खंगदेने नेटसे लेइरिरा ꯑꯩꯒꯤ ꯁꯤꯠꯅ ꯊꯤꯡꯖꯟ ꯊꯝꯃꯒꯗꯣ कना थिंगिनो मयाम कमेंट्स पिथरो हई बाथरके मथंग अदगीदी कैनोना अदुगीदी पोसंबमना थोइबी रानी फीगी वारी सारकनी खनबदा कायनरसे किनरीसे कईगिनो हाय अदुनेबा अदगीदी सापमना चेनु खुमन बाबा है चलू नंग किदगै जेंगै नंग असि नंग थोइबिसनाना इनमा ngасꯤꯗꯤ
ꯀꯩ ꯍꯥꯏꯕ ꯁꯤꯗꯣꯔꯦꯕꯨ ꯃꯤ ꯂꯩꯇꯕ ꯑꯃꯨꯛ ꯆꯠꯂꯦ ꯑꯗꯨꯒ ꯄꯩꯁꯥ ꯈꯥꯏꯕꯃꯨꯛ ꯑꯩ ꯀꯣꯂꯥꯁ ꯇꯥꯔꯦ ꯍꯥꯏ ꯑꯣ ꯅꯪ ꯄꯩꯁꯥ ꯈꯥꯏꯕ ꯆꯠꯂꯨꯔꯤꯔꯣ ꯉꯁꯤ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯁꯥꯔꯛꯑꯣ ꯑꯗꯨꯝ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯀꯨꯃꯥꯔꯣꯅ ꯆꯦꯗꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯆꯠꯄ꯭ꯔꯣ ꯍꯥꯏꯌꯦ ꯀꯨꯃꯥꯔꯣ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗꯔꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯔꯤꯂꯤꯐ ꯀꯦꯝ ꯂꯩꯇꯦ ꯑꯩꯗꯤ ꯀꯁꯥꯔꯒꯤꯅꯤꯅꯀꯣ ꯑꯗꯨꯗꯒꯤꯗꯤ ꯔꯟꯖꯅꯥꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏ ꯔꯟꯖꯅꯥ ꯀꯅꯥꯗꯅꯣ ꯅꯪꯅ ꯆꯍꯤ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗꯔꯣ ꯑꯩ ꯆꯍꯤ 90 ꯌꯧꯗꯣꯔꯦ ꯑꯗꯒꯤꯗꯤ ꯖꯣꯀꯔꯅ ꯍꯥꯏꯕ ꯀꯥꯏꯅꯔꯁꯦ ꯕꯥꯏ ꯕꯥꯏ ꯃꯪ ꯅꯨꯡꯉꯥꯏꯕ ꯃꯪꯖꯔꯣ ꯍꯥꯏꯌꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯪ ꯅꯨꯡꯉꯥꯏꯕ ꯃꯪꯉꯁꯦ ꯑꯗꯨꯒꯗꯤ ꯏꯆꯦ ꯀꯥꯅꯣꯟꯅ ꯁꯥꯄꯝꯁꯦ ꯈꯨꯃꯟ ꯅꯤꯡꯊꯧꯔꯣ ꯍꯥꯏ ꯃꯥꯅꯦ ꯏꯆꯦ ꯀꯥꯅꯣꯟ ꯃꯥ ꯈꯨꯃꯟ ꯅꯤꯡꯊꯧꯅꯤ ꯄꯣꯠꯁꯝꯕꯝꯅ ꯑꯁꯦꯡꯕꯩꯅꯦ ꯆꯦ ꯅꯪ ꯔꯤꯌꯦꯜꯗ ꯎꯔꯗꯤ ꯅꯣꯛꯅ ꯁꯤꯅꯤ ꯑꯩꯈꯣꯏ ꯗꯗꯥꯅ ꯑꯩ ꯐꯖꯅ ꯉꯥꯎꯔꯦ ꯍꯥꯏꯌꯦ ꯑꯗꯨꯅꯤꯀꯣ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯌꯥꯕ ꯅꯠꯇꯦꯕ ꯅꯨꯡꯁꯤꯕꯅ ꯆꯤꯡꯉꯤꯅꯦꯕꯀꯣ ꯆꯥꯛꯀꯁꯦ ꯆꯥꯅꯤꯡꯕ ꯄꯣꯛꯄ ꯅꯠꯇꯦꯕ ꯅꯨꯡꯁꯤꯕꯅ ꯆꯤꯡꯉꯤꯅꯦꯕ ꯑꯗꯒꯤ ꯗꯥꯃꯦꯘꯥꯅ ꯀꯥꯂꯦꯟ ꯑꯣꯏꯍꯟꯅꯤꯡꯂꯦ ꯑꯩꯗꯤ ꯍꯥꯏꯌꯦ ꯑꯗꯒꯤ ꯁꯥꯄꯝꯅ ꯆꯦ ꯀꯥꯅꯣꯟ ꯍꯥꯏꯌꯦ ꯔꯟꯖꯅꯥꯅ ꯀꯩꯅꯣ ꯔꯟꯖꯅꯥꯅ ꯑꯅꯤꯃ ꯌꯦꯡꯕ꯭ꯔꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯅꯤꯃ ꯌꯦꯡꯕ꯭ꯔꯣ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯔꯟꯖꯅꯥ ꯈꯪꯗ꯭ꯔꯦꯅꯦ ꯑꯗꯩ ꯏꯆꯦ ꯀꯥꯅꯣꯟꯅ ꯑꯣ ꯈꯨꯃꯟ ꯍꯥꯏꯌꯦ ꯑꯗꯩ ꯄꯂꯛꯅ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯆꯦꯅꯨ ꯍꯥꯏꯌꯦ ꯄꯤꯌꯦꯜꯒꯦ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯅꯪꯗꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯑꯐꯥꯎꯕꯤ ꯒꯩ ꯆꯠꯄꯗꯨꯒ ꯍꯜꯂꯛꯑꯒ ꯇꯨꯝꯃꯦ ꯑꯗꯨꯒ ꯂꯥꯛꯄꯗꯁꯨ ꯀꯩ ꯍꯥꯏꯕ ꯅꯥꯇ꯭ꯔꯦꯛ ꯇꯨꯝ ꯂꯩꯔꯝꯃꯦ ꯍꯥꯏ ꯅꯥꯇ꯭ꯔꯦꯛ ꯇꯨꯝ ꯂꯩꯔꯝꯃꯦ ꯁꯤꯡꯍ ꯂꯥꯏꯐꯁꯇꯥꯏꯜ ꯂꯥꯛꯑꯦ ꯆꯦ ꯂꯥꯏꯛꯗꯟ ꯊꯦꯡꯀ꯭ꯌꯨ ꯁꯤꯡꯍ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯁꯤꯡꯍ ꯑꯗꯒꯤꯗꯤ ꯑꯣꯁꯤꯌꯥꯟ ꯕ꯭ꯂꯨꯅ ꯍꯥꯏ ꯇꯧꯔꯛꯑꯦ ꯍꯦꯜꯂꯣ ꯑꯣꯁꯤꯌꯥꯟ ꯕ꯭ꯂꯨ ꯑꯗꯒꯤꯗꯤ ꯁꯥꯄꯝꯅ ꯃꯌꯥꯝ ꯆꯦ ꯑꯅꯨ ꯈꯨꯃꯟꯒꯤ ꯋꯥꯍꯩꯗ ꯄꯪꯊꯕꯤꯒꯅꯨꯀꯣ ꯍꯥꯏꯌꯦ ꯅꯪꯗꯤ ꯀꯥꯔꯟ ꯌꯥꯝ ꯇꯥꯔꯕ ꯑꯩꯉꯣꯟꯗ ꯈꯪꯕ꯭ꯔꯥ ꯑꯗꯒꯤ ꯗꯦꯕꯤꯁꯅꯥꯅ ꯇꯨꯠ ꯑꯩꯗꯤ ꯄꯪꯊꯅꯤ ꯍꯥꯏꯌꯦ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯈꯨꯃꯟ KMC ꯍꯥꯏꯅ ꯍꯪꯉꯦ ꯑꯗꯒꯤꯗꯤ ꯁꯥꯄꯝꯅ ꯆꯦ ꯀꯥꯅꯣꯟ ꯀꯦꯟꯇꯤꯟꯗꯩ ꯍꯋꯥꯏ ꯍꯥꯏꯌꯦ ꯀꯦꯟꯇꯤꯟꯒꯤ ꯍꯋꯥꯏꯗꯣ ꯆꯥꯗꯅ ꯂꯩꯌꯨ ꯅꯪ ꯆꯥꯗꯅ ꯂꯩꯔꯅꯤꯗꯅ ꯕꯨꯙꯤ ꯂꯧꯁꯤꯡꯒ ꯑꯝꯇ ꯌꯥꯎꯔꯣꯏꯗꯕꯅꯤ ꯅꯪ ꯈꯪꯉꯨ ꯅꯪ ꯀꯦꯟꯇꯤꯟꯒꯤ ꯍꯋꯥꯏ ꯆꯥꯃꯟꯗꯅ PLKꯅ ꯑꯣ ꯏꯕꯥꯏꯒꯤ ꯄ꯭ꯔꯦꯡꯛꯇꯣ ꯃꯩ ꯍꯧꯔꯦ ꯑꯩꯈꯣꯏ ꯗꯥꯅ ꯖꯨꯉꯥꯎ ꯁꯥꯕꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯤꯀꯣ ꯑꯗꯩꯗꯤ ꯄꯣꯠꯁꯝꯕꯝꯅ ꯈꯨꯃꯟ ꯑꯩꯁꯨ ꯄꯪꯊꯔꯦꯅꯦ ꯌꯥꯗꯦꯕꯣ ꯆꯦ ꯑꯅꯨ ꯈꯨꯃꯟꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯗ ꯑꯗꯒꯤꯗꯤ ꯀꯨꯃꯥꯔꯣꯅ ꯗꯥꯗꯤ ꯇꯨꯝꯃꯕꯣ ꯍꯥꯏ ꯀꯨꯃꯥꯔꯣ ꯗꯥ ꯇꯨꯝꯗꯦ ꯗꯥ ꯁꯣꯝꯗ ꯊꯕꯛ ꯁꯨꯕ ꯍꯧꯈꯔꯦ ꯃꯥꯁꯦ ꯉꯁꯤꯁꯦ ꯊꯕꯛꯇꯣ ꯌꯥꯝ ꯀꯜꯂꯦꯕꯀꯣ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒꯩꯗꯤ ꯁꯤꯡꯍ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯏꯕꯥꯏ ꯆꯤꯛꯀꯦꯟ ꯆꯥꯏ ꯑꯣ ꯁꯥꯎꯔꯝꯒꯅꯤꯌꯦ ꯑꯗꯒꯤꯗꯤ ꯁꯥꯄꯝꯅ ꯍꯥꯏꯕ ꯊꯣꯏꯕꯤ ꯅꯪ ꯉꯁꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏ ꯁꯥꯄꯝꯅ ꯆꯦ ꯑꯅꯨ ꯈꯨꯃꯟ ꯍꯥꯏ ꯏꯆꯦ ꯀꯥꯅꯣꯟꯅ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯈꯨꯃꯟ ꯍꯥꯏꯅ ꯍꯪꯉꯦ ꯑꯗꯒꯤꯗꯤ ꯁꯥꯄꯝꯅ ꯆꯦ ꯑꯅꯨ ꯈꯨꯃꯟꯒꯤ ꯅꯨꯡꯁꯤ ꯋꯥꯍꯩꯗ ꯄꯪꯊꯗꯦ ꯑꯩꯗꯤ ꯍꯥꯏ ꯄꯪꯊꯗꯕꯗꯨꯅꯔꯣ ꯅꯪ ꯂꯦꯡꯗꯅ ꯑꯩꯒꯤꯁꯤꯒ ꯂꯩꯔꯤꯁꯦ ꯑꯩꯒꯤ ꯂꯝꯕꯤꯁꯤꯒ ꯂꯩꯔꯤꯁꯦ ꯇ ꯍꯥꯏꯔꯣꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯈꯪꯗꯦ ꯑꯩ ꯏꯅꯝꯃꯒꯤ ꯋꯥꯗ ꯄꯪꯊꯗꯕ ꯉꯝꯗꯦ ꯑꯗꯨꯝ ꯄꯪꯊꯔꯅꯤ ꯀꯅꯥꯝ ꯄꯪꯊꯕ ꯌꯥꯎꯔꯣꯏ ꯍꯥꯏꯔꯛꯀꯅꯣ ꯍꯥꯏꯔꯛꯑꯁꯨ ꯇꯥꯗꯦ ꯅꯥ ꯄꯪꯉꯦ ꯑꯩ ꯍꯥꯏ ꯑꯗꯒꯤ PLKꯅ ꯆꯤꯆꯦ ꯅꯪ ꯁꯨꯄ꯭ꯔꯤꯌꯥꯒꯤ ꯀꯔꯤ ꯊꯣꯛꯅꯒꯦ ꯍꯥꯏꯌꯦ ꯁꯨꯄ꯭ꯔꯤꯌꯥꯗꯣ ꯑꯩꯒꯤ ꯀꯩ ꯍꯥꯏꯒꯅꯤ ꯁꯨꯄ꯭ꯔꯤꯌꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥꯝꯒꯤ ꯂꯩꯀꯥꯏꯒꯤꯅꯦꯕꯀꯣ ꯑꯩꯒ ꯊꯣꯛꯅꯕ ꯍꯥꯏꯁꯦ ꯀꯔꯤꯝ ꯃꯔꯤꯕꯨꯗꯤ ꯂꯩꯅꯗ꯭ꯔꯒꯁꯨ ꯏꯄꯥꯝꯒꯤ ꯂꯩꯀꯥꯏꯒꯤ ꯏꯅꯥꯎꯁꯤꯡꯅꯤꯅꯀꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯄꯤꯛꯏꯉꯩꯗ ꯁꯨꯄ꯭ꯔꯤꯌꯥ ꯍꯣꯏꯁꯦ ꯑꯩꯈꯣꯏ ꯍꯧꯃꯤꯟꯅꯔꯛꯑꯦꯕꯀꯣ ꯍꯧꯃꯤꯟꯅꯕ ꯍꯥꯏꯗꯤ ꯃꯥꯗꯤ ꯌꯥꯝꯅ ꯑꯉꯥꯡꯅꯦ ꯑꯩꯒꯤ ꯌꯥꯝ ꯃꯈꯥꯅꯦꯕ ꯁꯨꯄ꯭ꯔꯤꯌꯥꯁꯦꯀꯣ
ꯑꯗꯣ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯁꯥꯟꯅ ꯈꯣꯠꯅꯃꯤꯟꯅꯔꯦ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯏꯇꯨꯡ ꯏꯜꯂꯛꯄꯗꯣ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯣꯏꯁꯦ ꯈꯨꯟ ꯍꯣꯡꯈ꯭ꯔꯦ ꯚꯥꯔꯃꯣꯅꯤ ꯀꯥꯕꯨꯡꯒ ꯚꯥꯔꯃꯣꯅꯤ ꯍꯥꯏꯗꯨꯒ ꯃꯣꯏꯁꯦ ꯍꯣꯡꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯏꯄꯥꯝꯗꯤ ꯕꯣꯟꯇ꯭ꯔꯥꯄꯨꯔꯗꯅꯤ ꯃꯣꯏꯁꯨ ꯕꯣꯟꯇ꯭ꯔꯥꯄꯨꯔꯗ ꯍꯥꯟꯅ ꯂꯩꯔꯝꯃꯦꯕ ꯁꯨꯄ꯭ꯔꯤꯌꯥ ꯍꯣꯏꯁꯦ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯚꯥꯔꯃꯣꯅꯤꯗ ꯍꯣꯡꯈ꯭ꯔꯦ ꯀꯥꯕꯨꯡꯒꯁꯇ ꯍꯣꯡꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯅꯤ ꯊꯣꯛꯅ ꯃꯔꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯗꯗꯥꯗ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯃꯉꯣꯟꯗ ꯑꯗꯩ ꯑꯩꯈꯣꯏ ꯆꯤꯆꯦꯗ ꯇ꯭ꯋꯏꯁꯟ ꯌꯥꯝꯅ ꯇꯝꯃꯝꯃꯤ ꯍꯥꯏꯕ ꯃꯣꯏꯁꯦꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯄꯤꯛꯏꯉꯩꯗ ꯑꯗꯨꯝ ꯂꯩꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯇ꯭ꯋꯏꯁꯟ ꯇꯧꯅ ꯈꯣꯠꯅ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯅ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯒꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯀ꯭ꯂꯣꯁ ꯑꯣꯏꯅꯩꯌꯦꯕ ꯃꯣꯏ ꯌꯨꯝꯒ ꯑꯩꯈꯣꯏꯒꯁꯦꯀꯣ ꯑꯗꯨꯅꯤ ꯃꯔꯤ ꯍꯥꯏꯕꯕꯨꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏꯁꯦ ꯂꯩꯃꯤꯟꯅꯩ ꯍꯧꯖꯤꯛꯁꯨ ꯂꯩꯃꯤꯟꯅꯔꯤꯕꯀꯣ ꯑꯗꯩ ꯀꯨꯃꯥꯔꯣꯟꯅ ꯀꯩ ꯁꯦꯝꯃꯤꯅꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯅ ꯅꯨꯡꯉꯥꯏꯅꯤꯗꯤ ꯀꯩꯅꯣ ꯍꯥꯏꯌꯦ ꯑꯗꯩ ꯁꯥꯄꯝꯅ ꯆꯦ ꯀꯥꯅꯣꯟ ꯑꯩꯗꯤ ꯍꯥꯞꯐ꯭ꯂꯣꯡ ꯂꯣꯝꯗ ꯑꯗꯩ ꯁꯥꯄꯝꯅ ꯊꯣꯏꯕꯤ ꯂꯥꯏꯐꯁꯤꯗ ꯍꯥꯏꯕ ꯌꯥꯗꯦ ꯄꯣꯠꯁꯝꯕꯝꯅ ꯃꯁꯤ ꯀꯥꯔꯟ ꯍꯧꯔꯛꯑꯦ ꯑꯃꯨꯛ ꯄ꯭ꯔꯦꯡ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯆꯦ ꯈꯨꯃꯟꯁꯦ ꯍꯥꯏꯌꯦ ꯃꯋꯥ ꯂꯧꯗꯦ ꯑꯗꯒꯤꯗꯤ ꯗꯤꯄꯛꯅ ꯆꯦꯒꯤ ꯏꯕꯥꯏꯗꯣ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯌꯦ ꯗꯤꯄꯛ ꯑꯩꯈꯣꯏ ꯗꯥꯗꯤ ꯁꯅꯥ ꯁꯥꯏꯀꯣ ꯃꯥ ꯁꯅꯥ ꯈꯨꯖꯤ ꯁꯥꯏ ꯑꯗꯨꯗꯒꯤꯗꯤ ꯁꯅꯥ ꯈꯨꯖꯤꯁꯨ ꯁꯥꯏ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯒꯤ ꯈꯣꯡꯖꯤ ꯂꯩꯇ꯭ꯔꯅꯦ ꯑꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯁꯨ ꯁꯥꯔꯒ ꯁꯄ꯭ꯂꯥꯏ ꯄꯤꯌꯦꯕꯀꯣ ꯑꯗꯨꯒꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯀꯅꯥꯅꯣ ꯍꯥꯏꯌꯦ ꯑꯗꯣ ꯏꯊꯣꯏꯕꯤ ꯀꯩꯅꯣꯅ ꯁꯥꯄꯝꯅ ꯆꯦꯅꯨ ꯈꯨꯃꯟꯒꯤ ꯋꯥꯍꯩꯗ ꯄꯪꯊꯗꯕ ꯅꯅꯥꯎ ꯃꯥꯟꯕ꯭ꯔꯣ ꯍꯥ ꯀꯥ ꯍꯥꯏꯅꯤ ꯑꯗꯒꯤꯗꯤ ꯁꯥꯄꯝꯅ ꯆꯦꯅꯨ ꯈꯨꯃꯟ ꯑꯃꯨꯛ ꯁꯣꯅꯣ ꯆꯠꯄꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯁꯨꯄ꯭ꯔꯤꯒ ꯅꯣꯏꯅꯤꯁꯦ ꯑꯁꯦꯡꯕꯩꯁꯨ ꯄꯣꯛꯃꯤꯟꯅꯕ ꯃꯥꯜꯂꯤꯅꯃ ꯍꯥꯏꯌꯦ ꯁꯨꯄ꯭ꯔꯤꯌꯥꯒ ꯑꯩꯒꯁꯦ ꯍꯥꯏꯔꯣ ꯑꯣ ꯏꯆꯤꯟ ꯏꯅꯥꯎ ꯄꯣꯛꯃꯤꯟꯅꯕ ꯃꯥꯟꯕ꯭ꯔꯥ ꯁꯛ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯅꯤ ꯑꯗꯨꯅꯅꯤ ꯑꯗꯩꯗꯤ ꯀꯗꯥꯏꯅꯣ ꯀꯥꯏꯗ ꯃꯥꯡꯈ꯭ꯔꯒꯦ ꯄꯣꯠꯁꯝꯕꯝꯅ ꯊꯣꯏꯕꯤ ꯈꯨꯃꯟꯁꯦ ꯆꯦ ꯑꯅꯨꯒꯤ ꯋꯥꯍꯩꯗ ꯄꯪꯊꯗꯦ ꯍꯥꯏꯌꯦ ꯃꯥꯏꯁꯦ ꯄ꯭ꯔꯦꯡ ꯇꯧꯔꯤꯔꯥ ꯌꯦꯡꯉꯣ ꯍꯥꯏꯌꯦ ꯆꯦ ꯊꯣꯏꯕꯤ ꯈꯨꯃꯟꯁꯦ ꯑꯗꯒꯤꯗꯤ ꯑꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯦ ꯑꯗꯨꯅꯤ ꯑꯗꯣ ꯆꯦ ꯏꯆꯥ ꯅꯨꯄꯤꯗꯣ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯌꯦ ꯑꯣ ꯑꯩ ꯏꯆꯥ ꯅꯨꯄꯤꯒꯤ ꯃꯤꯡꯂꯣ ꯑꯌꯨꯁꯤ ꯀꯧꯋꯦ ꯏꯆꯦ ꯀꯥꯅꯣꯟꯅ ꯅꯪꯁꯤ ꯁꯥꯎꯅꯤꯡꯗꯅ ꯗꯥꯏꯃꯣꯟ ꯔꯦꯗꯤꯑꯣꯗ ꯏꯁꯩ ꯇꯥꯔꯒ ꯂꯩꯕꯅꯦ ꯍꯥꯏꯌꯦ ꯉꯁꯤ ꯍꯥꯏꯔꯣ ꯏꯆꯦ ꯉꯁꯤ ꯁꯥꯎꯅꯤꯡꯗꯅ ꯗꯥꯏꯃꯣꯟ ꯔꯦꯗꯤꯑꯣꯗ ꯏꯁꯩ ꯇꯥꯔꯒ ꯂꯩꯕꯅꯦ ꯏꯆꯦ ꯀꯥꯅꯣꯟ ꯀꯩꯒꯤ ꯁꯥꯎꯅꯤꯡꯉꯤꯅꯣ ꯀꯔꯤ ꯇꯧꯔꯒꯦ ꯀꯨꯃꯥꯔꯣꯅ ꯑꯩꯗꯤ ꯆꯠꯂꯒꯦ 6% ꯉꯥꯏꯔꯦ ꯍꯥꯏ ꯑꯌꯥ ꯅꯨꯡꯉꯥꯏꯇꯦꯅꯦ ꯀꯨꯃꯥꯔꯣ ꯅꯪ ꯆꯠꯇ꯭ꯔꯣꯕꯣ ꯅꯨꯡꯉꯥꯏꯇꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯀꯣ ꯋꯥꯔꯤ ꯅꯪ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕ ꯋꯥꯔꯤꯗꯣ ꯗꯩꯗꯥ ꯃꯦꯘꯥꯅ ꯅꯣꯏ ꯌꯨꯝꯅꯥꯛ ꯀꯔꯤꯅꯣ ꯍꯥꯏꯌꯦ ꯑꯩꯈꯣꯏꯗꯤ ꯌꯨꯝꯅꯥꯛ ꯍꯥꯏ ꯁꯥꯒꯩ ꯅꯠꯇ꯭ꯔꯣꯗ ꯑꯩꯈꯣꯏ ꯌꯨꯝꯅꯥꯛ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯗꯥ ꯍꯣꯏꯒꯤ ꯌꯨꯝꯅꯥꯛꯁꯤꯅ ꯑꯩꯒꯤ ꯌꯨꯝꯅꯥꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯁꯤꯗ ꯂꯥꯛꯑꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯍꯨꯌꯥꯝ ꯁꯥꯒꯩꯅꯦ ꯑꯩꯈꯣꯏꯒꯤꯀꯣ ꯑꯗꯩꯗꯤ ꯏꯄꯥꯝꯗꯅ ꯀꯣꯏꯖꯝꯅꯤ ꯑꯗꯨꯗꯒꯤꯗꯤ ꯁꯥꯄꯝꯅ ꯆꯦꯅꯨ ꯈꯨꯃꯟ ꯀꯣꯇꯦꯛ ꯁꯥꯕ ꯍꯧꯕꯤꯔꯣꯀꯣ ꯊꯣꯏꯕꯤ ꯍꯥꯏꯌꯦ ꯀꯣꯇꯦꯛ ꯁꯥꯕ ꯇꯝꯅꯤꯡꯉꯦ ꯑꯁꯦꯡꯕꯗ ꯑꯗꯨꯗꯒꯤꯗꯤ ꯁꯥꯄꯝꯅ ꯘꯤ ꯍꯥꯏ ꯑꯗꯩ ꯗꯤꯄꯛꯅ ꯏꯕꯥꯏꯒꯤꯗꯃꯛ ꯍꯥꯏꯅ ꯀ꯭ꯂꯦꯞ ꯇꯧꯔꯦ ꯊꯥꯝꯁ ꯑꯞꯀ ꯄꯤꯔꯦ ꯊꯦꯡꯀ꯭ꯌꯨ ꯗꯤꯄꯛ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤ ꯏꯅꯝꯃꯕꯨ ꯑꯃꯨꯛ ꯁꯣꯅꯣ ꯆꯠꯂꯤ ꯀꯥꯏꯅ ꯑꯄꯥꯏ ꯄꯣꯠꯅ ꯊꯣꯝꯃꯛꯀꯅꯤ ꯅꯪ ꯍꯥꯏꯁꯤꯅꯤ ꯑꯗꯒꯤꯗꯤ ꯁꯥꯄꯝꯅ ꯑꯃꯨꯛ ꯅꯣꯛꯄꯗ ꯀꯩꯅꯣꯝ ꯃꯥꯜꯂꯤ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯌꯦ ꯀꯅꯥꯅꯣ ꯑꯩꯔോ ꯍꯥꯏꯁꯦ ꯑꯗꯩꯗꯤ ꯄꯣꯠꯁꯝꯕꯝꯅ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯆꯦ ꯑꯅꯨꯒꯤ ꯑꯦꯜꯕꯤꯁꯦ ꯂꯥꯏꯛ ꯌꯥꯝ ꯋꯥꯠꯂꯦ ꯄ꯭ꯂꯤꯖ ꯍꯥꯏ ꯑꯗꯨꯅꯦ ꯂꯥꯏꯛ ꯌꯥꯝ ꯋꯥꯠꯄꯅꯦ ꯃꯤ 13 ꯈꯛꯇꯪ ꯂꯩꯕꯅꯦ ꯃꯤꯗꯤ ꯉꯁꯥꯏ 200-300 ꯌꯧꯒꯦ ꯇꯧꯗ꯭ꯔꯥ ꯂꯥꯏꯛꯇꯤ ꯌꯦꯡꯉꯨ 13 ꯈꯛ ꯂꯩ ꯌꯦꯡꯉꯨ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯣꯇꯦꯛ ꯁꯤꯗꯣꯏ ꯁꯔꯨꯛ ꯀꯩꯝ ꯁꯤꯖꯔꯣꯏ ꯍꯥꯏ ꯑꯩꯈꯣꯏ ꯗꯥꯁꯨ ꯀꯣꯇꯦꯛ ꯁꯤꯕ ꯌꯥꯗꯦ ꯑꯁꯦꯡꯕꯒꯤꯗ ꯑꯩꯈꯣꯏ ꯗꯥꯁꯦ ꯀꯣꯇꯦꯛ ꯁꯤꯕ ꯌꯥꯗꯦꯕ ꯃꯥꯗꯤ ꯀꯣꯇꯦꯛ ꯅꯨꯡꯇꯦꯛ ꯁꯤꯕꯁꯦ ꯑꯃꯠꯇ ꯌꯥꯗꯦ
ꯑꯗꯒꯤꯗꯤ ꯁꯥꯄꯝꯅ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯅꯨꯀꯣ ꯆꯦ ꯑꯅꯨ ꯈꯨꯃꯟꯒꯤ ꯑꯦꯜꯕꯤꯁꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯈꯨꯃꯟ. ꯑꯗꯒꯤ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯨꯏꯌꯥꯝꯒꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯔꯦꯅꯦ ꯍꯥꯏ. ꯑꯩꯈꯣꯏ ꯗꯥ ꯍꯣꯏꯒꯤ ꯌꯦꯛꯁꯤꯅ ꯈꯨꯃꯟꯅꯤ. ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯝꯗꯅ ꯂꯨꯋꯥꯡ. ꯑꯗꯒꯤ ꯆꯦ ꯀꯥꯅꯣꯟꯅ ꯍꯥꯏꯕ ꯉꯔꯥꯡ ꯃꯦꯘꯥꯅ ꯀꯩ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯗꯕꯒꯤ ꯌꯥꯏ. ꯑꯣꯀꯦ ꯏꯆꯦ ꯀꯥꯅꯣꯟ ꯁꯥꯎꯈ꯭ꯔꯦ ꯗꯥ ꯃꯦꯘꯥ ꯅꯪꯅ ꯉꯔꯥꯡ ꯊꯥꯖꯕꯤꯗꯕꯒꯤ. ꯏꯆꯦ ꯀꯥꯅꯣꯟꯅ ꯃꯥ ꯀꯨꯝꯕꯤꯗꯒꯤꯅ ꯍꯥꯏꯕꯗꯣ ꯗꯥ ꯃꯦꯘꯥ ꯊꯥꯖꯕꯤꯗꯕꯒꯤ ꯁꯥꯎꯈ꯭ꯔꯦ. इसे कानून कई जंग चारके दा मेघा कई जंग चारके पोसंबम खुमन नंसु कारंदीबा है नोखरे. अदुगगिदी कइनोना सापमना कायबा चेनु खुमन थोइबीगी हामें मंगागा सन तरुकना पुल्लगा सना अमता साबियुको सिहनगे हाय. होय होय इरोइसु जाहोनसिदना नंगिसे कया हाइबा सना सन कयाबा हामें मंगागा सन कयागा आइनो नोइ थोइबी सनाना हाइबा सनादा याम ngꯥꯎꯕꯩ वादी नत्ते इनम्मा कोतेग हाना थोनबगी वा हाइरक्पा अदुदी अई हाइगलक्पा आए. दगिदी रंजनाना आई विल सब्सक्राइब योर वीडियो. थैंक यू सो मच. अदुगगिदी जियारना चिंखैना मुबांग चैलेंज सुक्तौ तौबीरक्ते हाय. कइनो चिंखै कइनो तौइ हाबको हौजिकसे कइनो तौरेबा मुबांगसे लेपियबको इसे मुबांगसे अइगिदी मुबांग वीडियो से याम चटपनेको मुबांगा अइगी वीडियो चटपसे मुबांगा प्रैंक याम चटलीबको मीना याम नुसीना जेंबीबा हाइबा तारे. मुबांग प्रैंक से याम मी थवाई ताना याम नुसीना जेंबीबदो ओएबा अदो अइ ओइ खंगीको मुबांग से याम चटले हाइबदो खंगगसुने हौजिकती मा लेबाकसिगा अवाबदो तारीको इबुंग इपा मयाम अमना लानथेंनदना चाबोय चादबोय चाबा खरा फंगदा तौरगा याम वाना तौरगा लान सोंगरिबनिनको अदुदुना अइना चाबा थकपसे अइना खरानि तौगिरोइगे हाइना अइगी ओइबा वाखलोंदको अदुदुगी तौबने. दो चैलेंज सोइना तौरकनी मोमो चैलेंज तौरकनी चौमिनगी चैलेंज तौरकनी दा खबाइनी से हाइननदी लेरबनेबको चैलेंज तौसेना सोइना तौरकनी चिंखै. अदगिदी रंजना गुड नाइट हाय. गुड नाइट रंजना स्वीट ड्रीम. तोइ थोइबिसनाना नंग सोइरोय अई खुत्ता ngasi inama हौदोंसु यावहल्लो हाय. अदगिदी जुगल स्वामीना कायबा राम जी लाक्सी करे करसे कयनो सिकरसे हाय कयनो. अदइदी इचे कानोना इरोनबा हाय इचे हाउरमगनिको. अदुगगी दीपकना इचेगा इबाइगा पुल्लगा मुबांग तौबिरगो हाय. दीपक सोइदना तौरकनी अखोइगी इमा लेबाक्तको लानसे खतंग नेमधरक्पा मतमदने सोइदना मुबांग तौजरके. अदगिदी जुगल स्वामीना हाय हेलो. अदुगगी सापमना चे पोसंबम इबाई सना साबीद्रा हायु इबाइदा कयबा वाइजगे सना हुई निपानगा हौदोंग तरा पुल्लगा सिबियु हायगेको हाय. अदगिदी PLK नचे नुसे याम चंबा माली हाय. खंगदिए इसे चंबीरा चंद्री इनी खंगदेको नोइना दुम हाबिरो इसे चंबरा चंदबरा. अदुगा मेघाना हाय अइदी एंसांग हाइदोकपा यादे होटेल इकाइजई. कइगिनो दा मेघा हाइरोना होटेल इकाइजई हाइदी कइ हाइनो. थोइबिसनाना इनमसे अदुग याम मिनुंगसी लैरिसे कइगिनो इनमा कइगिनो इनमा गुंबीदा इनमा
ꯀꯩꯒꯤꯅꯣ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯏꯅꯝꯃꯒꯨꯝꯕꯗꯤ ꯑꯇꯥꯡꯕꯅꯤ ꯀ ꯍꯥꯏꯖꯜꯂꯛꯑꯦ ꯊꯣꯏꯕꯤꯁꯅꯥꯁꯤꯅ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤꯗꯤ ꯁꯥꯄꯝꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯌꯦ ꯂꯩꯔꯝꯒꯅꯤꯌꯦ ꯄꯣꯠꯁꯝꯕꯝ ꯆꯠꯂꯝꯃꯣꯏ ꯑꯗꯩ ꯀꯩꯅꯣꯅ ꯁꯥꯄꯝꯅ ꯊꯣꯏꯕꯤꯁꯅꯥ ꯑꯍꯣꯡꯕꯅꯤ ꯅꯨꯡꯁꯤꯕꯤꯁꯦ ꯆꯦ ꯑꯅꯨ ꯈꯨꯃꯟꯒꯤ ꯅꯨꯡꯁꯤꯕꯁꯦ ꯍꯥꯏꯌꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯍꯣꯡꯕꯅꯤ ꯍꯥꯏꯔꯣ ꯅꯪ ꯁꯤꯗꯤꯕ ꯏꯆꯦ ꯀꯥꯅꯣꯟꯅ ꯗꯦꯠ 24ꯗ ꯑꯔꯥꯝꯕꯥꯏꯒꯤ ꯂꯥꯟ ꯇꯧꯅꯤ ꯍꯥꯏꯕꯅꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯍꯣꯏ ꯅꯪ ꯈꯨꯃꯟ ꯅꯪ ꯊꯣꯛꯄ ꯇꯧꯅ ꯁꯥꯍꯜꯂꯣ ꯑꯗꯨꯕꯨ ꯁꯅꯥ ꯃꯣꯍꯣꯔꯗ 76,000 ꯌꯧꯔꯕꯅꯤꯀோ ꯒ꯭ꯌꯥꯟ ꯇꯥꯎ ꯏꯕꯨꯡꯉꯣ ꯍꯥꯏ ꯁꯅꯥ ꯍꯧꯖꯤꯛ 76 ꯌꯧꯔꯤꯃꯤ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯁꯅꯥꯒ ꯁꯤꯖꯅꯤꯡꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤꯕꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯊꯣꯏꯕꯤꯁꯅꯥꯅ ꯅꯪ ꯁꯣꯏꯔꯔꯣꯏꯀꯣ ꯉꯁꯤ ꯍꯥꯏꯅ ꯁꯥꯎꯈ꯭ꯔꯦ ꯁꯥꯄꯝꯅ ꯆꯦ ꯑꯅꯨ ꯈꯨꯃꯟꯁꯦ ꯀꯩ ꯍꯥꯏꯕ ꯈꯣꯡꯗ꯭ꯔꯨꯝ ꯆꯝꯐꯨꯠꯅꯤ ꯍꯥꯏ ꯑꯗꯒꯤꯗꯤ PLKꯅ ꯌꯥꯝ ꯆꯝꯃꯦ ꯑꯗꯨꯏꯅꯤ ꯇꯤꯟꯅꯕ ꯅꯨꯡꯉꯥꯏꯅꯤ ꯅꯣꯡꯃ ꯄꯨꯟꯁꯤꯆꯦ ꯍꯥꯏ ꯑꯣꯀꯦ ꯄꯨꯟꯁꯤ PLK ꯅꯪ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤꯔ ꯃꯅꯤꯄꯨꯔꯒꯤꯔ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅೋ ꯊꯣꯏꯕꯤꯁꯅꯥꯅ ꯃꯁꯤ ꯀꯩ ꯍꯥꯏꯅꯣ ꯊꯣꯏꯕꯤꯁꯅꯥꯅ ꯃꯁꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯌꯥꯝꯅ ꯍꯥꯏ ꯑꯗꯒꯤꯗꯤ ꯃꯦꯒꯥꯆꯟꯗ꯭ꯔꯅ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯂꯥꯛꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯗ ꯍꯥꯏ ꯑꯩꯁꯨ ꯂꯤꯁꯤꯄ꯭ꯔꯤꯌꯥꯒꯤ ꯉꯁꯥꯏ ꯀꯩꯅꯣꯃ ꯌꯦꯡꯉꯝꯃꯦꯕꯀꯣ ꯃꯥꯅ ꯀꯩꯅꯣ ꯂꯧꯔꯛꯄꯗꯣ ꯀꯩꯒꯤꯅꯦ ꯀꯩ ꯍꯥꯏꯒꯦꯅꯦ ꯗ꯭ꯔꯣꯟ ꯑꯅꯤꯈꯛ ꯃꯥꯅ ꯄꯨꯔꯛꯄꯗꯣ ꯄꯨꯅ ꯂꯥꯛꯄꯗꯣ ꯑꯩꯁꯨ ꯉꯁꯥꯏ ꯌꯦꯡꯉꯝꯃꯦꯕꯀꯣ ꯅꯨꯡꯁꯤꯕꯅ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯎꯕꯗ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯒꯤꯗꯤ ꯁꯥꯄꯝꯅ ꯍꯥꯏꯕ ꯆꯦ ꯄꯣꯠꯁꯝꯕꯝ ꯁꯅꯥ ꯃꯣꯍꯣꯔꯗ ꯇꯥꯡꯉꯗꯤ ꯂꯨꯄꯥꯗ ꯁꯅꯥꯒꯤ ꯃꯆꯨ ꯇꯩꯔꯒ ꯁꯤꯕꯤꯔ ꯂꯣꯏꯔꯦꯅ ꯍꯥꯏ ꯑꯗꯨꯁꯨ ꯌꯥꯏ ꯂꯨꯄꯥꯗ ꯁꯅꯥ ꯇꯩꯁꯜꯂꯒ ꯑꯗꯨꯝ ꯁꯤꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕꯇꯕꯨ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯥꯁꯇꯤꯡꯗꯤ ꯑꯣꯏꯔꯣꯏ ꯗꯤꯄꯛꯅ ꯍꯥꯏ ꯏꯆꯦ ꯍꯌꯦꯡ ꯏꯕꯦꯟꯙꯧ ꯏꯃꯣꯏꯅꯨꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯣꯏꯔꯣ ꯍꯥꯏ ꯄꯥꯡꯊꯣꯛꯇꯣꯏꯅꯦ ꯗꯤꯄꯛ ꯍꯌꯦꯡꯗꯤ ꯏꯕꯦꯟꯙꯧꯒꯤ ꯑꯗꯨꯝ ꯄꯨꯖꯥ ꯃꯆꯥ ꯑꯃ ꯁꯨꯝ ꯇꯧꯒꯅꯤ ꯌꯥꯝ ꯆꯥꯎꯅ ꯅꯠꯇ꯭ꯔꯒꯁꯨ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤ ꯅꯨꯡꯉꯥꯏꯗ ꯏꯕꯨꯡꯉꯣ ꯍꯥꯏꯗ ꯏꯆꯦ ꯀꯥꯅꯣꯟꯅ ꯑꯅꯨ ꯆꯠꯂꯒꯦ ꯍꯥꯏ ꯏꯆꯦ ꯀꯥꯅꯣꯟ ꯂꯩꯈꯣꯕ ꯃꯤꯁꯨ ꯌꯥꯝꯗꯦ ꯂꯩꯈꯣ ꯉꯥꯏꯍꯥꯛꯇꯪ ꯁꯥꯄꯝꯅ ꯃꯌꯥꯝ ꯆꯦ ꯑꯅꯨ ꯈꯨꯃꯟꯒꯤ ꯈꯨꯃꯟꯒ ꯎꯅꯕꯗ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯕꯤꯌꯨꯀꯣ ꯑꯗꯒꯤꯗꯤ VIP ꯌꯨꯇꯨꯕꯔꯅꯤꯀꯣ ꯀꯥꯏ ꯆꯦꯁ ꯑꯗꯨꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯣꯏ ꯑꯗꯨ ꯑꯣꯏꯗꯤ ꯌꯥꯏ ꯚꯦꯔꯤ ꯒꯨꯗ PLKꯅ ꯀꯩꯕ ꯆꯦ ꯑꯩ ꯂꯛꯈꯤꯄꯨꯔ ꯁꯣꯝꯒꯤꯅꯦ ꯁꯤꯔꯕꯥꯔꯗꯣ ꯈꯪꯕꯔꯣ ꯑꯗꯨꯒꯤꯅꯦ ꯍꯧꯖꯤꯛꯅ ꯖꯔꯥꯏꯜ ꯇꯣꯂꯥꯗ ꯌꯨꯝ ꯄꯥꯜꯂꯦ ꯆꯦ ꯍꯥꯏ ꯑꯣꯀꯦ PLK ꯑꯣꯀꯦ ꯅꯪꯁꯦ ꯂꯛꯈꯤꯄꯨꯔꯒꯤ ꯑꯣꯏꯕꯣꯔꯦ ꯑꯠꯆꯥ ꯁꯤꯜꯕꯥꯒꯤ ꯖꯔꯥꯏꯜ ꯌꯨꯝ ꯄꯥꯜꯂꯤꯕ ꯑꯣ ꯍꯣꯏꯌꯦ ꯑꯗꯨꯝ ꯃꯇꯥ ꯆꯥꯕꯗ ꯑꯗꯨꯝ ꯎꯅꯁꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦꯀꯣ ꯑꯀꯥꯏꯕ ꯀꯩꯝ ꯂꯩꯇꯦ ꯎꯅꯁꯤ ꯁꯥꯄꯝꯅ ꯑꯩꯕꯨ ꯌꯨꯇꯨꯕꯔ ꯑꯐꯥꯎꯕꯅꯦ ꯍꯥꯏꯌꯦ ꯑꯩꯕꯨ ꯆꯟꯕꯤ ꯆꯅꯨꯗꯣ ꯈꯪꯕ꯭ꯔꯥ ꯍꯪꯉꯨ ꯑꯩꯕꯨ ꯎꯅꯕ ꯃꯇꯝꯗ ꯃꯥ ꯍꯥꯏꯕ ꯀꯩꯅꯣ ꯇꯧꯗꯣꯔꯤ ꯌꯥꯏ ꯑꯩꯁꯦ ꯎꯅꯕꯗ ꯀꯩꯅꯣ ꯑꯦꯄꯣꯏꯟꯃꯦꯟ ꯅꯠꯇꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯌꯦ ꯈꯨꯃꯟ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯃꯤꯗ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯃꯥꯡꯗ ꯏꯅꯝꯃ ꯁꯤꯗꯔꯛꯀꯅꯣꯕ ꯈꯪꯕ꯭ꯔꯥ ꯀꯤꯟ ꯄꯤꯔꯛꯀꯅꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯁꯥꯄꯝꯅ ꯂꯨꯄꯥꯗ ꯁꯅꯥꯒꯤ ꯃꯆꯨ ꯇꯩꯕꯗꯣ ꯑꯃꯨꯛ ꯁꯤꯔꯨꯕꯗ ꯍꯨꯃꯥꯡꯅ ꯑꯗꯨꯝ ꯀꯣꯛꯈꯤꯗꯣꯔꯕꯅꯤ ꯑꯗꯩ ꯑꯦꯟꯖꯤ ꯃꯝꯇꯥ ꯏꯆꯦ ꯃꯝꯇꯥ ꯂꯥꯛꯑꯦ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯅꯅꯥꯎꯒꯤ LBꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯏꯆꯦ ꯍꯧꯖꯤꯛ ꯀꯩꯗꯧꯔꯝꯃꯤꯅꯣ ꯏꯆꯦ ꯑꯗꯒꯤ ꯗꯤꯄꯛꯅ ꯍꯥꯏꯕ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗꯩꯅꯦ ꯏꯆꯦ ꯍꯥꯏ ꯑꯣꯀꯦ ꯗꯤꯄꯛꯅ ꯃꯅꯤꯄꯨꯔ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯃꯅꯤꯄꯨꯔ ꯀꯔꯝꯕ ꯃꯐꯝꯒꯤ ꯑꯣꯏꯗꯣꯏꯅꯣ ꯊꯣꯏꯕꯤꯁꯅꯥꯅ ꯅꯣꯏ ꯅꯨꯄꯥꯗ ꯄꯤꯔꯨꯔꯣ ꯑꯗꯨꯏ ꯁꯅꯥꯗꯨꯗꯤ ꯍꯥꯏ
ꯅꯣꯏ ꯅꯨꯄꯥꯗ ꯄꯤꯔꯨꯗꯣꯏꯁꯤꯅ ꯑꯗꯨꯗꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯃꯝꯇꯥ ꯍꯥꯏ ꯑꯗꯒꯤ ꯏꯆꯦ ꯃꯝꯇꯥꯅ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯅ ꯂꯞꯀꯤ ꯁꯝꯕꯣꯜꯒ ꯄꯤꯁꯜꯂꯦ ꯄꯣꯠꯁꯝꯕꯝꯅ ꯊꯣꯏꯕꯤꯁꯅꯥ ꯏꯝꯐꯥꯜꯗ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯇ ꯄꯦꯡꯕ ꯉꯥ ꯊꯣꯡꯕꯒꯤ ꯆꯠꯅꯕꯤꯗꯣ ꯌꯥꯝ ꯃꯤꯁ ꯇꯧꯏꯕꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯂꯥꯛꯑꯦ ꯃꯥꯏꯛ ꯂꯥꯛꯑꯦ ꯔꯥꯖꯂꯛꯁꯃꯤ ꯂꯥꯛꯑꯦ ꯆꯦ ꯑꯩ ꯂꯥꯛꯑꯦ ꯍꯥꯏ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯔꯥꯖꯂꯛꯁꯃꯤ ꯅꯆꯦ ꯒꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒꯤꯗꯤ ꯁꯄꯝꯅ ꯆꯦ ꯃꯝꯇꯥ ꯑꯃꯨꯛ ꯂꯥꯛꯂꯕꯅꯤꯅ ꯑꯃꯨꯛ ꯆꯠꯂꯣ ꯀꯥꯏꯅ ꯒꯥꯔꯤꯒ ꯄꯤꯁꯜꯂꯦ ꯀꯩꯅꯣ ꯏꯆꯦ ꯃꯝꯇꯥꯅ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯑꯒ ꯅꯪ ꯆꯠꯂꯣ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ ꯈꯨꯃꯟ ꯅꯪ ꯁꯤꯗꯤꯕ ꯐꯔꯛ ꯇꯥꯅꯨꯀꯣ ꯑꯗꯨꯗꯒꯤꯗꯤ PLKꯅ ꯆꯦ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯃꯗꯤ ꯏꯅꯝꯃ ꯑꯣꯏꯒꯗꯕꯅꯤ ꯏꯕꯥꯏꯅ ꯃꯨꯟꯈꯔꯦ ꯍꯥꯏ ꯏꯕꯥꯏ ꯇꯥꯏꯀꯣ ꯁꯤꯗ ꯏꯕꯥꯏ ꯁꯤꯗ ꯂꯩꯌꯦꯕ ꯏꯕꯥꯏ ꯑꯩꯈꯣꯏ ꯏꯕꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯌꯦꯡꯉꯩꯀꯣ ꯅꯣꯏ ꯃꯌꯥꯝꯗ ꯌꯦꯡꯉꯛꯏꯅꯦ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯅ ꯉꯁꯥꯏ ꯐꯥꯛꯇꯣꯛꯑ ꯌꯦꯡꯉꯛꯏꯕ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯆꯦ ꯄꯣꯠꯁꯝꯕꯝ ꯍꯟꯗꯛꯇꯤ ꯇꯣꯛꯑꯣꯗ ꯏꯃꯣꯏꯅꯨꯒ ꯃꯑꯣꯡ ꯃꯥꯟꯗ꯭ꯔ ꯄꯣꯠꯅꯤ ꯂꯥꯏꯒꯤ ꯑꯣꯏꯕꯒꯤ ꯇꯣꯛꯅꯤꯡꯗꯕꯒꯤ ꯁꯣꯏꯗꯅꯕ ꯇꯧꯗꯣꯏ ꯃꯉꯥꯏꯔꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯍꯩꯁ ꯑꯩꯈꯣꯏꯗꯥ ꯉꯁꯤꯗꯤ ꯀꯩꯅꯣ ꯃꯥꯜꯂꯦ ꯗꯥ ꯅꯪꯕꯤꯗꯣ ꯑꯩꯒꯤ ꯐꯤꯅꯤ ꯏꯀꯥꯏꯗ꯭ꯔ ꯃꯤ ꯃꯃꯥꯡꯗ ꯃꯤ ꯀꯅꯥꯝ ꯈꯪꯕ ꯅꯪ ꯅꯝꯅ ꯈꯪꯍꯜꯂꯦ ꯂꯩ ꯁꯥꯔꯤꯗꯣ ꯈꯪꯉꯤꯗꯨꯗꯤ ꯂꯩ ꯈꯪꯉꯔꯣꯏꯗ꯭ꯔꯥ ꯅꯨꯄꯥꯅ ꯂꯩ ꯁꯠꯄ ꯂꯩꯇ꯭ꯔ ꯏꯪꯕꯁꯦ ꯀꯅꯥ ꯎꯗ꯭ꯔꯤꯒꯦ ꯅꯨꯡꯗꯥꯡꯁꯤꯗ ꯑꯗꯒꯤꯗꯤ ꯀꯩꯕ ꯏꯆꯦ ꯃꯝꯇꯥꯒꯤ ꯋꯥꯍꯩꯗꯣ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯏꯀꯣ ꯍꯥꯏ ꯑꯗꯒꯤ ꯁꯥꯄꯝꯅ ꯀꯩ ꯍꯥꯏꯕ ꯇꯥꯈꯤꯕꯗꯣ ꯑꯗꯨꯒꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯂꯥꯟ ꯆꯠꯂꯝꯗꯥꯏ ꯃꯥꯜꯂꯛꯇꯣꯔꯦ ꯍꯥꯏ ꯑꯩꯁꯨ ꯂꯥꯟ ꯆꯠꯇꯣꯏꯅꯦ ꯍꯧꯖꯤꯛ ꯈꯨꯖꯤꯒꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯂꯥꯏꯛꯁꯦ ꯅꯣꯡꯃ ꯃꯌꯥꯝ ꯅꯣꯡꯃꯩ ꯁꯨꯝ ꯂꯤꯛꯊꯔꯛꯏꯉꯣ ꯂꯥꯏꯛꯁꯦ ꯌꯥꯝ ꯂꯤꯛꯑꯦ ꯍꯥꯏꯕ ꯂꯥꯏꯛꯁꯦ 13 ꯈꯛꯇꯪ ꯃꯤ 30 ꯂꯩ ꯂꯥꯏꯛꯅ 13 ꯈꯛꯇꯪ ꯂꯩ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯃꯤ ꯇꯧꯁꯤꯟꯕꯤꯌꯣ 35ꯁꯦ ꯂꯩꯔꯤꯕ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤꯕ ꯈꯔꯁꯤꯇꯅꯦꯕ ꯑꯇꯩꯁꯤꯗꯤ ꯁꯨꯝ आउटकी ꯀꯩꯅꯣ ꯈꯛꯇꯅꯦꯕ प्लीज लाइक तो तौसꯟबियो प्लीज 178 के जाऊरे तो प्लीज लाइक करो लाइक करो लाइक करो मेरे चैनल को सपोर्ट करो प्लीज सपोर्ट कीजिए मेरे चैनल को और लाइक भी कीजिए प्लीज 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 ꯑꯗꯨꯗꯒꯤꯗꯤ ꯑꯗꯒꯤꯗꯤ ꯗꯤꯄꯛꯅ ꯍꯥꯏꯕ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯁꯥꯡ ꯍꯥꯏꯗ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯛꯑꯦ ꯑꯗꯨꯗꯤ ꯍꯥ ꯑꯩ ꯂꯩꯔꯝꯃꯗꯤ ꯅꯪ ꯅꯛꯑꯦꯕ ꯅꯛꯏ ꯍꯥꯏꯔꯣ ꯁꯥꯄꯝꯅ ꯍꯥꯏꯕ ꯏꯕꯥꯏ ꯖꯣꯡ ꯍꯅꯨꯕ ꯍꯥꯏ ꯑꯗꯩ ꯄꯣꯠꯁꯝꯕꯝꯅ ꯑꯗꯨꯅꯤꯅꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯕꯣ ꯊꯣꯏꯕꯤꯁꯅꯥ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯕꯥꯛꯁꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯈꯪꯗꯔꯦ ꯑꯗꯨꯅꯤ ꯍꯥꯏꯕ ꯍꯟꯗꯛ ꯏꯃꯣꯏꯅꯨ ꯒꯤ ꯀꯩꯅꯣꯁꯦ ꯄꯨꯖꯥꯒꯁꯦ ꯑꯝꯇ ꯃꯊꯣꯡ ꯃꯔꯝ ꯅꯥꯏꯔꯔꯣꯏꯀꯣ ꯑꯗꯒꯤꯗꯤ ꯂꯥꯏꯁ꯭ꯔꯝ ꯁꯨꯔꯃꯤꯂꯥꯅ ꯍꯥꯏ ꯍꯦꯜꯂꯣ ꯁꯨꯃꯤꯂꯥ ꯀꯅꯥꯅꯣ ꯍꯦꯜꯂꯣ ꯂꯝꯁꯥꯡꯒꯤꯅ ꯍꯥꯏꯗꯣ ꯂꯝꯁꯥꯡꯁꯦ ꯗꯤꯄꯛꯅꯤ ꯗꯤꯄꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯀꯀꯥ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯀꯀꯥꯗꯣ ꯁꯥꯃꯨꯁꯪꯗꯩꯅꯦꯕ ꯂꯝꯁꯥꯡꯒ ꯁꯥꯃꯨꯁꯪꯒꯗꯤ ꯅꯛ ꯅꯛꯏꯗꯅ ꯑꯗ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥ ꯑꯃꯁꯨ ꯅꯣꯏ ꯂꯝꯁꯥꯡ ꯅꯤꯉꯣꯜ ꯂꯧꯔꯤꯅꯦ ꯏꯔꯣꯏꯁꯦꯝ ꯀꯩꯅꯣꯒꯤ ꯂꯝꯁꯥꯡꯗꯩꯅꯤ ꯂꯧꯏꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯅ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯈꯨꯖꯤꯒ ꯅꯣꯡꯃꯩ ꯀꯩꯅꯣ ꯈꯨꯖꯤꯒ ꯅꯣꯡꯃꯩ ꯀꯥꯞꯅꯗꯣꯏꯔꯥ ꯅꯣꯡꯃꯩ ꯅꯠꯇꯦ ꯀꯩꯅꯣ ꯇꯣꯞꯅꯤ ꯇꯣꯞ ꯇꯣꯞꯂꯣ ꯅꯪꯗꯣ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯑꯣꯖꯥ ꯑꯕꯨꯡꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯌꯥꯏꯌꯦ ꯂꯩꯊꯣꯏꯕꯤꯁꯅꯥꯅ ꯏꯆꯦ ꯄꯣꯠꯁꯝꯕꯝ ꯀꯨꯀꯤ ꯍꯥꯠꯄ ꯂꯣꯏꯔꯒ ꯀꯩ ꯍꯥꯏꯕ ꯏꯪꯂꯅꯤ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯍꯥꯏ ꯑꯗꯩ PLKꯅ ꯆꯦ ꯐꯥꯒꯤ ꯇꯧꯕꯅꯤ ꯏꯕꯥꯏꯅ ꯑꯃꯨꯛ ꯍꯣꯔꯦꯟ ꯀꯩ ꯉꯥꯡꯕꯤꯅꯤ ꯆꯦꯁꯦ ꯌꯥꯝꯅ ꯐꯩ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ ꯆꯦꯒꯨꯝꯕ ꯏꯅꯝꯃ ꯂꯥꯛꯂꯗꯤ ꯐꯅꯤꯀꯣ ꯍꯥꯏ ꯂꯥꯛꯄꯁꯨ ꯑꯣꯏꯔꯣꯀꯣ ꯆꯤꯆꯦꯒꯨꯝꯕ ꯅꯨꯡꯁꯤꯕ ꯆꯤꯆꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯅꯪꯒꯤ ꯏꯅꯝꯃ ꯑꯃ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨꯀꯣ ꯑꯗꯨꯗꯒꯤꯗꯤ ꯐꯠꯇꯕꯅꯤꯍꯦ ꯃꯁꯦ
ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯕ ꯁꯥꯟꯇꯤ ꯔꯥꯅꯤꯅ ꯆꯥꯛ ꯆꯥꯔꯕꯣ ꯏꯅꯝꯃ ꯍꯥꯏ ꯆꯥꯔꯦ ꯁꯥꯟꯇꯤ ꯔꯥꯅꯤ ꯅꯪꯒꯤ ꯆꯥꯔꯕꯣ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯑꯦ ꯑꯩꯁꯦ ꯕꯣꯅꯤ ꯑꯗꯒꯤꯗꯤ ꯃꯥꯟꯒꯦ ꯇꯧ ꯂꯩꯔꯝꯃꯤꯅꯦ ꯑꯗꯒꯤꯗꯤ ꯁꯥꯄꯝꯅ ꯍꯥꯏꯕ ꯏꯆꯦꯅꯨ ꯈꯨꯃꯟ ꯇꯨꯝꯃꯨꯔꯒꯦ ꯍꯥꯏꯌꯦ ꯇꯨꯝꯕꯖꯥꯔꯣꯏ ꯊꯣꯏꯕꯤ ꯍꯥꯏ ꯂꯥꯏꯛ ꯁꯅꯥꯅ ꯀꯤजिए प्लीज लाइक ꯊꯣꯏꯕꯤ कीजिए लाइक ꯁꯅꯥꯅ लाइक ꯎꯪꯉ लाइक लाइक ꯂꯩꯔꯦ ꯆꯦ ꯀꯥꯅꯣꯅ ꯑꯩꯗꯤ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯀꯩꯅꯣ ꯑꯩꯗꯤ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯁꯤꯅꯤꯡꯂꯦ ꯍꯥꯏꯕ ꯏꯆꯦ ꯀꯥꯟꯅꯣꯅ ꯏꯆꯦ ꯀꯥꯟꯅꯣꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯁꯤꯕ ꯌꯥꯗꯦ ꯀꯩꯒꯤ ꯁꯤꯗꯣꯏꯅꯣ हाय गाइस लाइक कीजिए ꯃꯤꯑꯣꯏꯕ ꯃꯄꯣꯛ सब ꯍꯥꯏꯕꯁꯦ कीजिए ꯌꯥꯝ ꯋꯥꯅ प्लीज ꯄꯣꯛꯂꯛꯏꯅꯤꯀꯣ ꯏꯆꯦ ꯀꯥꯅꯣꯟ ꯍꯦꯛꯇ ꯁꯤꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯩꯗꯤ ꯄꯛꯅ ꯍꯥꯏꯕ ꯃꯃꯤꯡ ꯈꯪꯗ꯭ꯔꯗꯤ ꯈꯪꯂꯣꯏꯌꯦ ꯏꯕꯥꯏ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯅꯪꯅ ꯍꯥꯏꯗꯤ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯃꯃꯤꯡꯗꯣ ꯈꯪꯉꯗꯤ ꯈꯪꯂꯣꯏ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯊꯣꯏꯕꯤ ꯁꯅꯥ ꯅꯪ ꯏꯝꯐꯥꯜ ꯀꯋꯥꯏꯒꯤꯅꯣ ꯍꯥꯏ ꯊꯣꯏꯕꯤ ꯁꯅꯥꯅ वबगाई ꯋꯥꯕꯒꯥꯏꯗꯩꯅꯦ ꯑꯩꯗꯤ ꯍꯥꯏ ꯋꯥꯕꯒꯥꯏ ꯀꯥꯏꯁꯦ ꯑꯍꯥꯟꯕ ꯇꯥꯖꯔꯤꯅꯤ ꯊꯣꯏꯕꯤꯁꯅꯥ ꯑꯩꯗꯤ ꯃꯅꯤꯄꯨꯔꯁꯦ ꯇꯣꯕꯤꯁꯅꯥ वबगाई तेरा उरक कायन लेब्रा एड्रेस वबगाई तेरा उरक की नुपी अमा खंगनरमेबा खंगनाबा हाइदि कोइनाबा नत्ते हे अखोई कांगबुनी हे अखोई सागई की कांगबुनेबा अखोई मासमरादने अखोई सागई की लुहोंबा मदा वबगाई तेरा उरक तगिने ना ꯆꯈ꯭ꯔꯣ ꯊꯥꯖꯗ꯭ꯔꯦ नुपी ꯅꯪ अमा ꯅꯪꯅ लामेबा ꯉꯥꯏ ꯊꯥꯖꯗ꯭ꯔꯦ ꯆꯈ꯭ꯔꯣ ꯅꯪꯅ ꯈꯪꯅꯗꯕ ꯅꯨꯄꯤ ꯂꯩꯕ꯭ꯔꯥ ꯂꯣꯏ ꯈꯪꯅꯩ ꯅꯪ चांबीना भरा लेरमदो ओपोजिट मयुम ꯈꯪꯉꯦ पालेमी ꯆꯠꯂꯣ ꯆꯣ ए ꯆꯠꯂꯣ ꯁꯨꯔꯣ ꯆꯣ नुपी हाइरबदो मा सावग्रे ꯃꯥ ꯂꯣꯏ ꯈꯪꯅꯕ ꯅꯨꯄꯤ कमाई तौने ꯁꯪꯁꯥꯔꯒꯤ ꯅꯨꯄꯤ ꯃꯥ ꯂꯣꯏ ꯈꯪꯅꯕꯅꯤ ꯆꯠꯂꯣ इश क्या करने शोबीरी हरे कृष्ण ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯍꯥꯏꯕ ꯍꯤꯡꯕ ꯋꯥꯔꯦ ꯍꯥꯏꯗꯤ ꯇꯥ ꯃꯦꯘꯥꯅ ꯃꯩꯇꯩꯒ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯒ ꯂꯥꯟ ꯇꯧꯔꯅꯤ दोनों फरन ꯀꯩꯅꯣ ꯇꯧꯔꯅꯤ ꯃꯊꯪꯗ ꯀꯨꯀꯤꯒ ꯇꯧꯅꯤ ꯍꯥꯏ ꯃꯥꯅꯤ ꯑꯍꯥꯟꯕꯗ ꯃꯣꯏꯒ ꯍꯥꯟꯅ ꯇꯧꯅꯒꯗꯕꯅꯤ मोइसिने ꯊꯣꯏꯕꯤ याम सट ꯁꯅꯥꯅ फलता ꯍꯥꯏꯕ ꯇꯩꯔꯣꯔꯥꯛ ꯇꯩꯗꯤ ꯅꯠꯇꯦ ꯀꯩ ꯀꯣ ꯑꯩꯗꯤ ꯍꯥꯏꯌꯦ तेरा उरक ꯇꯦꯔꯥ ꯎꯔꯛꯇꯩꯗꯤ ꯅꯠꯇꯦꯀꯣ ꯑꯩꯗꯤ ꯍꯥꯏ ꯑꯗꯩꯗꯤ ꯄꯛꯅ ꯏꯕꯥꯏ ꯅꯍꯥꯟꯉꯩ ꯅꯍꯥꯟꯒꯤ ꯄ꯭ꯔꯦꯡ ꯔꯤꯚꯦꯟꯁꯇꯣ ꯌꯥꯝ ꯃꯥꯟꯃꯜꯂꯦ ꯍꯥꯏꯍꯦ ꯑꯗꯩ ꯁꯥꯄꯝꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯊꯣꯏꯕꯤꯒꯤ ꯀꯨꯟꯗꯣ ꯀꯩꯅꯣ ꯊꯣꯏꯕꯤꯒꯤ ꯃꯥꯡꯈ꯭ꯔꯦ ꯊꯣꯏꯕꯤꯒꯤ ꯀꯨꯟꯗꯣ ꯍꯥꯟꯅ ꯀꯩ ꯍꯥꯏꯕ ꯃꯃꯥꯡꯉꯩꯗ ꯋꯥ ꯌꯥꯝꯕ ꯍꯧꯔꯝꯃꯤꯗꯨꯒ ꯌꯥꯝꯅ ꯋꯥ ꯑꯃ ꯌꯥꯝꯅ ꯀꯥꯏꯈꯤꯕꯅꯤ ꯄꯣꯠꯁꯝꯕꯝꯅ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯃꯤꯡꯗꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯊꯣꯏꯕꯤꯁꯅꯥꯅ ꯅꯪꯇ ꯍꯥꯠꯂꯒꯦ ꯁꯥꯎꯈ꯭ꯔꯦ ꯑꯗꯒꯤ ꯂꯤꯡꯖꯦꯜꯅ ꯏꯇꯩ ꯊꯣꯔꯛꯑꯝꯃꯦꯅꯦ ꯍꯥꯏ ꯉꯁꯥꯏꯗꯒꯤ ꯂꯤꯡꯖꯦꯜꯅ ꯏꯇꯩ ꯊꯣꯔꯛꯄ ꯉꯥꯏꯖꯔꯤꯅꯦ ꯑꯗꯩꯗꯤ ꯑꯗꯒꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯂꯩꯇꯦ ꯆꯦ ꯁꯨꯁꯤꯂꯥ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅ ꯗꯥ ꯃꯦꯘꯥꯅ ꯃꯃꯤꯡ ꯍꯥꯏꯌꯨ ꯑꯣꯖꯥꯕꯨꯡ ꯍꯥꯏꯅ ꯍꯥꯏꯔꯤꯕ PLKꯅ ꯆꯦ ꯑꯩꯒꯤ ꯃꯤꯡ ꯂꯣꯌꯥ ꯂꯦꯝꯕ ꯀꯧꯋꯦ ꯁꯨꯝ ꯂꯦꯝꯕ ꯍꯥꯏꯔꯛꯑꯣ ꯆꯦ ꯍꯥꯏ ꯑꯣꯀꯦ ꯂꯦꯝꯕ ꯍꯥꯏꯔꯛꯀꯦꯀꯣ ꯂꯦꯝꯕ ꯍꯥꯏꯔꯛꯑꯒꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯂꯩꯇꯦ ꯑꯗꯨꯒꯗꯤ ꯁꯥꯄꯝꯅ ꯍꯥ ꯊꯣꯏꯕꯤ अदगी अस्ट्रो ने हेलो हाय अस्ट्रो वेलकम मेरे एलबी पे आने के लिए मेरे चैनल को सपोर्ट कीजिए प्लीज अदगी सापमना थोबी चेनु खुमन से ममिंग पाबा हजिलतरे है थोबी सनाना हिगलमु अमुक लाके है अदगी कनो गंडर्फना कह सीस एंड ब्रो गी लाइफ सी याम पॉजिटिव ओय वाखल पोथाबा फंगी है थैंक यू सो मच थैंक यू अदगी कनोना कह लेमा हाइनी चे है लेमा हाइनी चे कानून अनु नंग अंगांग या माले है थैंक यू अदो अखोइगी कइनोसे एलबी से याम पॉजिटिव ओय वाखल पोथा फंगी हाइबदो
ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ LB ꯂꯥꯛꯆꯕꯁꯤꯗ ꯃꯌꯥꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯤꯔꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯕ ꯉꯝꯖꯕ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜꯗꯣ ꯅꯨꯡꯉꯥꯏꯔꯝꯗꯕ ꯋꯥꯈꯜꯗꯣ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯀꯥꯎꯊꯣꯛꯍꯟꯕ ꯉꯝꯕ ꯑꯣꯏꯕꯁꯦ ꯌꯥꯝꯅ ꯍꯔꯥꯎꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯅ LB ꯂꯥꯛꯆꯕꯁꯤꯒꯤ YT ꯍꯥꯡꯖꯕꯁꯤꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯐꯪꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯣꯀꯣ ꯑꯩꯈꯣꯏ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯜꯂꯦꯀꯣ YTꯗ ꯄꯩꯁꯥ ꯂꯨꯄꯥ ꯇꯥꯟꯕ ꯈꯣꯠꯄꯅ ꯋꯥꯔꯤ ꯑꯃꯅꯤꯀꯣ ꯑꯗꯨꯒꯁꯨ ꯏꯝꯄꯣꯔꯇꯦꯟ ꯅꯠꯇꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯕꯁꯦ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯒꯤꯗꯤ ꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯑꯅꯨ ꯅꯪ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯁꯥꯄꯝꯅ ꯕꯥꯏ ꯑꯃꯨꯜ ꯕꯥꯏ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯑꯗꯨ ꯗꯥꯗꯥ ꯃꯦꯘꯥꯅ ꯁꯤꯕ ꯍꯥꯏꯕꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯀꯩꯕ ꯉꯥꯏꯉꯝꯗꯕꯗꯤ ꯑꯉꯛꯄꯅꯤ ꯍꯥꯏ ꯑꯗꯩ ꯗꯤꯄꯛꯅ ꯀꯣꯃꯦꯟ ꯄꯥꯕꯤꯔꯛꯇꯔꯦ ꯍꯥꯏ ꯗꯤꯄꯛ ꯅꯪ ꯀꯣꯃꯦꯟ ꯊꯥꯗꯣꯛꯑꯝꯃꯕꯣ ꯑꯣꯏꯅ ꯑꯣ ꯏꯆꯦꯅ ꯏꯕꯥꯏꯁꯦ ꯌꯥꯝ ꯈꯝꯃꯜꯂꯦ ꯅꯨꯄꯤ ꯄꯥꯟꯕ ꯌꯥꯗꯦ ꯅꯨꯄꯤ ꯄꯟꯕ ꯌꯥꯗꯦ ꯈꯝꯃꯟꯕ ꯅꯠꯇꯦꯅꯦ ꯗꯤꯄꯛ ꯑꯩꯅ ꯇꯧꯔꯤꯗꯣ ꯈꯪꯉꯨꯔꯥ ꯃꯥꯁꯦ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯅꯕ ꯍꯥꯏ ꯇꯧꯔꯤꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯂꯩꯗꯣꯔꯕ ꯁꯤꯗ ꯃꯥ ꯑꯗꯨꯝ LB ꯂꯥꯎꯔꯛꯇꯣꯔꯕ ꯊꯕꯛꯇꯣ ꯍꯌꯦꯡ ꯂꯣꯏꯗꯕ ꯌꯥꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤꯅꯦ ꯑꯗꯒꯤꯗꯤ ꯑꯩꯁꯦ ꯁꯤꯡꯗ꯭ꯔꯥ ꯑꯩ ꯈꯝꯃꯜꯂꯤ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯃꯥꯁꯦ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯅꯕ ꯇꯧꯔꯤꯅꯦꯕ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯀꯩꯅꯣ ꯑꯩ ꯃꯇꯧ ꯇꯝꯃꯤꯁꯦ ꯑꯁꯤꯅ ꯁꯤꯅꯤ ꯅꯪ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯂꯥꯛꯒꯦ ꯏꯅꯝꯃ ꯑꯣꯀꯦ ꯋꯦꯜꯀꯝ ꯊꯣꯏꯕꯤꯁꯅꯥ ꯑꯗꯒꯤꯗꯤ ꯒꯦꯟꯗꯔꯞꯅ ꯀꯩ ꯍꯥꯏꯕ ꯅꯨꯡꯇꯤꯒꯤ ꯊꯥꯕꯤꯔꯒꯨ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜ ꯑꯋꯥꯕ ꯃꯔꯛꯇ ꯇꯨꯝꯃꯗꯤ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯍꯥꯏ ꯑꯣꯀꯦ ꯑꯗꯩ PLKꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯑꯩ ꯑꯉꯥꯡꯁꯨ ꯀꯞꯄꯦ ꯊꯣꯛꯂꯒꯦ ꯍꯥꯏ ꯑꯣꯀꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯍꯌꯦꯡꯁꯦ ꯄꯨꯡ 8ꯗꯒꯤ LB ꯂꯥꯛꯀꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯖꯒꯅꯤ ꯑꯗꯣ ꯍꯌꯦꯡ ꯄꯨꯡ 8ꯗ ꯂꯥꯛꯎꯀꯣ ꯑꯗꯒꯤ ꯁꯥꯄꯝꯅ ꯍꯥꯏꯕ ꯗꯤꯄꯛ ꯕ꯭ꯔꯣ ꯆꯨꯝꯃꯤ ꯑꯩꯒꯤꯁꯨ ꯄꯟꯕ ꯌꯥꯗꯦ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯅꯪ ꯀꯣ ꯍꯥꯏ ꯏꯆꯦ ꯀꯥꯅꯣꯅ ꯀꯜꯂꯛꯄ꯭ꯔꯣ ꯍꯥꯏ ꯑꯗꯒꯤ ꯁꯥꯄꯝꯅ ꯑꯩ ꯂꯥꯛꯂꯦ ꯑꯆꯦ ꯑꯅꯨ ꯈꯨꯃꯟ ꯍꯥꯏ ꯑꯣꯀꯦ ꯑꯗꯒꯤ ꯄꯣꯠꯁꯝꯕꯝꯅ ꯊꯣꯏꯕꯤ ꯅꯪ ꯃꯇꯧ ꯇꯝꯕ ꯃꯤ ꯌꯥꯝ ꯂꯩꯔꯦꯀꯣ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯩꯅꯦ ꯑꯩꯈꯣꯏ ꯗꯥꯗ ꯀꯔꯤꯝ ꯈꯝꯃꯟꯕꯒ ꯂꯩꯖꯗꯦꯀꯣ ꯈꯝꯃꯟꯕꯒ ꯂꯩꯖꯗꯦ ꯍꯥꯏꯕꯗꯤꯅꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯥꯗꯤ ꯅꯨꯄꯤꯒꯤ ꯀꯔꯤꯒꯤ ꯁꯨꯝꯕ ꯀꯩꯁꯨꯝ ꯂꯩꯖꯗꯕꯅꯤꯅꯅꯦ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗꯣ ꯈꯟꯖꯗꯦꯕꯀꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯌꯥꯝ ꯐꯩꯌꯦꯕ ꯑꯗꯨꯒꯤ ꯃꯥꯅꯁꯦ ꯑꯩꯉꯣꯟꯗ ꯈꯝꯃꯟꯕ ꯍꯥꯏ ꯂꯩꯇ꯭ꯔꯅꯦ ꯈꯝꯃꯟꯕ ꯀꯥꯏꯅꯒ ꯂꯩꯇ꯭ꯔꯅꯦ ꯑꯗꯨꯒꯨꯝꯕꯗꯣ ꯂꯩꯇꯦꯕ ꯃꯥꯅꯁꯦ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯂꯩꯇꯦꯕ ꯋꯥꯈꯟꯗꯣ ꯌꯥꯝ ꯆꯝꯅꯕ ꯃꯥꯁꯨ ꯌꯥꯝ ꯆꯝꯕ ꯑꯩꯁꯨ ꯌꯥꯝ ꯆꯝꯕ ꯑꯗꯨꯒꯤꯅꯤ ꯑꯗꯩ ꯗꯤꯄꯛꯅ ꯁꯥꯄꯝ ꯊꯣꯏꯕꯤꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏ ꯏꯆꯦ ꯃꯝꯇꯥꯅ ꯑꯅꯨ ꯅꯣꯏ ꯎꯔꯤ ꯃꯔꯨꯒ ꯂꯣꯛꯑꯒ ꯊꯝꯕ꯭ꯔꯥ ꯍꯥꯏ ꯑꯅꯨ ꯅꯣꯏ ꯎꯔꯤ ꯃꯔꯨꯒ ꯂꯣꯛꯂꯒ ꯊꯝꯕ꯭ꯔꯥ ꯍꯥꯏ ꯊꯝꯃꯦ ꯏꯆꯦ ꯃꯝꯇꯥ ꯎꯔꯤ ꯃꯔꯨ ꯂꯣꯛꯑꯒ ꯃꯊꯪꯒꯤ ꯎꯔꯤ ꯊꯥꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯃꯦ ꯑꯗꯨꯗꯒꯤꯗꯤ ꯁꯥꯄꯝꯅ ꯗꯤꯄꯛ ꯑꯩ ꯀꯁꯥꯔꯒꯤꯅꯤꯀꯣ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯗꯥ ꯃꯦꯘꯥꯅ ꯑꯩꯁꯨ LB ꯌꯥꯎꯕꯁꯤ ꯀꯨꯏꯗ꯭ꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯋꯥ ꯂꯣꯏ ꯐꯣꯡꯗꯣꯛꯄꯗꯤ ꯌꯥꯗꯦ ꯍꯥꯏꯌꯦ ꯍꯣꯏ ꯗꯥ ꯃꯦꯘꯥ ꯆꯨꯝꯃꯤ ꯊꯃꯣꯏꯒꯤ ꯋꯥꯔꯤꯗꯤ ꯂꯣꯏꯅ ꯐꯣꯡꯗꯣꯛꯄ ꯌꯥꯗꯦꯀꯣ ꯑꯗꯒꯤꯗꯤ ꯑꯕꯨꯡ ꯁꯝꯅ ꯍꯥꯏꯕ ꯁꯤꯁꯀꯤ ꯃꯤꯠꯁꯦ ꯌꯥꯝ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦ ꯑꯗꯣ ꯁꯤꯁꯄꯨ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯈ꯭ꯔꯒꯦ ꯍꯥꯏꯌꯦ ꯑꯕꯨꯡ ꯑꯩ ꯃꯤꯠꯁꯦ ꯈꯔ ꯈꯨꯕꯅꯤ ꯈꯪꯕ꯭ꯔꯥ ꯑꯩ ꯃꯤꯠꯁꯦ ꯃꯤꯠ ꯂꯥꯎꯕ ꯃꯤ ꯅꯠꯇꯦꯕ ꯑꯩ ꯃꯤꯠꯁꯦ ꯈꯨꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒꯤ ꯅꯨꯡꯗꯥꯡꯗꯨꯝ ꯊꯦꯡꯖꯜꯂꯛꯑꯕꯅꯤꯅ ꯈꯔꯒ ꯈꯨꯖꯕꯁꯤꯗꯅꯦ ꯇꯨꯝꯅꯤꯡꯕ ꯑꯗꯨꯝ ꯃꯥꯟ ꯂꯩꯔꯦꯕ ꯇꯨꯝꯅꯤꯡꯕꯗꯤ ꯇꯨꯝꯅꯤꯡꯗ꯭ꯔꯤꯀꯣ ꯑꯩꯒꯤ ꯃꯤꯠꯁꯦ ꯈꯨꯔ ꯇꯧꯔꯤꯅꯦꯁꯦ ꯃꯤꯠꯁꯦ ꯈꯨꯕꯒꯤꯅꯦꯕ ꯑꯗꯣ ꯉꯁꯤꯗꯣ ꯑꯩꯈꯣꯏ ꯉꯥ ꯊꯣꯡꯕ ꯆꯥꯏꯗꯨꯁꯨ ꯊꯨꯝ ꯌꯥꯎꯔꯝꯗꯦ ꯌꯦꯟꯁꯥꯡꯗꯣ ꯌꯥꯝ ꯍꯥꯎꯔꯝꯃꯦ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯉꯥꯅꯨꯗꯩ ꯑꯣꯜꯂꯛꯄ ꯅꯨꯄꯥꯅꯦ ꯑꯗꯨꯏꯀꯣ ꯏꯅꯩꯁꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯔꯥꯖ ꯈꯥꯟꯅ ꯍꯥꯏ ꯁꯤꯁꯇꯔ ꯍꯥꯏꯅ ꯍꯥꯏꯔꯦ ꯍꯦꯜꯂꯣ ꯁꯥꯄꯝꯅ ꯊꯣꯏꯕꯤ ꯍꯥꯏ
ꯊꯣꯏꯕꯤꯁꯅꯥꯅ ꯅꯨꯡꯊꯪ ꯎꯜꯂꯦ ꯑꯔꯥꯁꯅ ꯍꯦꯜꯂꯣ ꯁꯤꯁꯇꯔ ꯍꯥꯎ ꯑꯥꯔ ꯌꯨ ꯍꯥꯏ ꯑꯥꯏ ꯑꯦꯝ ꯐꯥꯏꯟ ꯏꯆꯦ ꯃꯝꯇꯥꯅ ꯎꯔꯤ ꯃꯔꯨ ꯍꯥꯏꯗꯣ ꯏꯆꯦꯒꯤ ꯊꯥꯕꯒꯤꯔ ꯀꯩꯒꯤꯅꯣ ꯎꯔꯤ ꯃꯔꯨ ꯍꯥꯏꯅ ꯍꯥꯏꯔꯤꯗꯣ ꯏꯆꯦꯒꯤ ꯊꯥꯕꯒꯤ ꯑꯣꯏꯗꯤ ꯑꯩ ꯊꯝꯃꯝꯒꯦ ꯎꯔꯤ ꯃꯔꯨ ꯍꯟꯗꯛ ꯆꯍꯤ ꯊꯥꯕꯁꯦ ꯑꯁꯤ ꯆꯦꯜꯂꯣꯛꯑꯒ ꯊꯝꯃꯒ ꯃꯊꯪ ꯆꯍꯤꯗ ꯑꯗꯨꯝ ꯊꯥꯕ ꯌꯥꯅꯦꯕꯀꯣ ꯑꯩꯒꯤ ꯈꯤꯇꯪ ꯊꯝꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯏꯆꯦ ꯃꯝꯇꯥꯅ ꯍꯥꯏꯕ ꯑꯩꯒꯤ ꯈꯤꯇꯪ ꯊꯝꯕꯤꯕ ꯌꯥꯅꯤꯌꯦ ꯏꯆꯦ ꯅꯪ ꯎꯔꯤ ꯃꯔꯨꯗꯣ ꯑꯂꯤꯕ ꯃꯔꯨꯔꯣ ꯍꯥꯏꯗꯤ ꯊꯥꯕꯒꯤ ꯑꯣꯏꯗꯣꯏꯔꯕ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯀꯥꯔꯤꯕ ꯀꯩꯕ ꯀꯥꯔꯤꯕ ꯐꯩ ꯑꯩ ꯆꯠꯂꯦ ꯀꯥꯔꯤꯕ ꯐꯩ ꯑꯩ ꯆꯠꯂꯦ ꯍꯥꯏꯕ ꯗꯥ ꯃꯦꯘꯥꯅ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯅ ꯎꯄꯤ ꯀꯣꯏꯕꯗꯤ ꯅꯨꯄꯤ ꯀꯣꯏꯕꯗꯤ ꯑꯄꯪꯕ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯕꯗꯤ ꯑꯄꯪꯕꯅꯤ ꯍꯥꯏꯕ ꯃꯥꯅꯦ ꯗꯥ ꯃꯦꯘꯥ ꯑꯗꯒꯤꯗꯤ ꯑꯔꯥꯁꯅ ꯍꯥꯏꯕ ꯋꯦꯌꯥꯔ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯁꯤꯁꯇꯔ ꯋꯤ ꯑꯥꯔ ꯐ꯭ꯔꯣꯝ ꯁꯤꯜꯆꯔ ꯕ꯭ꯔꯣ ꯑꯗꯒꯤ ꯏꯆꯦ ꯃꯝꯇꯥꯅ ꯍꯥꯏꯕ ꯊꯥꯕꯒꯤ ꯍꯣꯏ ꯏꯆꯦ ꯊꯅꯝꯒꯦ ꯃꯌꯥꯝ ꯊꯅꯝꯒꯦ ꯏꯆꯦ ꯂꯥꯛꯑꯣ ꯑꯩ ꯃꯔꯨ ꯑꯂꯤꯕꯗꯣ ꯃꯌꯥꯝ ꯊꯝꯃꯝꯒꯦꯀꯣ ꯑꯗꯨꯗꯒꯤ ꯁꯥꯄꯝꯅ ꯍꯥꯏꯕ ꯆꯦ ꯑꯅꯨ ꯈꯨꯃꯟ ꯑꯩꯒꯤ ꯀꯣꯃꯦꯟ ꯍꯥꯏꯅ ꯍꯥꯏꯔꯦ ꯅꯪ ꯀꯣꯃꯦꯟ ꯀꯗꯥꯏꯅꯣ ꯊꯥꯗꯣꯛꯇꯕꯅꯤꯀꯣ ꯑꯩ ꯏꯆꯦ ꯃꯝꯇꯥ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯑꯗꯒꯤ ꯁꯥꯄꯝꯅ ꯀꯣꯃꯦꯟ ꯊꯥꯗꯣꯛ ꯕꯅꯤꯅ ꯆꯠꯂꯣꯔꯥ ꯑꯗꯨ ꯉꯝꯃꯗꯤ ꯆꯠꯂꯨꯅ ꯈꯨꯃꯟ ꯅꯪ ꯑꯗꯨ ꯉꯝꯃꯗꯤ ꯆꯠꯂꯨ ꯌꯦꯡꯒꯦ ꯅꯪ ꯀꯌꯥꯝ ꯄꯋꯥꯔ ꯄꯥꯏꯒꯦ ꯌꯦꯡꯒꯦ ꯅꯪ ꯌꯦꯡꯒꯦ ꯍꯥꯏꯕ ꯆꯠꯂꯨ ꯌꯦꯡꯒꯦ ꯍꯥꯏꯕ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯆꯠꯂꯣꯔꯥ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯤ ꯑꯗꯒꯤꯗꯤ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅ ꯀꯅꯥ ꯑꯗꯒꯤ ꯁꯅꯥꯌꯥꯏꯅ ꯍꯥꯏꯕ ꯊꯥꯒꯠꯅꯔꯣ ꯅꯣꯏ ꯑꯅꯤꯇ ꯑꯇꯥꯕ ꯃꯤꯁꯨ ꯈꯔ ꯈꯟꯕꯤꯌꯨꯀꯣ ꯍꯥꯏꯕ ꯀꯣ ꯁꯅꯥꯌꯥꯏ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯁꯦ ꯊꯥꯒꯠꯅꯔꯣ ꯅꯣꯏ ꯑꯅꯤꯇ ꯑꯇꯥꯕ ꯃꯤꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯨꯀꯣ ꯍꯥꯏꯕ ꯊꯥꯒꯠꯅꯔꯣ ꯍꯥꯏꯔ ꯀꯩꯅꯣ ꯊꯥꯒꯠꯅꯔꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯩꯈꯣꯏ ꯑꯅꯤ ꯊꯥꯒꯠꯅꯕꯒꯤ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯍꯦꯛꯇ ꯐꯠ ꯂꯣꯏꯁꯤꯟ ꯍꯩꯇꯕꯅꯤ ꯃꯥ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯅꯪꯉꯣꯟꯗ ꯑꯩꯅ ꯊꯥꯒꯠꯈꯤꯕꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯊꯥꯒꯠꯄ ꯅꯠꯇꯦꯗ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯕꯨꯡꯅ ꯍꯥꯏꯕ ꯉꯥ ꯊꯣꯡꯕꯗ ꯊꯨꯝ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯄꯨꯖꯥꯔꯤ ꯂꯤꯆꯩ ꯀꯥꯔꯟ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯁꯤ ꯑꯩꯅ ꯊꯣꯡꯉꯤꯅꯦ ꯍꯥꯏꯕ ꯑꯕꯨꯡ ꯑꯩꯅ ꯊꯣꯡꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯦꯜꯕꯤꯁꯦ ꯍꯧꯈꯤꯗꯣꯔꯦ ꯉꯁꯤꯗꯣ ꯆꯥꯛ ꯊꯣꯡꯕ ꯈꯔ ꯊꯦꯡꯈ꯭ꯔꯦꯕ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯩ ꯃꯤꯒꯤ ꯐꯤ ꯕ꯭ꯂꯥꯎꯁ ꯑꯃ ꯇꯨꯕ ꯂꯣꯏꯁꯟꯕ ꯉꯁꯤꯁꯦ ꯍꯌꯦꯡ ꯄꯤꯒꯗꯕ ꯑꯗꯨꯒꯤ ꯂꯣꯏꯁꯟꯕ ꯂꯥꯛꯅꯕꯗꯅꯦ ꯑꯦꯜꯕꯤꯁꯦ ꯃꯇꯝꯁꯦ ꯊꯦꯡꯗꯣꯛꯈ꯭ꯔꯕ ꯑꯗꯨꯒꯤ ꯅꯪꯅꯕ ꯍꯥꯏꯅ ꯆꯥꯛꯁꯦ ꯊꯣꯡꯕꯗ ꯌꯦꯟꯁꯥꯡꯁꯦ ꯆꯥꯕ ꯃꯇꯝꯗ ꯊꯨꯝ ꯌꯥꯎꯔꯝꯗ꯭ꯔꯕ ꯑꯩꯅ ꯇꯧꯕꯅꯦꯕꯀꯣ ꯑꯩꯅ ꯁꯣꯏꯖꯕ ꯑꯗꯨꯒꯤꯅꯦ ꯑꯗꯨꯗꯒꯤꯗꯤ ꯏꯆꯦ ꯃꯝꯇꯥꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯏꯆꯦ ꯊꯦꯡꯀ꯭ꯌꯨꯒ ꯍꯥꯏꯔꯁꯨ ꯌꯥꯏꯌꯦ ꯏꯆꯦ ꯑꯗꯨ ꯏꯆꯦꯒꯤꯗꯃꯛꯇ ꯑꯩꯅ ꯎꯔꯤ ꯃꯔꯨ ꯈꯥꯛꯑꯒ ꯊꯅꯝꯗꯣꯏꯅꯤ ꯏꯆꯦ ꯂꯥꯛꯑꯣ ꯏꯆꯦ ꯀꯣ ꯑꯗꯒꯤ ꯁꯥꯄꯝꯅ ꯍꯥꯏꯕ ꯀꯣꯃꯦꯟ ꯏꯔꯤꯁꯦ ꯐꯥꯜꯇꯨꯗ ꯏꯔꯛꯄ ꯅꯠꯇꯦꯀꯣ ꯀꯥꯏꯅ ꯁꯥꯏ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯐꯨꯅꯤꯡꯉꯦ ꯍꯥꯏꯕ ꯐꯥꯜꯇꯨꯗ ꯏꯔꯛꯄ ꯅꯠꯇꯦꯀꯣ ꯀꯥꯏꯅ ꯑꯗꯩ ꯗꯤꯄꯛꯅ ꯁꯥꯄꯝ ꯊꯣꯏꯕꯤ ꯑꯩ ꯃꯅꯤꯄꯨꯔꯗꯩꯅꯦ ꯂꯥꯟ ꯂꯣꯏꯔꯒ ꯀꯁꯥꯔꯗ ꯀꯣꯏꯖꯔꯛꯀꯦ ꯆꯦꯅꯨ ꯍꯣꯏꯗ ꯂꯥꯏꯐꯇ ꯌꯥꯎꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯒ ꯄꯨꯂꯞ ꯄꯨꯟꯁꯦ ꯍꯥꯏ ꯂꯥꯛꯑꯣ ꯗꯤꯄꯛ ꯂꯥꯛꯑꯣ ꯂꯥꯟ ꯂꯣꯏꯔꯒ ꯂꯥꯛꯑꯣꯀꯣ ꯑꯗꯒꯤꯗꯤ ꯏꯆꯦ ꯃꯝꯇꯥꯅ ꯖꯨꯟ ꯅꯠꯇ꯭ꯔꯒ ꯖꯨꯂꯥꯏꯗ ꯍꯥꯏ ꯑꯣꯀꯦ ꯏꯆꯦ ꯂꯥꯛꯑꯣ ꯑꯩ ꯊꯅꯝꯒꯦ ꯏꯆꯦꯒꯤ ꯎꯔꯤ ꯃꯔꯨ ꯊꯅꯝꯒꯦ ꯁꯣꯏꯗꯅꯀꯣ ꯑꯗꯒꯤ ꯏꯆꯦ ꯀꯥꯅꯣꯅ ꯃꯦꯘꯥꯁꯦ ꯅꯨꯄꯤ ꯂꯩꯔꯕꯅꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯁꯥꯄꯝꯅ ꯗꯤꯄꯛ ꯕ꯭ꯔꯣ ꯍꯥꯏ ꯄꯣꯠꯁꯝꯕꯝꯅ ꯆꯦ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯊꯥꯔꯛꯄꯗꯣ ꯐꯖꯩꯀꯣ ꯐꯖꯩ ꯌꯥꯝꯅ ꯄꯣꯠꯁꯝꯕꯝ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯏꯪꯅ ꯐꯖꯩ ꯅꯪꯒꯤ ꯐꯤꯗꯣ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯂꯦꯝꯖꯩꯑꯕ ꯐꯤꯗꯣ ꯑꯗꯒꯤꯗꯤ ꯑꯔꯥꯁ ꯈꯥꯟꯅ ꯁꯤꯁꯇꯔ ꯌꯨꯝ ꯄꯥꯟꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯌꯦ ꯑꯩ ꯀꯨꯏꯔꯦꯗ ꯌꯨꯝ ꯄꯥꯟꯕ ꯌꯥꯝ ꯀꯨꯏꯔꯦ ꯁꯅꯥꯌꯥꯏꯅ ꯏꯕꯥꯏ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯏꯆꯦ ꯀꯥꯅꯣꯅ
ꯍꯥꯏ ꯁꯅꯥ ꯍꯥꯏ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃ ꯕꯤꯠ ꯇꯦꯛꯑꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯁꯅꯥꯌꯥꯏꯅ ꯆꯦ ꯀꯥꯅꯣꯟ ꯆꯦ ꯀꯩ ꯍꯥꯏꯕ ꯄꯥꯕꯤꯌꯣ ꯍꯥꯏ ꯑꯗꯩ ꯗꯥ ꯃꯦꯘꯥꯅ ꯃꯤꯑꯣꯏꯕꯁꯦ ꯑꯁꯦꯡꯕ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯔꯥꯟꯕ ꯃꯥꯜꯂꯤ ꯑꯔꯥꯟꯕꯗꯤ ꯑꯆꯨꯝꯕ ꯃꯥꯜꯂꯦ ꯍꯥꯏ ꯏꯆꯦ ꯀꯥꯅꯣꯟꯒ ꯗꯥ ꯃꯦꯘꯥꯒꯁꯤꯅꯅꯦ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯏꯅꯔꯤꯁꯦ ꯈꯪꯉꯕ ꯋꯥꯔꯤꯁꯦ ꯄꯥꯅꯍꯜꯂꯤꯅꯦꯕ ꯏꯆꯦ ꯀꯥꯅꯣꯟꯅ ꯏꯔꯛꯄꯁꯤꯁꯨ ꯗꯥ ꯃꯦꯘꯥꯗ ꯄꯥꯜꯍꯜꯂꯤꯕ ꯗꯥ ꯃꯦꯘꯥꯅ ꯏꯔꯛꯄꯁꯤꯁꯨ ꯏꯆꯦ ꯀꯥꯅꯣꯟꯗ ꯄꯥꯜꯍꯜꯂꯤꯕ ꯃꯕꯥꯅꯤꯁꯦ ꯇꯦꯟ ꯀꯥꯞꯅꯔꯤ ꯑꯃꯅ ꯑꯃꯨꯛ ꯀꯥꯞꯄꯤ ꯑꯃꯅ ꯑꯃꯨꯛ ꯀꯥꯞꯄꯤ ꯇꯦꯟꯁꯦ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯒꯤꯗꯤ ꯁꯅꯥꯌꯥꯏꯅ ꯑꯣꯖꯥ ꯃꯦꯘꯥ ꯍꯥꯏꯅ ꯈꯨꯔꯝꯃꯦ ꯆꯥꯁꯨ ꯄꯤꯁꯜꯂꯛꯑꯦ ꯆꯨꯔꯨꯞꯁꯨ ꯄꯤꯁꯜꯂꯛꯑꯦ ꯑꯗꯩ ꯅꯣꯛꯁꯨ ꯅꯣꯛꯂꯦ ꯑꯗꯨꯗꯒꯤꯗꯤ ꯁꯅꯥꯌꯥꯏꯅ ꯊꯣꯏꯕꯤ ꯁꯅꯥ ꯍꯥꯏꯅ ꯑꯃꯨꯛ ꯈꯨꯔꯝꯃꯦ ꯆꯥꯁꯨ ꯄꯤꯔꯛꯑꯦ ꯑꯗꯣ ꯆꯨꯔꯨꯞꯁꯨ ꯄꯤꯔꯛꯑꯦ ꯗꯥ ꯃꯦꯘꯥꯅ ꯍꯥꯏꯕ ꯀꯥꯏꯗ ꯂꯩꯒꯦ ꯀꯥꯏꯗ ꯂꯩꯒꯦ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯌꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯁꯅꯥꯌꯥꯏ ꯍꯥꯏꯔꯒ ꯈꯨꯔꯝꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯠꯁꯦ ꯇꯨꯝꯅꯤꯡꯕꯗ ꯑꯗꯨꯝ ꯃꯥꯜ ꯂꯩꯕ꯭ꯔꯥ ꯑꯩ ꯃꯤꯠꯁꯦꯅꯦ ꯈꯔꯒ ꯃꯤꯠꯁꯦ ꯈꯨꯖꯕꯁꯤꯒ ꯑꯗꯩꯗꯤ ꯃꯤꯠꯁꯦ ꯅꯨꯡꯗꯥꯡꯒꯤ ꯇꯨꯝꯅꯤꯡꯉꯛꯄꯁꯤꯒꯅꯦ ꯁꯨꯃꯥꯏꯅ ꯃꯤꯠꯁꯦ ꯈꯨꯖꯟꯈꯔꯦꯕ ꯁꯅꯥꯌꯥꯏꯅ ꯍꯣꯁꯇꯦꯟ ꯀꯥꯞꯅꯕꯁꯨ ꯌꯥꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯩ ꯆꯨꯔꯨꯞ ꯊꯛꯇꯦ ꯁꯅꯥꯌꯥꯏ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯏꯆꯦ ꯀꯥꯅꯣꯟꯒ ꯗꯥ ꯃꯦꯘꯥꯒꯁꯦ ꯁꯥꯎꯅꯔꯤ ꯍꯧꯖꯤꯛ ꯑꯗꯒꯤ ꯗꯥ ꯃꯦꯘꯥꯅ ꯆꯥꯗꯤ ꯊꯛꯀꯦ ꯆꯨꯔꯨꯞꯇꯤ ꯊꯛꯇꯦ ꯁꯅꯥꯌꯥꯏ ꯍꯥꯏꯌꯦ ꯆꯨꯔꯨꯞ ꯊꯛꯄꯗꯤ ꯐꯠꯁꯨ ꯐꯠꯇꯦꯅ ꯆꯨꯔꯨꯞ ꯊꯛꯄꯗꯤ ꯐꯠꯇꯦ ꯌꯥꯝꯅ ꯆꯨꯔꯨꯞ ꯊꯛꯏꯕ ꯃꯤꯗꯨꯇ ꯅꯠꯇꯦꯀꯣ ꯆꯨꯔꯨꯞꯇꯣ ꯊꯛꯑꯒ ꯃꯩꯈꯨ ꯊꯥꯗꯣꯔꯛꯄꯗꯣ ꯃꯅꯥꯛꯇ ꯐꯝꯃꯤꯕ ꯃꯤꯗꯨ ꯐꯥꯎꯗ ꯐꯠꯇꯦꯕ ꯆꯨꯔꯨꯞꯀꯤ ꯐꯠꯇꯕꯁꯦ ꯀꯌꯥꯃꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯦ ꯍꯥꯏꯕꯗ ꯆꯨꯔꯨꯞ ꯍꯥꯏꯅꯕ ꯂꯩꯕꯅꯦꯕ ꯆꯨꯔꯨꯞ ꯊꯛꯄꯕꯨꯗꯤ ꯆꯨꯔꯨꯞ ꯃꯅꯥꯛꯇ ꯂꯩꯔꯒ ꯆꯨꯔꯨꯞꯀꯤ ꯃꯩꯈꯨ ꯆꯤꯡꯁꯤꯜꯂꯤꯕ ꯃꯤꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯠꯇꯦ ꯀ ꯍꯥꯏꯅꯕꯅꯤ ꯁꯅꯥꯌꯥꯏꯅ ꯊꯣꯏꯕꯤ ꯑꯣ ꯍꯥꯏꯌꯦ ꯁꯅꯥꯌꯥꯏꯅ ꯑꯣ ꯃꯦꯘꯥ ꯑꯣꯖꯥ ꯃꯦꯘꯥ ꯑꯣ ꯍꯥꯏꯌꯦ ꯂꯩꯁꯥꯄꯝꯅ ꯆꯦꯅꯨ ꯈꯨꯃꯟ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯥꯏꯌꯦ ꯃꯁꯤꯅ ꯆꯠꯂꯒꯦꯇ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯕꯣ ꯂꯥꯛꯄꯗꯒꯤꯅꯦ ꯇꯨꯝꯅꯤꯡꯉꯦꯒ ꯆꯠꯂꯒꯦꯒ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯨ ꯅꯪ ꯃꯤꯁꯦ ꯖꯥꯝꯈꯤꯗꯅ ꯆꯠꯂꯁꯨ ꯐꯩꯅꯦ ꯃꯤꯅ ꯇꯔꯥꯅꯤꯄꯥꯟꯈꯛ ꯂꯩꯕꯁꯤꯗ ꯅꯪ ꯆꯠꯂꯒꯦꯔꯣ ꯆꯠꯀꯅꯥ ꯍꯥꯏ ꯆꯠꯂꯣ ꯆꯣ ꯑꯗꯩ ꯁꯅꯥꯌꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯃꯤꯁꯦ ꯑꯃꯨꯛ ꯂꯤꯛ ꯑꯃꯨꯛ ꯌꯥꯝ ꯇꯧꯋꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯥꯝ ꯂꯤꯛꯈ꯭ꯔꯦꯅꯦ ꯑꯦꯜꯕꯤꯁꯦ ꯑꯗꯨꯅꯦ ꯉꯥꯏꯍꯥꯛ ꯂꯩ ꯑꯃꯨꯛ ꯖꯥꯝꯈꯠꯂꯛꯀꯅꯤ ꯄꯣꯠꯁꯝꯕꯝ ꯑꯃꯨꯛ ꯖꯥꯝꯃꯤ ꯑꯃꯨꯛ ꯂꯤꯛ ꯇꯧꯋꯦꯕ ꯑꯗꯩ ꯗꯤꯄꯛꯅ ꯁꯖꯤꯛ ꯀꯣꯛꯊꯣꯡ ꯐꯥꯔꯀꯥꯟꯗ ꯍꯅꯧ ꯊꯦꯡꯅꯕ ꯃꯤ ꯌꯥꯎꯅꯔꯦ ꯍꯥꯏꯕ ꯀꯩ ꯁꯖꯤꯛ ꯀꯣꯛꯊꯣꯡ ꯐꯥꯔꯀꯥꯟꯗ ꯍꯅꯧ ꯊꯦꯡꯅꯕ ꯃꯤ ꯌꯥꯎꯅꯔꯦ ꯄ꯭ꯔꯃꯥꯟꯀꯗꯤ ꯃꯩ ꯇꯥꯏꯀꯣ ꯗꯤꯄꯛ ꯑꯗꯒꯤꯗꯤ ꯁꯥꯄꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏ ꯀꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃ ꯗꯗꯥꯕꯨꯡꯅ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯤꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯏꯔꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯆꯦꯟꯊꯣꯔꯛꯑꯅꯤ ꯀꯥꯡꯁꯤ ꯑꯣꯏꯕꯣꯏ ꯈꯟꯕ ꯌꯥꯏ ꯏꯆꯦ ꯀꯥꯅꯣꯅ ꯕꯨꯡ ꯊꯕꯛ ꯁꯨꯏꯔꯣ ꯗꯥꯕꯨꯡ ꯊꯕꯛ ꯁꯨꯔꯤꯌꯦ ꯏꯆꯦ ꯀꯥꯅꯣ ꯃꯥ ꯁꯨꯗꯣꯏꯅꯦ ꯃꯥ ꯅꯍꯥꯟꯉꯩꯒꯤꯁꯨꯅꯦ ꯍꯟꯗꯛꯁꯦ ꯃꯥ ꯑꯩꯒꯤ ꯑꯦꯜꯕꯤ ꯌꯥꯎꯕꯒꯤ ꯊꯕꯛ ꯁꯨꯕ ꯉꯝꯗ꯭ꯔꯦꯕ ꯅꯨꯡꯊꯥꯡꯗ ꯅꯍꯥꯟꯉꯩꯒꯤꯀꯣ ꯗꯦꯜꯂꯤ ꯃꯥ 11:30 12 ꯐꯥꯎ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯄꯨꯡ 2ꯒ ꯇꯥꯕ ꯌꯥꯎꯏꯕꯀꯣ ꯊꯕꯛ ꯌꯥꯝꯅ ꯀꯜꯂꯗꯤꯅꯦ ꯄꯨꯡ 2 ꯐꯥꯎ ꯊꯕꯛ ꯁꯨꯕ ꯀ ꯌꯥꯎꯋꯦꯕ ꯑꯗꯣ ꯍꯟꯗꯛ ꯈꯔꯅꯤꯁꯦ ꯊꯕꯛ ꯁꯨꯕ ꯌꯥꯝ ꯋꯥꯠꯂꯦ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯃꯥꯅ ꯁꯨꯝ ꯌꯥꯎꯕꯤꯕꯒꯤꯅꯦ ꯑꯗꯨꯗꯨꯅ ꯃꯥꯅ ꯉꯁꯤꯁꯦ ꯑꯩꯉꯣꯟꯗ ꯃꯥ ꯑꯦꯜꯕꯤ ꯇꯧꯔꯅꯨ ꯃꯥ ꯊꯕꯛ ꯌꯥꯝ ꯀꯜꯂꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯀꯣ ꯑꯩꯅꯅꯦ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯒ ꯃꯇꯝꯁꯤ ꯇꯧꯔꯛꯄꯗꯗꯤ ꯑꯩ ꯇꯧꯅꯤꯡꯉꯦꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯗꯣ
ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯥꯏꯕꯗ ꯗꯗꯥ ꯅꯪ ꯌꯥꯎꯔꯅꯨ ꯐꯔꯦ ꯉꯁꯤꯁꯦ ꯅꯪ ꯊꯕꯛꯇꯣ ꯁꯨꯔꯣ ꯑꯩ ꯏꯇꯣꯝꯇ ꯉꯁꯤ ꯑꯦꯜꯕꯤꯁꯦ ꯇꯧꯔꯒꯦ ꯅꯪ ꯌꯥꯎꯔꯅꯨ ꯊꯕꯛ ꯀꯟꯕꯅꯤꯅ ꯍꯥꯏꯅ ꯑꯗꯨ ꯍꯥꯏꯅ ꯃꯥ ꯌꯥꯎꯔꯛꯇ꯭ꯔꯤꯅꯦꯕ ꯊꯕꯛꯇꯣ ꯌꯥꯝ ꯄꯨꯊꯔꯦ ꯈꯔꯅꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯅꯨꯡꯗꯥꯡꯗ ꯌꯥꯎꯕꯤꯕꯒꯤ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯗꯥꯕꯨꯡ ꯑꯣ ꯁꯤꯁꯨ ꯄꯥꯈ꯭ꯔꯦꯀꯣ ꯑꯗꯒꯤꯗꯤ ꯁꯥꯄꯝꯅ ꯀꯞꯄꯤ ꯑꯩ ꯍꯥꯏꯌꯦ ꯀꯩ ꯀꯞꯄꯤꯅꯣ ꯏꯆꯦ ꯃꯝꯇꯥꯅ ꯕꯨꯡ ꯅꯪ ꯕꯨꯡ ꯅꯪ ꯇ꯭ꯔꯦꯅꯤꯡꯒ ꯆꯠꯄꯔꯥ ꯍꯥꯏꯌꯦ ꯏꯆꯦ ꯃꯝꯇꯥ ꯀꯔꯤꯒꯤ ꯇ꯭ꯔꯦꯅꯤꯡꯅꯣ ꯃꯥꯗꯤ ꯇ꯭ꯔꯦꯅꯤꯡ ꯆꯠꯇꯦ ꯑꯗꯨꯒꯒꯤꯗꯤ ꯗꯥ ꯃꯦꯘꯥꯅ ꯑꯐꯕ ꯊꯕꯛꯇꯤ ꯃꯈꯣꯜ ꯍꯧꯋꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯗꯤꯄꯛꯅ ꯏꯆꯦꯁꯦ ꯅꯨꯡꯇꯤꯒꯤ ꯂꯥꯏꯚ ꯊꯥꯕꯤꯕ꯭ꯔꯣ ꯍꯥꯏꯌꯦ ꯍꯣꯏ ꯗꯤꯄꯛ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯠ 8ꯅꯤ 5ꯅꯤ 8 ꯇꯔꯨꯛꯅꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯅꯤꯀꯣ ꯑꯩꯅ ꯑꯦꯜꯕꯤ ꯀꯟꯇꯤꯅ꯭ꯌꯨ ꯊꯥꯔꯛꯏꯁꯦ ꯋꯥꯏ ꯇꯤꯅ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯈꯔ ꯄꯤꯕꯤꯌꯦꯕꯀோ ꯑꯩ ꯑꯦꯜꯕꯤꯁꯤꯗ ꯑꯩꯉꯣꯟꯗ ꯒꯤꯐ ꯈꯔ ꯄꯤꯕꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯨꯒꯤꯁꯨ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯁꯨ ꯋꯥꯔꯤꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕ ꯐꯪꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯁꯦ ꯗꯦꯜꯂꯤ ꯂꯥꯛꯆꯔꯦ ꯑꯦꯜꯕꯤꯁꯦ ꯑꯗꯣ ꯈꯔꯅꯤꯗꯤ ꯑꯩ ꯗꯦꯜꯂꯤ ꯁꯨꯝ ꯂꯥꯛꯀꯅꯤꯀꯣ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃꯅ ꯇꯧꯔꯁꯨ ꯆꯞ ꯃꯥꯟꯅꯩꯗ ꯊꯕꯛꯅ ꯌꯥꯗꯕꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏ ꯑꯗꯒꯤ ꯑꯦꯂꯤꯅꯥꯅ ꯏꯆꯦ ꯑꯩꯁꯨ ꯂꯥꯛꯒꯦ ꯀꯔꯤ ꯑꯦꯟꯁꯥꯡ ꯆꯥꯒꯦ ꯆꯥꯔꯛꯂꯒꯦ ꯍꯥꯏ ꯑꯦꯂꯤꯅꯥ ꯅꯪ ꯌꯥꯝ ꯊꯦꯡꯉꯤꯅ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯑꯗꯨꯁꯨꯅꯦ ꯈꯪꯕ꯭ꯔꯥ ꯊꯨꯝ ꯌꯥꯎꯔꯝꯗꯕ ꯍꯦꯟꯁꯥꯡꯅꯤ ꯉꯁꯤ ꯆꯥꯔꯤꯁꯦ ꯏꯕꯦꯝꯃ ꯉꯁꯤꯁꯦ ꯑꯩꯅ ꯀꯥꯎꯗꯅꯅꯦ ꯑꯦꯜꯕꯤ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯅ ꯀꯥꯎꯗꯅꯅꯦ ꯍꯣꯕꯦ ꯇꯧꯕꯗ ꯊꯨꯝ ꯊꯥꯛꯍꯧꯗ꯭ꯔꯕ ꯍꯩꯖꯥꯡꯁꯤꯒꯀꯣ ꯊꯨꯝ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯪꯗꯤ ꯆꯥꯔꯛꯑꯕꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤ ꯏꯆꯦ ꯀꯥꯅꯣꯅ ꯊꯣꯏꯕꯤ ꯅꯪ ꯊꯣꯏꯕꯤ ꯅꯪꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯅ ꯍꯥꯏꯗꯣ ꯌꯥꯝ ꯆꯨꯝꯃꯦ ꯍꯥꯏꯌꯦ ꯏꯆꯦ ꯃꯝꯇꯥꯅ ꯅꯠꯇꯦ ꯇꯥꯔꯅꯤꯡ ꯋꯥꯄꯣꯛꯄꯤ ꯍꯥꯏꯕ ꯑꯣ ꯇꯥꯔꯅꯤꯡ ꯋꯥꯄꯣꯛꯄꯤ ꯍꯥꯏꯔꯣ ꯏꯆꯦ ꯑꯠꯆꯥ ꯇꯥꯔꯅꯤꯡꯒ ꯆꯠꯄ꯭ꯔꯥ ꯆꯠꯂꯦ ꯏꯆꯦ ꯇꯥꯔꯅꯤꯡꯗ ꯃꯥꯗꯤ ꯑꯗꯨꯝ ꯆꯠꯂꯦ ꯉꯁꯤꯁꯨ ꯆꯠꯂꯨꯏ ꯉꯁꯤꯁꯨ ꯇꯥꯔꯅꯤꯡꯗ ꯆꯠꯂꯒ ꯉꯥ ꯂꯧꯔꯦ ꯑꯗꯒꯤꯗꯤ ꯍꯩꯟꯖꯥꯡ ꯅꯥꯄꯤ ꯂꯧꯔꯦ ꯑꯗꯒꯤꯗꯤ ꯆꯤꯛꯀꯟ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯂꯧꯔꯛꯑꯦ ꯉꯁꯤ ꯀꯣ ꯑꯗꯣ ꯇꯥꯅꯤꯡꯗ ꯉꯁꯤꯁꯨ ꯆꯠꯂꯨꯏ ꯃꯥ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯊꯣꯏꯕꯤ ꯅꯪ ꯁꯤ ꯍꯥꯏꯔꯦꯀꯣ ꯑꯗꯨꯒꯗꯤ ꯃꯉꯥꯜꯅ ꯏꯆꯦ ꯍꯥꯏꯌꯦ ꯃꯉꯥꯜ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯃꯉꯥꯜ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯏꯆꯦ ꯀꯥꯅꯣꯅ ꯍꯥꯏ ꯃꯉꯥꯜ ꯍꯥꯏꯈꯔꯦ ꯗꯤꯄꯛꯅ ꯁꯥꯄꯝ ꯊꯣꯏꯕꯤ ꯀꯩꯒꯤ ꯀꯞꯂꯤꯅꯣ ꯅꯪꯅ ꯅꯣꯛꯄ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯔꯦ ꯅꯪꯅ ꯅꯣꯛꯄ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯆꯦꯅꯨ ꯃꯤꯠꯁꯦ ꯌꯥꯔꯛꯇꯔꯦꯅꯦ ꯎꯕꯗ ꯌꯥꯝ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦ ꯏꯕꯥꯏ ꯂꯩꯔꯗꯤ ꯀꯩ ꯍꯥꯏꯕ ꯉꯁꯥꯏꯅ ꯋꯥꯟꯊꯕ ꯌꯥꯕ ꯏꯕꯥꯏꯁꯨ ꯊꯕꯛ ꯀꯜꯂꯃꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯩ ꯇꯨꯝꯅꯤꯡꯗꯦ ꯃꯤꯠꯁꯦ ꯈꯛꯇꯪꯗꯤ ꯄꯜꯂꯦ ꯇꯨꯝꯅꯤꯡꯉꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯃꯩꯈꯦꯠ ꯃꯔꯨ ꯂꯧꯔꯨꯒꯦ ꯑꯗꯒꯤ ꯃꯉꯥꯜꯅ ꯑꯩꯈꯣꯏ ꯍꯥꯏ ꯃꯩꯈꯦꯠ ꯍꯥꯏꯅ ꯀꯥꯏ ꯍꯥꯏꯔꯦ ꯊꯝꯃꯦ ꯍꯦꯜꯂꯣ ꯃꯉꯥꯜ ꯃꯩꯈꯦꯠ ꯀꯥꯏ ꯂꯩ ꯑꯗꯒꯤꯗꯤ ꯁꯥꯄꯝꯅ ꯗꯤꯄꯛ ꯕ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯍꯌꯦꯡꯗꯤ ꯌꯦꯟꯁꯥꯡꯒꯗꯨ ꯐꯖꯅ ꯊꯣꯡꯂꯒ ꯆꯥꯔꯒ ꯂꯥꯛꯎ ꯂꯥꯏꯚꯇꯣ ꯊꯦꯡꯅꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤꯀꯣ ꯄꯥꯈꯠꯀꯅꯣ ꯍꯥꯏ ꯗꯤꯄꯛꯅ ꯅꯨꯡꯇꯤꯒꯤ ꯂꯥꯏꯚ ꯉꯥꯏꯖꯔꯝꯗꯣꯏꯅꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯗꯤꯄꯛ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯨꯗꯒꯤꯗꯤ ꯇꯧꯅꯨꯗ ꯑꯣꯏꯗꯕ ꯄꯥꯗꯕ ꯑꯗꯨꯒꯕꯨ ꯀꯅꯥꯅ ꯍꯣꯏ ꯍꯣꯏ ꯃꯤꯠꯇ ꯍꯥꯠꯅꯒꯦ ꯃꯌꯥꯝꯁꯦ ꯃꯥ ꯇꯨꯝꯅꯤꯡꯕꯗ ꯅꯪ ꯉꯥꯈꯠꯀꯦ ꯇꯧꯔꯛꯀꯅꯨ ꯆꯠꯂꯣ ꯑꯩ ꯃꯤꯠꯀ ꯇꯥꯡꯒꯅꯤ ꯇꯥꯡꯉꯣꯏ ꯇꯧꯒꯅꯨ ꯇꯧꯒꯅꯨꯕ ꯑꯩ ꯉꯝꯃꯣꯏ ꯇꯧꯅꯨꯗ ꯅꯜꯂꯤꯕꯣ ꯅꯪꯁꯦ ꯅꯠꯇꯦ ꯎꯁꯤꯠ ꯉꯥꯛꯄꯤꯒꯦꯕ ꯅꯃꯤꯠꯇꯣ ꯉꯥꯛꯀꯅꯨ ꯃꯊꯧ ꯇꯥꯗꯦ ꯉꯥꯛꯄꯤꯅꯨ ꯑꯩ ꯀꯩꯁꯨꯝ ꯇꯨꯝꯅꯤꯡꯗꯦ ꯅꯪ ꯅꯣꯟꯊꯅ ꯄꯥꯔꯝꯃꯤꯅ ꯅꯃꯥꯏꯗꯨ ꯁꯣꯟꯅ ꯑꯣꯟꯁꯤꯟꯗ꯭ꯔꯃꯤꯅ ꯅꯠꯇꯦ ꯍꯥꯏꯕ ꯅꯪ ꯇꯧꯔꯛꯀꯅꯨ ꯑꯗꯨꯃꯥꯏꯅ ꯁꯥꯎꯅꯤꯡꯉꯤ ꯉꯥꯛꯄꯤꯒꯦ ꯇꯧꯅꯨ ꯍꯥꯏꯕꯗ ꯑꯩ ꯃꯌꯥꯝ ꯁꯨꯃꯥꯏꯅꯅꯦ ꯎꯏꯔꯛꯄꯁꯤꯒꯅꯦ ꯁꯨꯃꯥꯏꯅ ꯉꯥꯛꯑꯗꯤꯁꯦ
Sai nga di ui ngam de sai. Namita tinganida. Si yong se. Ui palle na sa. Sumoi ui re da me ngak to mi. Naka na mga pirage. Jadi pangna dagidi je kanona mangal kaidagi nang laabo. Lode ngak to break law. Mangalna ichi chare irole hai aduga gidi sanayai che kanon ai comment ubibra hai adagidi mangalna marub ai namboldagi marupti hai doidi elinana aidi hawai muk suri kangsoi adagi thongiba kobi sak amaga morok morok amtaga mathel ado iche noi aduda hawai muk suri kangsoi do chanabro amta habirago kaino hawai muk suri haise Hoy kaino masuri. o musuri Chamthong. ro haise o chanai chai jam Lon hawbani da ma phawna da bi ne ma. ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯩ ꯏꯆꯦ ꯀꯥꯅꯣꯟꯅ ꯎꯏꯔꯦ ꯁꯅꯥ ꯍꯥꯏꯌꯦ ꯎꯏꯌꯦ ꯁꯅꯥ ꯍꯥꯏꯌꯦ ꯗꯤꯄꯛꯅ ꯁꯂꯥꯝ ꯁꯂꯥꯝ ꯊꯣꯏꯕꯤ ꯀꯞꯄ ꯇꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯑꯩ ꯁꯤꯔꯦ ꯅꯣꯛꯄꯗ ꯑꯅꯧꯕ ꯁ꯭ꯇꯥꯏꯜꯅꯦ ꯃꯤꯠꯀꯤ ꯆꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯃꯉꯥꯜ ꯑꯩ ꯀꯣꯡꯕꯗꯒꯤꯅꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯃꯉꯥꯜꯅ ꯑꯣ ꯃꯔꯨꯞ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦꯀꯣ ꯀꯩꯅꯣ ꯃꯣꯏꯁꯤꯅ ꯊꯣꯛꯑꯅꯤ ꯋꯥꯏꯑꯦ ꯗꯥ ꯅꯪ ꯄꯥꯔꯁꯦ ꯑꯩ ꯋꯥꯔꯦ Ai lang lang leramine. ꯗꯥ ꯀꯩꯅꯣꯗꯒꯤ ꯄꯥꯔꯣ Mulang lang. ꯁꯣꯅꯥꯂꯤꯒꯤꯗꯣ ꯄꯥꯔꯣ Hi Sonali. Sanaya ini nangsu. ꯁꯣꯅꯥꯂꯤ ꯌꯥꯏ ꯑꯣ Sanay ose kanon uri bro. Kaiba? Ubirabadi yauzaga ubidaba mi yawi kaye. Dabung nang na paradi spelling soy grehaira su adum chumna pai. Daidi nang bamon niko isu enzi sikan mana nang bamon ni kamangana ahoy marup ay mangal guru mayum sidi sum sagay siyum khang mani bamon la keno babun ke akoy oza me khana kare ba foro lokthok pa miya kata kare tabi sanana damangal kay injang iron ge kay injang iron ge ra kay injang iron ge ba kay no zat ngang i thui sanang sa Deepak na kare ba ibay na comment pathorak pa se angambi kauraga paba male lon ga se khuithok kai jale khoitak kai jale sapam naga che no khuman se lairik heitaba maliko gai ꯑꯩꯗꯣ ꯂꯥꯏꯔꯤꯛ ꯇꯝꯖꯔꯛꯇꯕꯗꯣ mangal na kare ba ꯂꯥꯏꯔꯤꯛ ꯇꯝꯖꯔꯛꯇꯤ jongsak aru ꯑꯩꯍꯥꯛꯁꯦ irole yam hau tabam sare mangal jongsak alu irole he ꯍꯥꯎꯅꯤꯍꯦ ꯑꯗꯨꯗꯤ ꯍꯥꯎꯅꯤꯍꯦ ai di ngasi khuaw ma thum yaw da injang noi anta cha yengu satina hau bani thum yaw da injang adai sandip ꯑꯗꯨꯅ ꯇꯇꯥ kamna ꯌꯥꯁꯜꯂꯒ ꯅꯠꯇ꯭ꯔꯣ ꯅꯪ hai ꯑꯁꯤꯒ mangal ꯁꯜꯂꯒ gurumit ꯂꯩꯗꯣ se no ꯅꯝꯕꯨꯊꯤꯟꯅ ade hau mai na dro ina chak si notla chari ja ani dak ne aina huji chu charu lai ꯆꯥꯔꯣ ꯂꯥꯛꯏꯅꯤ huji so ꯀꯥꯏꯗꯨꯗꯤ i su ese mai ne huji chak ai kukar da khara lai bada chari ꯀꯔꯤꯒꯤ ꯑꯗꯨꯝ ꯆꯥ ꯂꯩꯗꯣ ꯀꯩꯒꯤ khane amuk chaning pa hai tar ꯊꯨꯝ ꯌꯥꯎꯗꯕꯗꯣ ꯌꯥꯝ ꯍꯥꯎꯈ꯭ꯔꯕ ꯊꯨꯝ ꯌꯥꯎꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯊꯨꯝ ꯌꯥꯎꯗꯕꯗꯣ ꯌꯥꯝ ꯍꯥꯎꯔꯦ thum jaro bada amuk chari yar MLA crush na kare ba brief ꯃꯌꯥꯝ thong ꯂꯥꯏꯛ ba ꯇꯧꯁꯤꯟꯕꯤꯌꯣ chaye ꯄ꯭ꯂꯤꯖ oh ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ Hi ꯃꯌꯥꯝ guys, मेरे चैनल को लाइक कीजिए, सब्सक्राइब कीजिए और लाइक कीजिए प्लीज 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 भूलने से भी होगा लाइक कीजिए प्लीज लव यू ऑल
ꯑꯗꯩꯗꯤ ꯅꯤꯄꯥꯁꯦ ꯇꯧꯏꯀꯣ 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 ꯗꯤꯄꯛꯅ ꯀꯔꯤ ꯁꯣꯝꯗ ꯃꯌꯥꯝ ꯁꯥꯐꯝꯅ ꯀꯩꯕ ꯁꯦ ꯀꯥꯅꯣꯟ ꯐꯣꯇꯣ ꯀꯥꯞꯇ꯭ꯔ ꯍꯥꯏꯅ ꯃꯤ ꯀꯥꯞꯈ꯭ꯔꯦ ꯀꯥꯞꯇ꯭ꯔꯦ ꯍꯥꯏꯅ ꯃꯤ ꯀꯞꯈ꯭ꯔꯦ ꯄꯣꯠꯁꯝꯕꯝꯅ ꯀꯩ ꯉꯥ ꯊꯣꯡꯕꯗꯅꯣ ꯆꯦ ꯊꯨꯝ ꯌꯥꯎꯗ꯭ꯔꯤꯗꯨꯕꯣ ꯇꯦꯔꯦꯅꯥꯝ ꯇꯦꯔꯦꯅꯥꯝ ꯉꯥꯗ ꯃꯦꯀ꯭ꯔꯦꯜꯗꯣ ꯑꯗꯩꯗꯤ ꯃꯉꯥꯜꯅ ꯀꯩꯕ ꯑꯗꯨꯅꯦ ꯕ꯭ꯔꯗꯔ ꯊꯣꯏꯕꯤꯁꯅꯥꯁꯦ ꯉꯁꯤꯔꯕꯅꯦ ꯉꯁꯤ ꯏꯃꯣꯏꯅꯨꯅꯦ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯕ꯭ꯔꯗꯔ ꯊꯣꯏꯕꯤꯁꯅꯥꯁꯦ ꯉꯥꯎꯔꯕꯅꯦ ꯍꯥꯏꯗꯣꯏꯅꯤ ꯃꯥꯁꯦ ꯉꯥꯎꯔꯕꯅꯤ ꯉꯁꯤ ꯅꯠꯇꯦ ꯏꯃꯣꯏꯅꯨ ꯏꯃꯣꯏꯅꯨꯅꯦ ꯍꯩꯌꯦ ꯍꯥꯏꯌꯦ ꯅꯠꯇ꯭ꯔꯅꯦ ꯉꯁꯤ ꯏꯃꯣꯏꯅꯨꯅꯦ ꯍꯥꯏꯌꯦ ꯍꯥꯏꯕ ꯗꯤꯄꯛꯅ ꯀꯔꯤꯕ ꯆꯥꯛ ꯌꯥꯝꯅ ꯆꯥꯕꯩ ꯒꯣꯀꯨꯜ ꯁꯨꯝ ꯃꯥꯜꯂꯛꯑꯦ ꯍꯥꯏ ꯃꯥꯜꯂꯛꯀꯅꯤ ꯃꯑꯣꯡ ꯃꯥꯜꯂꯛꯀꯅꯤ ꯒꯣꯀꯨꯜꯗꯤ ꯑꯩ ꯑꯗꯩꯗꯤ ꯉꯥꯎꯖꯩꯌꯦ ꯌꯥꯝꯅ ꯏꯇꯩꯃ ꯃꯝꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯕꯨꯡ ꯇꯥꯔꯅꯤꯡꯗ ꯕꯦꯝꯒꯤ ꯗꯨꯀꯥꯟꯗꯣ ꯈꯪꯕ꯭ꯔꯥ ꯕꯦꯝꯒꯤ ꯗꯨꯀꯥꯟ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯇꯥꯄꯨꯗꯤꯞꯀꯤ ꯅꯨꯄꯤꯗꯣ ꯇꯥꯄꯨꯗꯤꯞꯀꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯔꯥ ꯕꯦꯝꯒꯤ ꯗꯨꯀꯥꯟꯁꯦ ꯏꯆꯦ ꯀꯩꯅꯣꯔꯣ ꯏꯇꯩꯃ ꯃꯝꯇꯥꯅ ꯏꯆꯦ ꯀꯩꯅꯣꯅ ꯍꯥꯏꯕ ꯀꯔꯤ ꯃꯥꯃꯤ ꯏꯆꯦ ꯃꯕꯦꯝ ꯊꯣꯏꯕꯤꯆꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯗꯥꯕꯨꯡ ꯑꯩꯁꯨ ꯆꯥꯕ ꯌꯥꯎꯔꯒꯦ ꯑꯗꯨꯁꯨ ꯏꯁꯥꯅ ꯊꯣꯡꯕ ꯀꯥꯟꯗ ꯑꯣꯀꯦ ꯑꯣꯀꯦ ꯃꯉꯥꯜꯅ ꯕ꯭ꯔꯗꯔ ꯑꯩ ꯅꯣꯛꯊꯈ꯭ꯔꯦ ꯑꯦꯝ ꯑꯦꯜ ꯑꯦꯝꯗꯩꯗꯤ ꯏꯆꯦ ꯀꯩꯅꯣꯃꯅ ꯃꯉꯥꯜ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯑꯦꯝ ꯑꯦꯜ ꯃꯉꯥꯜ ꯃꯥ ꯂꯥꯏꯠ ꯍꯣꯠꯅꯔꯤ ꯃꯉꯥꯜꯁꯦ ꯕꯜꯕꯅꯤ ꯃꯥ ꯂꯥꯏꯠ ꯍꯣꯠꯅꯔꯤ ꯗꯩꯗꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯅ ꯀꯔꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯨ ꯂꯥꯛꯑꯦ ꯃꯅꯤꯄꯨꯔꯗ ꯑꯦꯝ ꯑꯦꯜ ꯑꯦ ꯀꯣꯏꯊꯤ ꯊꯤꯅꯔꯤꯁꯤꯒ ꯂꯥꯛꯑꯦ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯦ ꯀ꯭ꯔꯁ ꯆꯦ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦ ꯑꯃ ꯇꯨꯝꯅꯤꯡꯕ ꯅꯠꯇꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯁꯥꯃꯨꯒꯤ ꯃꯃꯤꯠ ꯃꯥꯟꯕꯅꯦ ꯑꯩ ꯊꯣꯏꯕꯤꯁꯅꯥꯅ ꯇꯨꯝꯅꯤꯡꯕꯗꯤ ꯉꯥ ꯇꯨꯝꯅꯤꯡꯉꯦ ꯈꯔ ꯈꯔ ꯀꯧꯇꯥꯗꯔꯣ ꯇꯦꯔꯦꯅꯥꯝ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯃꯃꯤꯡꯗꯨꯗꯤ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯃꯦꯀ꯭ꯔꯦꯜꯗꯣ ꯃꯦꯀ꯭ꯔꯦꯜꯒꯤ ꯉꯥꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯊꯣꯛꯑꯦꯕ ꯑꯗꯣ ꯃꯦꯀ꯭ꯔꯦꯜꯒꯤ ꯉꯥꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯃꯃꯤꯡꯗꯣ ꯍꯥꯏꯕ ꯍꯩꯇꯅꯀꯣ ꯇꯦꯔꯦꯅꯥꯝꯕꯨ ꯍꯥꯏꯕꯅꯦ ꯆꯜꯒꯣꯔꯤꯕꯨ ꯍꯥꯏꯕꯅꯦ ꯖꯥꯠ ꯖꯥꯠꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯩꯗꯤ ꯃꯉꯥꯜꯅ ꯀꯔꯤ ꯍꯥꯏꯕ ꯃꯔꯨꯞ ꯑꯦꯜ ꯑꯦꯜ ꯕꯤ ꯂꯣ ꯇꯝꯃꯤꯌꯦ ꯑꯦꯜ ꯑꯦꯜ ꯕꯤ ꯇꯝꯃꯦꯔꯣ ꯑꯗꯨꯗꯤ ꯅꯪ ꯃꯈꯣꯡꯗ ꯅꯀꯣꯛ ꯃꯥꯏꯅꯦ ꯉꯥꯎꯅꯕ ꯀꯩ ꯗꯨꯌꯥꯝ ꯇꯝꯃꯨꯔꯤꯅꯣ ꯑꯦꯜ ꯑꯦꯜ ꯕꯤꯗꯨꯃꯨꯛ ꯇꯝꯃꯨꯔꯤꯗꯣ ꯀꯩꯒꯤꯅꯣ ꯀꯣꯛ ꯉꯥꯎꯅꯕ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯋꯥꯏ ꯇꯤ ꯇꯝꯃꯣ ꯑꯗꯨꯗꯩꯗꯤ ꯏꯆꯦ ꯀꯂꯝ ꯑꯣꯀꯦ ꯃꯉꯥꯜ ꯑꯦꯟꯖꯤ ꯃꯝꯇꯥꯅ ꯑꯩ ꯃꯅꯤ ꯉꯥꯛꯇꯪ ꯑꯩ ꯉꯥꯛꯇꯪ ꯏꯇꯩꯃ ꯃꯝꯇꯥ ꯀꯩꯅꯣ ꯇꯧꯋꯦ ꯈꯪꯉꯦ ꯈꯪꯉꯦ ꯃꯕꯦꯝ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯇꯥꯏꯃꯤꯡꯁꯦ ꯀꯩꯅꯣ ꯁꯨꯝ ꯕꯖꯥꯔꯗꯤ ꯇꯥꯅꯤꯡ ꯑꯩꯈꯣꯏ ꯕꯖꯥꯔꯗꯤ ꯇꯥꯅꯤꯡꯗ ꯑꯣꯏꯅ ꯇꯧꯕꯅꯤꯅꯀꯣ ꯁꯨꯝ ꯊꯣꯛꯑꯦꯕ ꯑꯗꯩꯗꯤ ꯕꯤꯗ꯭ꯌꯥꯄꯇꯤ ꯊꯧꯅꯥꯎꯖꯝꯅ ꯃꯉꯥꯜ ꯈꯣꯏꯔꯝꯈ꯭ꯔꯦ ꯊꯧꯅꯥꯎꯖꯝ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯏꯅꯃ ꯑꯩꯁꯨ ꯉꯥꯎꯋꯦ ꯒꯣꯀꯨꯜꯗꯣ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯍꯤꯔꯣꯅꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯑꯗꯨꯗꯤ ꯑꯗꯨꯅꯦ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯒꯣꯀꯨꯜ ꯎꯅꯗꯣꯏꯅꯦ ꯍꯟꯗꯛ ꯂꯥꯛꯄꯗꯗꯤ ꯒꯣꯀꯨꯜꯗ ꯎꯅꯗꯣꯏꯅꯦ ꯑꯁꯦꯡꯃꯛꯀꯤꯗ ꯑꯩ ꯌꯥꯝ ꯄꯣꯠꯁꯝꯕꯝ ꯉꯥꯎꯖꯩꯑꯕꯀꯣ ꯒꯣꯀꯨꯜꯁꯦ ꯄꯣꯠꯁꯝꯕꯝꯅ ꯀꯔꯤ ꯍꯥꯏꯕ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯃꯃꯤꯡ ꯌꯥꯝ ꯂꯩꯕꯅꯦ ꯖꯥꯠ ꯖꯥꯠ ꯉꯥ ꯀꯧꯇꯥ ꯅꯠꯇꯦ ꯇꯦꯔꯦꯅꯥꯝ ꯍꯥꯏꯁꯦ ꯑꯗꯩꯗꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯥꯄꯝꯅ ꯀꯔꯤ ꯍꯥꯏꯕ ꯈꯨꯃꯟꯅ ꯀꯔꯤ ꯍꯥꯏꯕ ꯐꯨꯜ ꯐ꯭ꯔꯣꯝ ꯑꯦꯜ ꯑꯦꯜ ꯕꯤ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯕꯦꯟ ꯄꯥꯔꯇꯤꯅꯤ ꯀꯣ ꯍꯥꯏꯔꯤꯁꯦ ꯀꯣ ꯑꯗꯩꯗꯤ ꯕꯦꯅꯔꯖꯤꯠ ꯀꯣꯟꯖꯦꯡꯕꯝꯅ ꯍꯥꯏ ꯕ꯭ꯔꯣ ꯍꯜꯂꯣ ꯕ꯭ꯔꯣ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝꯅ ꯕ꯭ꯔꯗꯔ ꯑꯩ ꯅꯣꯛꯊꯈ꯭ꯔꯦ ꯊꯪꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯃꯃꯤꯡ ꯐꯖꯕ ꯑꯣꯏꯅ ꯂꯩ ꯅꯣꯏꯒꯤꯗꯤ ꯑꯗꯨꯅꯦ ꯑꯗꯩꯗꯤ ꯁꯚꯦꯟ ꯀꯤꯡꯗꯝ ꯅ꯭ꯌꯨꯅ ꯀꯩꯕ ꯍꯥꯏ ꯃꯤꯁ ꯍꯦꯜꯂꯣ ꯑꯩ मुझे को मिस बुला रहे हेलो हेलो माइक्रोफोन टेस्टिंग अदगैदी मा इचे मोमिता वाई वेलकम इचे मोमिता ꯂꯦꯡꯁꯤꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ 24ꯗ ꯑꯅꯨ ꯑꯦꯟ ꯕꯣꯡ ꯑꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕꯤꯖꯣꯟ ꯀꯨꯃꯥꯔ ꯍꯥꯏ ꯐ꯭ꯔꯦꯟ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯕꯤꯖꯣꯟ ꯑꯥꯏ ꯂꯚ ꯌꯨ ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯤ ꯑꯥꯏ ꯂꯚ ꯌꯨ ꯀꯩꯅꯣ ꯏꯆꯦ ꯀꯥꯅꯣꯟꯕꯅ ꯁꯄꯝ ꯍꯥꯏꯅꯤꯡꯕ ꯍꯥꯏꯁꯅꯣ ꯏꯆꯦ ꯀꯥꯅꯣꯟꯕꯅ ꯃꯣꯝꯃꯤ ꯑꯗꯩ ꯑꯦꯂꯤꯅꯥꯅ ꯏꯆꯦ ꯇꯨꯝꯅꯤꯡꯗꯦ ꯉꯁꯤꯗꯤ ꯊꯦꯡꯃꯟꯈ꯭ꯔꯦ ꯇꯨꯝꯕꯗ ꯊꯕꯛꯀꯁꯨ ꯈꯔ ꯂꯣꯏꯁꯤꯟꯕꯁꯤꯗ ꯋꯥꯔꯦ
tumage iche anu good night okay okay good night good night dei sapam na che kanon mi kapaga che na nungai bro ai dei actor na ke uning de he kanadano ai se uning de se gyan ta dre ko Benerjit na ke bro ga sister ga gi ming haibiro abung and bungi thok thak aigina bung ka we magina anu ka we ko thabisana na dabung complexe noi aduda kaino maming do khanglam bane kaugre dabung complex era complex era o compact o dabung compact to soria hai ba khuisida aidi sunghai bo hai da soria do ai sum adudai maina gi dum compact aina khudeng do na uruk hai ba ko uruk to de chumba keno ne di hana u na hutlaga saramba keno ne uruk to adu de chumba keno ne aba maiti lo na seng mane uruk to de rasmi sing na che kai no yeng ninge rasmi na che nang yeng ninge ai ri sapam na che keno keno to wan thalem su kai te na sapam na che wai khu wai de posam na che nu tumba yaroi ko hek tumma ba ai chale khangu bo che ơi मैम ने कौरी नंग बिजोन कुमार ना हाय करी इंजंग चागे बिजोन कुमार ngasi yam haw nga chai ngasi mackerel thong ba chai thum jaw da hinjang chai yam thatina hawi bai bai ahum lak no le dai di sapam na kare ba kompak soria kore andone je kanon na kuman thong ni dai je kanon na kare ba mawa laude sapam koi oza megachandra ka ba ta ba oige lila yeng ba dauna de bisana o de di khuman ning thona ka ba chekano na de di sapam na ka ba chekanon mi ama kapkhre mangana che brother good night okay okay good night good Okay, night good night, Mangal. to Sweet bisana na ke dreams. yam phajaye kompak maming do ai nong tha gre bala chanu na iche hoi je kai deino bala koi ka sa deine koi ka sa deine ko aigi channel ai koi gi keno da channel lak pi bagi da mota ninga ta thagachari bala no ba chai gi gip umtang pi bi ramu thank you like su to pi ramu ko dai di rosina hi de benerjit na ka ba kari mathil chage ngasi se nga thonge dai di khuman na ga thoibi che anu khuman tumde रोजीना से लैंग्वेज चाइनीज लैंग्वेज है क्या नेपाली मुझे चाइनीज भी नहीं नेपाली भी नहीं ये मणिपुरी लैंग्वेज है सेवन कंगडंग न करेब तुमनिंद्रिबो नखोइबो अखोइ आइदि याम वाटलिए से लोइरगा इ थबक मुसुगी तोइनी कुंजंग सुगी तोइनी को ngak ब्रेक लौबने गी तो बिसना दाबुंग से थुम याउद्रगदि हे न पाम्ब माले सुग अहुम लक sai hai se adu thum yaudra na taba yam yak pe na de aina chaptak to yam pa me benerji na kai lam dai no koi ka sa dai ne bijon aidi chicken achar sem laga chare as bijon Chicken na sara kamai sim janu. chicken da ke no hapchali ba Kai. lebu sumjali ba de kuman na ke ba kompak sodia gamla su hai bane se momita na kuman kon phengli ko na che okay okay che dipak na ke ba Iche kanyang iche sage ibai si momita. tumba yanaba hidak am ta haibiramo tumba yanaba gi damata di namit uselo seven kingdom na kasri dai di thoibisana na inama tumgi nu loiraga phajana tumo ke ba kanamta फुबीरो ओय को है दे रोजिना हेलो ब्रदर बोथ ऑफ यू है दे कोई गे खुमन न के बच्चे वक्चे वक वाइकू ओ है रोजिना प्लीज हिंदी में भी बात कर दीजिए ओके ओके रोजी बीच बीच में ऐसे बोलेगा क्योंकि जो यहाँ पे जो जितना लोग है सभी लोग मणिपुरी है इसलिए बीच बीच में जो आता है वो लोग हिंदी
उन प्रॉब्लम हो जाता है ना उन लोगों को, इसलिए अच्छा अच्छा बीच बीच में आएगा हिंदी में भी, ठीक है. दे मोमिता ना के इरोनबा एंड बोरा असयम हाउ इंजांग ने मंगाल ना करे मंगाल ना इसे इचेगा ब्रदर गा से यामना नुंगसी हयेंग अमुक लाके ओके ओके हयेंग अमुक ना सी गुड नाइट मंग फरो मोमिता वाई ना हाय सपम थोइबिसना हाय दीपक ना करे उइसल्लसु याद्रे अदुदि सुजल्लु नमित्तुदा sum नारगा sum तुम्मा पांगथोकपा यारना खुदिन दुम सुजल्लु वारीगदीबो पनीर डागर ना भाई तानिया हरिया भी अभी है क्या भाई ताइने हरियान भी है अब है क्या पता नहीं क्या बोल रहे हैं आपको जो कुछ समझ भी नहीं है बिजन कुमार होय लेबूदी यावे अदुबु असीदा इंगबनिना अमुक सेमलगा मंच अमुक फजना चाबा याय वन सेमलगा मंच अमुक फजना चाबा जाय सफम चे वाइखु वे दैदी चे कनमन मोमी मी खनरी थोबी सनाना दाबुंग कॉमेडी मचाम ता तोरके रोजीना थैंक यू सो मच रोजीना आप कहाँ से है हम लोग सिलचर से है मंगाना इचे हकाम चलेदा अदोने पनीर ना करे स्पीक टू लाइन्स इन हरियाणवी एंड आई विल सेंड यू 2000 रुपीज हरियाणवी मुझे नहीं पता हरियाणवी क्या है स्पीक टू लाइन हरियाणवी पता नहीं हरियाणवी का लैंग्वेज नहीं आता है मुझे अदुदई दीपक विरुंगबम इबा इसे पूरा फनी ने सुम हाइफेट मतौ मानब तौबनेदा दैदी अखोई इसे करमन मोमी नंग बुंग कना मोमी नंग बुंगा कना हलगे मोमी से कना इदनो इसे मोमी तारो इचे मोमिताना हलमदौ माले तबिसनाना इनमा फमना करी मंगनो मंगलिदबो दीदी रोजीना आप तो नेपाली मंगा का तरह मंगेदा वारे लग रहे हो नहीं हम लोग नेपाली और मणिपुरी के बीच में कुछ शकल मिलता है ना इसलिए देखो अभी नेपाली लगता है क्या नहीं नहीं लगता है ना हमको मणिपुरी है हम उठा से ना तभी सनाना ꯑꯩꯈꯣꯏꯒꯤ ꯃꯦꯘꯥꯆꯟꯗ꯭ꯔ ꯑꯣꯖꯥ ꯃꯦꯘꯥꯅ ꯀꯔꯤꯕ ꯅꯨꯡꯁꯤꯕ ꯍꯨ ꯅꯠꯇꯦ ꯍꯥꯏꯔꯨꯕ ꯑꯩ ꯑꯉꯥꯎꯕ ꯑꯣꯏꯔꯦ रोजीना नोकठगरे पनीर डगर न रोजी आपको हंसना आ गया ना हंसी आ गया पनीर डगर न जस्ट स्पीक फॉर वर्ड्स क्या बोलूं जस्ट स्पीक फॉर वर्ड्स फॉर वर्ड्स क्या बोलूं जय श्री राम या क्या कुछ समझ में नहीं है सपम न कब हरियाणवी हाइदी हरियाणी हाइबनी हरियाणवी हाइदी हरियाणी हाइबनी दैदी बला चनुना ऐसु जिरीदगिने अदो चेदी कसर काय वाइदिनो बला कोई कसर सोनाई दगिने को सोनाई चांदम लेकाइदगी दैदी बला थोकचोमना आई लव यू बाय लव यू टू रोजीना फिर भी हंसी आ गया आपको तो बिसना माइबम अमता नो के कमेडी तौरो तौसे तौसे नचे वादा करे पोसम नचे हयेंगदई नुंगथिन ngakhtang oisu tummo natradi yam warani ma tumbagi madam phangdaba ngasi ji tumjagadamne ado phi moi kentabagi roji phi tubagi keno tawbako adonani रोजीना आप दोनों से मिलकर बहुत अच्छा लगा थैंक यू सेम टू यू आपको आपको भी आपके साथ भी बात करने में इतना अच्छा लगा थैंक यू सो मच दीपक नगर इबाई इसे वो इसे कसर काय वाइदे नो अखोई कसर सोनाई चंदम लेकाई देगी ने को रोजीना रोजी फिर से हंसी आगे बिजो नंगसी दी अखोई मरी हाइबदी सुकेन रत्नजीत सनातोंबा अखोई मरी वीडियो कॉन्फ्रेंस वरी सने अखोई मरी पुन्ना
ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯅꯤ ꯑꯣꯍꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕꯅꯤꯀꯣ ꯔꯠꯅꯖꯤꯠꯁꯦ ꯃꯖꯤꯔꯥꯝꯒꯤꯗ ꯑꯣꯏꯗꯣꯏꯔꯥ ꯔꯣꯖꯤꯅ ꯑꯖꯤ ꯏꯆꯦ ꯀꯨꯃꯥꯔ ꯏꯆꯦ ꯀꯔꯃꯅ ꯕꯨꯡꯅ ꯍꯟꯕ ꯑꯣꯏꯅꯤꯗ ꯈꯪꯗꯦ ꯏꯆꯦ ꯀꯔꯃꯂꯥ ꯑꯩꯒꯤꯗꯤ 43 ꯂꯩꯀꯣ ꯕꯂꯥꯆꯅꯨ ꯅꯆꯦ ꯌꯥꯝꯅ ꯆꯝꯕ ꯃꯥꯜꯂꯦ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯃꯥꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯖꯕꯅꯦ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯌꯥꯝ ꯃꯥꯏ ꯊꯃꯣꯏꯁꯦ ꯊꯧꯕ ꯇꯥꯕꯅꯤ ꯃꯤꯒꯤ ꯑꯋꯥ ꯑꯅꯥ ꯎꯕ ꯉꯝꯗꯕ ꯑꯗꯩ ꯃꯤꯒꯤ ꯀꯩꯅꯣ ꯌꯥꯝ ꯈꯪꯗꯦꯗ ꯃꯥ ꯆꯥꯎꯊꯣꯛꯄ ꯍꯩꯇꯦ ꯃꯉꯣꯟꯁꯦ ꯊꯣꯏꯕꯤꯆꯅꯅ ꯗꯥꯕꯨꯡ ꯐꯤꯗꯣ ꯌꯥꯝ ꯄꯛꯆꯩ 2 hours ꯐꯥꯗꯣꯔꯦ ꯗꯥꯕꯨꯡꯅ ꯄꯛꯆꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯊꯣꯏꯕꯤꯆꯅ ꯑꯗꯩ ꯃꯉꯥꯜꯅ ꯂꯥꯟ ꯂꯣꯏꯔꯒ ꯑꯣꯖꯥ ꯑꯕꯨꯡ ꯂꯤꯂꯥ ꯌꯥꯎꯔꯣ ꯑꯩ ꯁꯤꯜꯂꯛꯀꯦ ꯊꯦꯡꯀ꯭ꯌꯨ ꯁꯨꯝ ꯍꯩꯕ ꯅꯠꯇꯦꯗ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯛꯄꯅꯤꯗ मानना सुन तो रोजी आपका नाम क्या है मेरा नाम सत्यजीत सिंह है बिजोना होय रत्नजित मजिरम अमदी सनातोंब से सेलुगी ओ सनातोंब सेलुगी सनातोंब खंगे दैदी बलाचनु नचे नोय नो बलाचनु नचे नोय नंबर पिरो चेगा वरी सना सिददी नुंगाइररोय बला केनो तवो अखोगी फेसबुक अनुप्रदा सिंह है लेबनेको अदुदा चंगागा मेसेंजर सुंगा पितंग वरी सुम केन तौबिरमो अदुदा पिजरागेको तो बिचना ना के कॉमेडी तौसे थोबी छना ने कॉमेडी आई ने तुम लई से ने करी नो तौदुजे ꯑꯩꯅ ꯄꯨꯡ ꯑꯅꯤꯁꯨꯗ ꯊꯜꯂꯦ ꯃꯩꯁꯨ ꯌꯥꯎꯗ꯭ꯔꯦ ꯇꯧꯁꯤ ꯏꯃꯥꯏ ꯕꯦꯇꯤ ꯀꯃꯨꯠꯈꯤꯗꯣꯏ ꯂꯣꯏꯔꯝꯗꯥꯏꯁꯤꯒꯀꯣ ꯍꯌꯦꯡꯒꯤ ꯁꯦꯅ ꯑꯃꯁꯤꯅ ꯀꯔꯤꯅꯣ ꯑꯩꯗꯤ ꯊꯕꯛ ꯁꯨꯈꯤꯗꯧꯔꯤꯃꯤ ꯑꯩ ꯂꯣꯏꯔꯁꯨ ꯃꯣꯏꯗꯤ ꯋꯥꯟꯊꯒꯅꯤ ꯏꯃꯥꯏ ꯄꯦꯝꯃ ꯕꯤꯖꯣꯟ ꯀꯨꯃꯥꯔꯅ ओके फ्रेंड इतैमा गुड नाइट स्वीट ड्रीम ओके फ्रेंड थोबिचनाना नोकनिंगदे दुदो अदु कꯩदौदोइनो कमाय तौदोइनो थोबिचनाना नोकनिंगदे आइदि कमाय तौदोइनो खंदे नंग नबोनबरी आई कꯩदौइनो बलाचनुना फेसबुक दा कमायना कई हाइन लेगे अनुप्रदा सिंह हाइना लेबनेको दीपक सीरेदा मेगाचंद्रना कनमरा के एमसी थोबिचना हिमाय ओइबिचना नंग कमाय तौरगा नोक्तोने कहीं तो बदी लोइसंद्रोबनिको याद्रे मई से कैन ओनली 16% के तंगाइग्रे खंगदे ऐसे कनमराना खंगदे हिमाय रोजी आप दोनों का खाना हुआ हाँ हो गया दे अंगांग अमता सारो कई एक्टिंग नो ऐ सिरे नोपदा अंगांग सारा वायरा ते लोइरमदाइ से दम तौरमगे अंगांग मैं कमेंट थमगे को ꯅꯣ ꯃꯤꯅꯅꯦ ꯅꯪ ꯀꯧꯏꯕ ꯈꯪꯕ ꯑꯩꯅ ꯇꯧꯕꯁꯦ ꯃꯣꯏꯅ ꯄꯥꯕ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨ ꯅꯪ ꯑꯝꯇ ꯑꯩꯒꯤꯅꯦ ꯑꯉꯥꯡꯅꯤꯅ ꯃꯤꯠꯀꯁꯦ ꯀꯔꯤꯝ ꯎꯗꯦꯕ ꯑꯗꯣ ꯅꯦꯅꯦ ꯄꯥꯕꯗꯣ ꯃꯣꯏ ꯇꯥꯅꯤꯡꯉꯦꯕꯀꯣ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯃꯃꯥꯅꯅꯦ ꯃꯣꯕꯥꯏꯜ ꯌꯦꯡꯉꯅꯨ ꯃꯃꯤꯠ ꯁꯣꯛꯀꯅꯤ ꯍꯥꯏꯗꯨ ꯑꯗꯨꯗꯨꯅ ꯑꯩ ꯃꯣꯕꯥꯏꯜ ꯌꯥꯝ ꯌꯦꯡꯕ ꯌꯥꯗꯦꯕ ꯅꯦꯅꯦ ꯑꯩ ꯀꯧꯕꯀꯣ ꯑꯃꯨꯛ ꯇꯥꯗꯦꯉꯣ ꯃꯆꯨ ꯋꯥꯟꯊꯒꯤꯔ ꯀꯩꯗꯧꯏꯅꯣ ꯈꯪꯗꯦꯅꯦ ꯅꯦꯅꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯀꯩꯗꯧꯏꯅꯣ ꯑꯗꯨ ꯃꯤ ꯀꯧꯏ ꯇꯥꯏ ꯀꯌꯥꯝ ꯉꯁꯥꯏꯗꯤ ꯀꯧꯏ ꯑꯗꯨ ꯌꯦꯡꯉꯨ ꯊꯥꯖꯗ꯭ꯔꯒ ꯃꯤꯅ ꯀꯧꯏ ꯃꯣꯏꯅ ꯀꯧꯏꯕ ꯅꯦꯅꯦ ꯑꯅꯨ ꯀꯧ ꯍꯥꯏꯅ ꯀꯧꯏꯕ ꯈꯪꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩ ꯀꯩꯒꯤꯅꯣ ꯅꯦꯅꯦ ꯈꯪꯗꯦ ꯑꯅꯨꯁꯦ ꯃꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯃꯃꯥ ꯅꯦꯅꯦ ꯑꯅꯨ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯌꯦ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯁꯤꯔꯣ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤꯗ ꯃꯌꯥꯝ 2 hours ꯑꯣꯏꯔꯦ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯁꯤꯔꯣ ꯑꯩ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯉꯥꯎꯕ ꯁꯥꯏꯔꯛꯑꯣꯁꯨ ꯍꯥꯏ
ꯑꯩꯕꯨ ꯀꯩ ꯀꯩꯅꯣ ꯁꯥꯗꯣꯏꯁꯦ ꯑꯩ ꯅꯣꯏ ꯃꯌꯥꯝꯅ ꯁꯥꯗꯣꯏꯁꯨ ꯀꯣꯏꯒꯤ ꯉꯧꯔꯛꯄꯗ ꯈꯪꯗꯦ ꯑꯩꯁꯨ ꯇꯜꯂꯤꯍꯦꯉꯥꯎꯕ ꯁꯥꯕ ꯃꯦꯈꯥ ꯅꯥꯏꯃ ꯀꯃꯦꯟ ꯐꯥꯎꯁꯦꯅꯕ ꯇꯧꯔꯁꯤ ꯕꯥꯏ ꯎꯅꯕ ꯍꯥꯏꯔꯣ ꯊꯦꯡꯀ꯭ꯌꯨ ꯏꯕ ꯌꯥꯔꯦ ꯁꯤꯔꯦ ꯅꯣꯛꯑꯦ ꯒꯨꯗ ꯅꯥꯏꯠꯁꯦ ꯒꯨꯗ ꯅꯥꯏꯠ ꯄꯣꯠꯁꯝꯕꯝ ꯒꯨꯗ ꯅꯥꯏꯠ ꯇꯨꯝꯃꯁꯤꯀꯣ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩꯁꯨ ꯉꯁꯤ ꯀꯩꯅꯣ ꯌꯥꯝ ꯋꯥꯔꯦ ꯉꯁꯤ ꯐꯤ ꯇꯨꯕꯗꯣ ꯐꯤꯗꯣ ꯂꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯗꯨꯗꯅꯦ ꯌꯥꯝ ꯋꯥꯔꯦꯕꯀꯣ ꯑꯗꯨꯅ ꯋꯥꯃꯟꯕꯒꯤ ꯏꯁꯥꯁꯦ ꯇꯨꯝꯅꯤꯡꯉꯦ ꯌꯥꯝꯅ ꯕꯂꯥꯁꯅꯨꯅ ꯒꯨꯗ ꯅꯥꯏꯠ ꯆꯤꯆꯦ ꯗꯗꯥ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯕꯂꯥ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯌꯦꯡꯁꯨ ꯑꯦꯜꯕꯤ ꯂꯩꯀꯣ ꯄꯨꯡ 8 ꯑꯗꯣ ꯍꯌꯦꯡꯁꯨ ꯂꯥꯛꯑꯣ ꯍꯌꯦꯡꯁꯨ ꯂꯥꯛꯑꯣ ꯃꯥ ꯁꯣꯏꯗꯅ ꯎꯏꯖꯔꯝꯒꯦ ꯃꯌꯥꯝ ꯗꯤꯄꯛ ꯄꯨꯝꯅꯃꯛ ꯎꯏ ꯎꯏꯅ ꯉꯥꯏꯖꯔꯝꯒꯦ ꯗꯤꯄꯛ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯂꯥꯛꯑꯣ ꯑꯗꯒꯤ ꯗꯥ ꯃꯦꯘꯥ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯂꯥꯛꯑꯣ ꯊꯣꯏꯕꯤꯁꯅꯥ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯦ ꯅꯋꯥꯗꯗꯤ ꯍꯥꯏꯔꯣꯏꯗ꯭ꯔꯥ ꯊꯣꯏꯕꯤꯁꯅꯥ ꯒꯨꯗ ꯅꯥꯏꯠ ꯗꯥꯕꯨꯡ ꯒꯨꯗ ꯅꯥꯏꯠ ꯏꯅꯝꯃ ꯒꯨꯗ ꯅꯥꯏꯠ ꯂꯚ ꯌꯨ ꯑꯅ ꯍꯥꯏꯔꯦ ꯂꯚ ꯌꯨ ꯇꯨ ꯒꯣꯖꯤꯂꯥ ꯔꯣꯖꯤꯅꯥ ꯑꯄꯨ ꯅꯪ ꯂꯥꯛꯑꯣ ꯁꯣꯏꯗꯦ ꯅꯪ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯣꯀꯦ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥ ꯕꯥꯏ ꯏꯆꯦ ꯀꯥꯅꯣ ꯆꯠꯈ꯭ꯔꯕ ꯏꯆꯦ ꯀꯥꯅꯣꯟ ꯒꯨꯗ ꯅꯥꯏꯠ ꯁꯥꯄꯝ ꯈꯨꯃꯟ ꯒꯨꯗ ꯅꯥꯏꯠ ꯕꯥ ꯕꯥꯏ ꯏꯆꯦ ꯃꯝꯇꯥꯅ ꯑꯅꯨꯕꯨꯡ ꯕꯥꯏ ꯑꯅꯨ ꯕꯨꯡ ꯑꯅꯨ ꯑꯦꯟ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏ ꯕꯥꯏ ꯏꯆꯦ ꯃꯝꯇꯥ ꯕꯥꯏ ꯕꯂꯥꯅ ꯀꯩ ꯍꯥꯏꯕ ꯒꯨꯗ ꯍꯌꯦꯡꯗꯤ ꯅꯥꯏꯠ ꯍꯌꯦꯡꯗꯤ ꯎꯏꯒꯅꯨꯀꯣ ꯆꯦ ꯅꯨꯡꯁꯤꯕꯤ ꯍꯌꯦꯡꯗꯤ ꯇꯨꯝꯃꯒ ꯅꯨꯡꯊꯤꯟꯗ ꯇꯨꯝꯃꯒ ꯂꯥꯛꯀꯦꯀꯣ ꯍꯌꯦꯡꯗꯤ ꯕꯥ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ